Isal Singh, ladies and gentlemen, Kudimak, Kok Nonjarakanda, Lengshin Biriba Kudimaksi, Nada Yektaba, Apanungai, Lakpo Oibu, and Obasi, Lakpagi, Jaipa Pausel Supizeri, Adom, Nada Yektaba Oibu, Amadi, Adom with the Makta Mohutsil Lakanda, Lining Tau Koripabada, and Adom Gimhutsen Zerakanda, Adom Mai Pakpa, Jaipa Oibu, Hidana in a Kurumzeri. Sigum Laban Minipani Chathagadaba Nambon Bora Festival Sigi part Amawina, Nasi Tariba Legal Awareness Program Sigi, Dice the Linkshin Biriba, Ikai Kumazariba, Maru Palguni, SI Nambol, Aduga Kai Kumazaribi, TS Radesana, ASI Nambol, PS, and the Kunonzari. Duling Birigla Media Gi, Aduga Mang the Linkshin Kudimak Ikaikunubo. Utsarakanda, I want the Piriba topic Ani, Si Matang, I Tamna Mayamga, Ikoi Tato Tachin Narakanda, Koi Warish Habagi, Mawung Dona, Ikoi, a Hoserake, the Inachigi stage the Ganda Adona, Dumsa Tapiu, Borasabiu. Nungaina Adongi German Adum Tobio, Tobudadi, Waris Hanari Bahaka, Adom Gimerta Samban Kabadona de Lenagumsi, Samna, Naina Bayaba, topic Amani, Nakanbi Rakanda, Yamna, Frank Lena, Penchingam Dalatana, Beriaram Dalatana, the Waris Hasi, I was Imanda, Ancient Biriba Halaman singing my bells, Kudimak, the in Tamzeri, in Ahanba. Topic the Protection of Children from Sexual Offence Act 2012 kawi angang da nattaba thabak chatharap matamda makhoida ngakthok sinabagi adugumba ek amakhakni ani subina the Protection of Women from Domestic Violence Act 2005 kawi masina nupi da otpanai bachathaba sigida makhoibu ngakthok sinaba adugumba law na piba adugumba Makoi Bungatok Senabagi, Lajaba Dumba Ekamani, Hairiba Ekanisi Nadingaida, Manipur State Legal Services Authority Ming Makada, District Legal Services Authority, Bishnupurna. Sumaindana Makan Maka Kayagi, awareness program Kayama, various topic Kayamada, Taudun Lai, Nachisu part Amani, Asugumba, awareness program Sida, Yanhan Ikoina, Message Makak. Miam da message makak aikoina pidaba yadaba haitare yamna prior oiba yamna primary oiba amakak lei madu hana message to adum tang ayena ai pijage madudi kanagumba leita lairaba mioi amana magi hak tu tanaba honabada magi phangmam tokpa right tu phanganaba honabada mahak paisa leitre aidi lairare aidi Zumaina Haina Bada Sanga Pangana Zali, Idi Sangale Jade, Idi Mitok Lejade, Idi Sagi Zaujade Kana, Adumain Torakanda, Kalakanda, Lana Kalakanda, Kota, Maki Pangada Bahag, Maki Raito, Pangdana, Tumina Tasalaga, Laikibakayam, Yawi Hibasi, Kangakanda, District Legal Services Authority na Chatarakpa, Program Kayamada, Han prior message combined together. Paisa leitre haiduna aikogi hakse mangba yaroi haidan nalsana amadi masalsana piriba sugumba aikogi leijadraba mi singda mahaki hakto mangdanaba kota mahaku free and competent legal aid ana mangonda mahaki damakta tongana ukil silem na pigane mana kaigumba case ama tongninge haiduna kodamoina harabada kota lain khalasi kota lakpa matamduda hairiba category khar lei Lady category sing share, Sugumba Mui sing share, Sidi Prida, Pashating dana Adumana, Maki Ukil, Maki Sian Namnabagi, at Sangmal, Loina Putokaneva. Adumba category Mui Kra Lay, Maduni Ahana, Mayam the An, Madudikana Canano, Mayam the Pigeoning Embassy, Kanakanano Habitarabadi, An Bada Schedule Cast, Schedule Tripo Oirabadi, Makogi the Makta, Frida. Paisa ting dana mak paisa leitre haiduna karigumada ai
ꯀꯦꯁ ꯑꯃ ꯇꯧꯅꯤꯡꯉꯦ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯀꯦꯁ ꯊꯥꯔꯛꯑꯦ ꯑꯩ ꯗꯤꯐꯦꯟ ꯇꯧꯒꯗꯕꯅꯤ ꯑꯩ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯇꯧꯖꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯇꯣ ꯁꯦꯗꯨꯜ ꯀꯥꯁ ꯅꯠꯇ꯭ꯔꯒ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯑꯗꯨꯒꯤ ꯀꯦꯇꯦꯒꯣꯔꯤꯗꯨꯗ ꯆꯤꯡꯉꯕꯗꯤ ꯃꯍꯥꯛ ꯂꯥꯛꯑꯀꯥꯟꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯦꯝꯅ ꯑꯗꯨꯒꯨꯝꯕ ꯎꯀꯤꯜ ꯑꯃ ꯄꯤꯒꯅꯤ ꯃꯍꯥꯛꯀꯤ ꯀꯦꯁꯇꯣ ꯃꯍꯥꯛ ꯊꯦꯡꯅꯕꯗ ꯃꯍꯥꯛ ꯑꯗꯨꯝ ꯃꯥꯒꯤꯗꯃꯛꯇ ꯂꯦꯝꯅ ꯄꯤꯔꯕꯅꯤꯅ ꯃꯍꯥꯛ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯎꯀꯤꯜ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯝꯒꯦ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯅꯨꯄꯤꯕꯨ ꯑꯣꯏꯔꯕ ꯑꯦꯅꯤ ꯑꯗꯨꯝ ꯆꯍꯤ 19ꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯍꯤ 100 ꯁꯨꯒꯦꯔꯥ 100 ꯍꯦꯟꯅ ꯄꯨꯟꯁꯤꯒꯦꯔꯥ ꯆꯍꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯕꯨ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯐ꯭ꯔꯤꯗ ꯃꯥꯒꯤꯗꯃꯛꯇ ꯎꯀꯤꯜ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯃ ꯀꯅꯥꯒꯨꯝꯕ ꯋꯥꯈꯜ ꯆꯣꯏꯔꯕ ꯅꯠꯇ꯭ꯔꯒ ꯗꯤꯁꯦꯕꯜ ꯑꯣꯏꯔꯕ ꯐꯤꯖꯤꯀꯦꯜ ꯆꯦꯂꯦꯟꯖ ꯑꯣꯏꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯈꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯐ꯭ꯔꯤꯗ ꯎꯀꯤꯜ ꯑꯗꯨꯝ ꯄꯤꯒꯅꯤ ꯑꯗꯨꯒ ꯏꯊꯅꯤꯛꯁꯅ ꯚꯥꯏꯂꯦꯟꯁ ꯑꯩꯈꯣꯏꯒꯤ ꯏꯊꯅꯤꯛ ꯚꯥꯏꯂꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯖꯥꯇꯤ ꯑꯅꯤ ꯈꯠꯅꯕ ꯀꯥꯡꯂꯨꯞ ꯍꯦꯛ ꯈꯠꯅꯕꯒꯨꯝꯕꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯁꯇꯔꯒꯨꯝꯕ ꯊꯣꯛꯂꯛꯄꯗ ꯃꯩꯍꯧ ꯂꯥꯡꯄꯣꯛꯇ ꯈꯪꯗꯦ ꯑꯗꯒꯤ ꯁꯦ ꯑꯥꯔꯠꯀ꯭ꯋꯦꯛ ꯇꯧꯕꯗ ꯈꯪꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯔꯤꯀꯦꯟꯁ ꯂꯥꯛꯄꯗ ꯈꯪꯗꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯄꯗ ꯈꯪꯗꯦ ꯃꯗꯨꯒꯨꯝꯕꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯗꯨꯃꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯃꯁꯨ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯀꯤꯜ ꯂꯦꯝꯅ ꯄꯤꯒꯅꯤ ꯀꯩꯒꯨꯝꯕ ꯀꯣꯔꯠꯇ ꯃꯥꯒꯤ ꯍꯛ ꯑꯃ ꯐꯪꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯛ ꯇꯧꯗꯨꯅ ꯐꯥꯕ ꯈꯣꯠꯄ ꯂꯩꯕ ꯃꯇꯝꯗ ꯃꯥꯒꯤ ꯔꯥꯏꯠ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯒꯨꯝꯕ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯄꯤꯒꯅꯤ ꯑꯗꯨꯒ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯋꯥꯔꯛ ꯄ꯭लेꯁ ꯑꯩꯈꯣꯏꯒꯤ ꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯏꯟꯗꯁꯇ꯭ꯔꯤꯗꯣ ꯄꯤꯛꯇꯛ ꯄꯤꯛꯇꯛꯇꯤ ꯇꯧꯏ ꯁꯦ ꯁꯝꯅ ꯆꯦꯛꯀꯣꯟ ꯍꯥꯏꯔꯁꯤꯅꯦ ꯆꯦꯛꯀꯣꯟꯗ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯤꯁꯤꯡ ꯍꯥꯏꯔꯁꯦꯕ ꯃꯍꯥꯛꯀꯤ ꯔꯥꯏꯠ ꯑꯃ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯝ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯌꯥꯝꯅ ꯑꯣꯠꯂꯦ ꯅꯩꯔꯦ ꯑꯗꯣ ꯃꯍꯥꯛꯁꯦ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯀꯩꯝ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯦꯟꯇꯦꯅꯦꯟꯁ ꯇꯥꯟꯅꯕ ꯋꯥꯈꯜꯗꯣ ꯈꯜꯂꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯃꯦꯟꯇꯦꯅꯦꯟꯁ ꯊꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯅꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯎꯀꯤꯜ ꯑꯃꯗ ꯆꯠꯂꯕꯗꯤ ꯃꯍꯥꯛ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯪꯕꯅꯤꯅ ꯉꯝꯗꯕꯁꯨ ꯌꯥꯏ ꯃꯗꯨꯅ ꯂꯩꯖꯗ꯭ꯔꯕ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯑꯗꯨꯃꯥꯏꯅ ꯐ꯭ꯔꯤꯗ ꯎꯀꯤꯜꯗꯣ ꯄꯤꯔꯒ ꯃꯍꯥꯛꯀꯤ ꯃꯦꯟꯇꯦꯅꯦꯟꯁꯇꯣ ꯂꯧꯕ ꯌꯥꯒꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯔꯕꯗ ꯁꯨꯃꯥꯏꯅ ꯑꯦꯅꯨꯋꯦꯜ ꯏꯟꯀꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯨꯋꯦꯜ ꯏꯟꯀꯝꯁꯦ ꯂꯨꯄꯥ ꯂꯥꯈ 3ꯒꯤ ꯃꯈꯥꯗ ꯂꯩꯕ ꯆꯍꯤ ꯑꯃꯗ ꯏꯟꯀꯝ ꯂꯩꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯂꯣꯏ ꯂꯩꯔꯤꯅꯤ ꯏꯟꯀꯝꯁꯤꯗ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ 3ꯒꯤ ꯃꯈꯥꯗ ꯂꯩꯔꯕ ꯃꯤꯑꯣꯏ ꯃꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯣ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤꯁꯨ ꯅꯨꯄꯥ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯏꯟꯀꯝꯒꯤ ꯑꯗꯨꯒꯨꯝꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨꯃ ꯎꯠꯂꯀꯥꯟꯗ ꯃꯍꯥꯛꯁꯦ ꯑꯩ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯏꯟꯀꯝꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯦꯇꯦꯒꯣꯔꯤꯗꯨ ꯆꯤꯡꯕꯅꯤ ꯍꯥꯏꯕꯗꯨ ꯎꯠꯂꯕꯗꯤ ꯃꯍꯥꯛꯀꯤꯁꯨ ꯂꯦꯝꯅ ꯎꯀꯤꯜꯁꯦ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯊꯝꯒꯦ ꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯅꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯂꯤꯒꯦꯜ ꯑꯋꯥꯔꯅꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯩꯌꯦ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯋꯥꯔꯨꯔꯅꯨ ꯅꯍꯥꯛ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯅꯍꯥꯛꯀꯤ ꯆꯦꯟꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯣꯔꯠꯀꯤ ꯊꯣꯡ ꯍꯥꯏꯕꯁꯤꯗꯤ ꯀꯣꯔꯠꯀꯤ ꯄ꯭ꯂꯦꯠꯐꯣꯝ ꯍꯥꯏꯕꯁꯤꯗꯤ ꯃꯟꯗꯤꯔꯅꯤ ꯃꯁꯖꯤꯠꯅꯤ ꯆꯔꯆꯅꯤ ꯃꯔꯝꯗꯤ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯨꯗ ꯃꯗꯨꯒꯤ ꯐꯣꯔꯝꯗꯨꯗ ꯆꯠꯇ꯭ꯔꯒꯗꯤ ꯐꯪꯉꯣꯏꯗꯣꯏꯅꯤ ꯍꯥꯏꯔꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯊꯤ ꯇꯧꯑꯣꯏꯅ ꯇꯧꯕꯗ ꯅꯪ ꯈꯪꯅꯤ ꯅꯪ ꯀꯣꯔꯠꯇ ꯈꯪꯅꯤꯅ ꯍꯥꯏꯔꯤꯅꯦꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯊꯥꯖꯕꯗꯨ ꯀꯣꯔꯠꯇ ꯂꯩꯔꯤꯅꯦꯕ ꯀꯣꯔꯠꯇ ꯅꯪ ꯈꯪꯅꯤꯀꯣ ꯅꯪ ꯀꯣꯔꯠꯄꯨ ꯊꯥꯖꯔꯀꯥꯟꯗ ꯀꯣꯔꯠꯇ ꯂꯥꯛꯏꯕꯁꯤꯡꯗꯨꯗ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯝꯅ ꯃꯍꯥꯛꯀꯤ ꯍꯛꯇꯣ ꯃꯥꯡꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯧꯔꯀꯥꯟꯗ ꯃꯍꯥꯛꯀꯤꯁꯨ ꯂꯦꯝꯅ ꯎꯀꯤꯜ ꯄꯤꯒꯅꯤ ꯃꯥꯒꯤ ꯊꯦꯡꯅꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯊꯦꯡꯅꯍꯟꯒꯅꯤ ꯃꯥꯒꯤ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯐꯝ ꯊꯣꯛꯄꯗꯣ ꯁꯄꯣꯔꯠꯇꯣ ꯇꯧꯒꯅꯤ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔ ꯀꯣꯔꯠꯁꯤꯗ ꯂꯩꯔꯤꯁꯦ ꯀꯣꯔꯠ 4ꯅꯤ ꯑꯍꯥꯟꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯁꯟ ꯀꯣꯔꯠ ꯂꯩꯔꯦ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯅꯕꯒꯤ ꯑꯗ ꯏꯁꯄꯤꯁꯦꯜ ꯀꯣꯔꯠ ꯄꯣꯛꯁꯣꯁꯨ ꯂꯩ ꯍꯧꯖꯤꯛꯄꯨꯗꯤ ꯅꯧꯅ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯄꯣꯛꯁꯣ 2 ꯄꯣꯛꯁꯣꯒꯤ ꯀꯦꯁ ꯂꯤꯡꯈꯠꯅꯕ ꯑꯩꯈꯣꯏ ꯐꯥꯁ ꯇ꯭ꯔꯦꯛ ꯀꯣꯔꯠ ꯍꯥꯏꯇꯥꯔꯦ ꯄꯣꯛꯁꯣꯒꯤ ꯏꯁꯄꯤꯁꯦꯜ ꯀꯣꯔꯠ 2 ꯑꯩꯈꯣꯏ ꯂꯤꯡꯈꯠꯂꯒꯅꯤ ꯆꯩꯔꯥꯞ ꯑꯃꯗꯤ ꯂꯝꯐꯦꯜꯗ ꯍꯌꯦꯡ ꯁꯪꯒꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯄꯥꯎꯗꯤ ꯐꯪꯉꯤ ꯑꯗꯨꯒ
ꯌꯥꯝꯅ ꯕꯥꯇꯣꯟꯗꯨꯃꯛꯇꯤ ꯐꯪꯗ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯥꯕꯗꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯣꯁꯤꯌꯦꯜ ꯀꯣꯗ ꯑꯗꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯀꯣꯗ NDPS ꯀꯤ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒ ꯁꯥꯏꯀꯣꯇ꯭ꯔꯣꯄꯤꯛ ꯁꯕꯁꯇꯦꯟꯁꯦꯁ ꯑꯦꯛꯀꯤ ꯑꯗꯨꯃꯥꯏꯅ ꯀꯣꯗ ꯃꯌꯥꯝ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯄꯨꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯁꯟ ꯀꯣꯗ ꯑꯃ ꯂꯩꯔꯦ ꯐꯦꯃꯤꯂꯤ ꯀꯣꯗ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯗꯤꯕꯤꯖꯟ ꯁꯤꯚꯤꯜ ꯖꯖ ꯀꯝ ꯑꯩꯈꯣꯏ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯀꯣꯗ ꯑꯃ ꯂꯩꯖꯔꯦ ꯖꯨꯅꯤꯌꯔ ꯗꯤꯕꯤꯖꯟ ꯑꯩꯈꯣꯏ ꯀꯣꯗ ꯑꯃ ꯂꯩꯔꯦ ꯁꯤꯚꯤꯜ ꯖꯖꯀꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯐꯥꯔꯁ ꯀ꯭ꯂꯥꯁꯀꯤ ꯀꯣꯗ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣꯗ ꯃꯈꯜ ꯃꯈꯜ ꯈꯥꯏꯗꯣꯛꯑ ꯂꯩꯔꯤꯁꯤꯗ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯁꯤꯒꯤ ꯑꯣꯏꯕ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤꯒꯤ ꯑꯣꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯍꯛ ꯇꯥꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯐꯝꯗꯨ ꯅꯠꯇꯗꯤ ꯂꯩꯔꯣꯏ ꯃꯗꯨꯅ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯃꯗꯨꯒꯤ ꯈꯪꯅꯅꯕ ꯑꯣꯏꯅ ꯐ꯭ꯔꯟ ꯑꯣꯐꯤꯁ ꯑꯅ ꯑꯩꯈꯣꯏꯅ ꯊꯦꯠꯂꯀꯥꯟꯗ ꯊꯝꯃꯤ ꯑꯗꯨꯒꯤ ꯐ꯭ꯔꯟ ꯑꯣꯐꯤꯁꯇꯨꯗ ꯔꯤꯇꯦꯅꯔ ꯂꯣꯌꯔꯅ ꯁꯨꯃꯥꯏꯅ ꯀꯅꯥꯒꯨꯝꯕ ꯂꯩꯖꯗꯕ ꯂꯩꯇ ꯂꯥꯏꯔꯕ ꯅꯠꯇ꯭ꯔꯒ ꯑꯍꯥꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯅꯕꯒꯤꯗꯃꯛꯇ ꯐꯪꯅꯕ ꯑꯃꯗꯤ ꯍꯪꯉꯀꯥꯟꯗ ꯈꯨꯝꯅꯕ ꯑꯩꯈꯣꯏ 24 ꯑꯋꯥꯔꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯅꯝꯕꯔ ꯑꯃ ꯄꯥꯏꯔꯀꯥꯟꯗ ꯑꯩ ꯑꯗꯨꯗ ꯐꯝꯃꯒ ꯂꯩꯖꯕꯅꯤ ꯑꯗꯣ ꯑꯩ ꯑꯗꯨꯒꯤ ꯅꯝꯕꯔꯗꯨꯁꯨ ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯄꯤꯖꯒꯦ 60099 049 ꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯁꯤꯒꯤ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯟ ꯑꯣꯐꯤꯁꯁꯤꯒꯤ ꯑꯦꯅꯤ 24 ꯑꯋꯥꯔꯁ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯥꯏꯔ ꯂꯩꯗꯣꯏꯅꯤ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯀꯔꯥꯡꯒꯨꯝꯕ ꯑꯩꯈꯣꯏ ꯍꯪꯅꯤꯡꯉꯛꯄ ꯑꯩꯈꯣꯏ ꯈꯪꯅꯤꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕꯗꯨꯒꯩ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯒꯅ ꯑꯈꯪꯕꯗ ꯑꯃꯨꯛ ꯍꯪꯕ ꯇꯥꯔꯦ ꯖꯖꯁꯤꯡꯗ ꯍꯪꯕ ꯇꯥꯔꯦ ꯑꯍꯩꯕ ꯎꯀꯤꯜꯁꯤꯡꯗ ꯍꯪꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤ ꯂꯩꯌꯦꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯒꯥꯏꯗ ꯑꯣꯏꯅ ꯇꯥꯛꯄꯤꯕ ꯁꯩꯁꯨ ꯁꯨꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯅꯥꯟꯕ ꯂꯝꯕꯤ ꯆꯠꯄꯗꯨꯗ ꯈꯤꯇꯪ ꯑꯣꯏꯁꯨ ꯐꯅꯕ ꯃꯗꯨꯃꯥꯏꯅ ꯐꯝꯃꯒ ꯂꯩꯖꯔꯤ ꯁꯤꯃ ꯑꯍꯥꯟꯕꯗ ꯑꯩ ꯊꯝꯖꯒꯦ ꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯁꯦꯛꯁꯨꯋꯦꯜ ꯑꯣꯐꯦꯟꯁ ꯑꯦꯛꯁꯦ ꯁꯤ ꯑꯩꯈꯣꯏ ꯁꯥꯊꯤꯕ ꯑꯦꯂꯥꯏꯁ ꯇꯝꯊꯤꯕꯅ ꯕꯣꯅꯤꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯦꯛꯇꯨꯅꯦꯕ ꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯀꯃꯟ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯁꯨ ꯍꯥꯏꯁꯤ ꯃꯔꯨꯑꯣꯏꯅ ꯇꯝꯄꯥꯛꯇ ꯃꯩꯇꯩꯁꯤꯡꯒꯤꯁꯦ ꯁꯤꯒꯤ ꯑꯅꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯦꯡꯅꯔꯤꯁꯦ ꯁꯤꯒꯤ ꯑꯦꯛꯁꯦ ꯌꯥꯝꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯥꯎꯅ ꯊꯦꯡꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯞ ꯃꯦꯔꯦꯖ ꯇꯧꯕ ꯂꯞ ꯑꯩꯈꯣꯏꯒꯤ ꯏꯂꯣꯞꯃꯦꯟ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯍꯣꯡꯕꯒꯤꯁꯤ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯄꯥ ꯅꯠꯇ꯭ꯔꯒ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯅꯤ ꯆꯪꯉꯀꯥꯟꯗ ꯃꯥꯡꯒꯣꯟꯗꯣ ꯀꯥꯔꯀꯥꯟꯗ ꯍꯥꯏꯔꯀꯥꯟꯗ ꯌꯥꯔꯦ ꯏꯆꯥꯅꯨꯄꯤ ꯄꯤꯔꯅꯤ ꯍꯥꯏꯔꯀꯥꯟꯗ ꯄꯤꯅꯔꯒ ꯂꯨꯍꯣꯡꯉꯒ ꯇꯧꯅꯔꯝꯃꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯁꯦ ꯃꯣꯕꯥꯏꯜꯒꯤ ꯌꯨꯒꯅꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯁꯦꯖ ꯑꯃꯗ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯑꯃꯗ ꯅꯨꯡꯁꯤꯅꯔꯛꯀꯗꯣꯏꯅꯦꯕ ꯅꯨꯡꯁꯤꯅꯔꯀꯥꯟꯗ ꯊꯥ ꯐꯥꯗꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯅꯨꯡꯁꯤꯅꯔꯒ ꯆꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯌꯥꯎꯁꯪ ꯂꯥꯛꯀꯗꯣꯏꯔꯦ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯑꯃꯨꯛꯇ ꯑꯍꯨꯝ ꯃꯔꯤ ꯆꯦꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯆꯍꯤ ꯁꯨꯗꯅ ꯆꯦꯜꯂꯒꯗꯤ ꯃꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯌꯥꯅꯗꯕ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨꯝ ꯄꯣꯛꯁꯣꯁꯦꯗ ꯂꯥꯛꯇꯕ ꯌꯥꯗꯅ ꯄꯣꯛꯁꯣ ꯂꯥꯛꯑꯀꯥꯟꯗ ꯗꯁꯥꯁꯦ ꯅꯨꯡꯁꯤ ꯃꯁꯨꯝ ꯂꯥꯡꯒꯤ ꯑꯩꯈꯣꯏ ꯆꯦꯛꯄꯜ ꯃꯔꯤ ꯀꯥꯔꯕ ꯀꯩꯁꯨꯝꯖꯪꯗꯨꯗꯅꯦ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯒꯤ ꯕꯣꯔꯥ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯍꯥꯏꯔꯤꯕ ꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯁꯦꯛꯁꯨꯋꯦꯜ ꯑꯣꯐꯦꯟ ꯑꯦꯛꯁꯦ ꯁꯤ ꯅꯩꯅꯐꯝ ꯊꯣꯛꯏ ꯍꯥꯏꯔꯀꯥꯟꯗ ꯊꯝꯖꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯇꯣꯄꯤꯛꯁꯦ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯆꯥ ꯊꯛꯅ ꯕꯣꯔꯥ ꯆꯥꯅ ꯑꯗꯨꯝ ꯂꯧꯁꯤꯟꯕꯤꯌꯨ ꯃꯗꯨꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯔꯒꯗꯒꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗ ꯑꯩꯈꯣꯏ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯨꯡꯗ ꯆꯦꯟꯕ ꯆꯣꯡꯕ ꯊꯣꯛꯇꯗꯅ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯃꯁꯤꯒꯤ ꯄꯣꯛꯁꯣꯒꯤ ꯑꯦꯛꯁꯦ ꯃꯁꯤꯒꯤꯁꯦ ꯐꯪꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯈꯨꯟꯁꯤꯡꯗꯅꯦ ꯈꯨꯡꯒꯪ ꯑꯃꯗ ꯑꯃꯅꯤꯗꯤ ꯍꯧꯖꯤꯛꯀꯤ ꯊꯨꯡꯉꯛꯑꯕꯅꯦꯕ ꯃꯁꯤꯒꯤ ꯑꯦꯛꯁꯤꯅ ꯃꯁꯤꯒꯤ ꯑꯦꯛꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕ ꯁꯥꯊꯤꯕ ꯑꯦꯂꯥꯏꯁ ꯇꯝꯊꯤꯕ ꯍꯥꯏꯁꯦ ꯃꯁꯤꯒꯤ ꯑꯦꯛꯁꯤꯕꯨ ꯄꯥꯟꯈ꯭ꯔꯒꯗꯤ ꯅꯥꯟꯊꯣꯛꯐꯝꯁꯦ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯕ ꯁꯤꯒꯤ ꯑꯦꯛꯁꯤꯕꯨ ꯍꯦꯛ ꯆꯟꯈꯤꯕ ꯃꯇꯝꯗꯅꯦ ꯅꯥꯟꯊꯣꯛꯐꯝꯁꯦ ꯁꯨꯡꯂꯩ ꯂꯩꯇꯕ ꯑꯗꯨꯅꯤ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯁꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯉꯥꯡꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯑꯦꯛꯅꯤ ꯑꯉꯥꯡꯗꯤ ꯀꯅꯥꯅꯣ ꯑꯉꯥꯡ ꯍꯥꯏꯕꯁꯤ ꯆꯍꯤꯅ ꯂꯦꯞꯇꯣꯏꯅꯤ ꯑꯗꯨ ꯆꯍꯤ ꯀꯌꯥꯅ ꯂꯦꯞꯇꯣꯏꯅꯣ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯂꯩꯕꯕꯨ ꯑꯉꯥꯡ ꯀꯧꯔꯦ ꯃꯥꯏꯅꯔ ꯀꯧꯔꯦ ꯆꯤꯜꯗ꯭ꯔꯦꯟ ꯀꯧꯔꯦ ꯆꯍꯤ 19ꯁꯦ ꯀꯔꯤꯅ ꯂꯦꯞꯇꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯀꯨꯊꯤꯅ ꯂꯦꯞꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯆꯍꯤ ꯂꯦꯞꯄꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯑꯩꯈꯣꯏ ꯆꯍꯤꯁꯦ 19 ꯁꯨꯔꯁꯨ ꯑꯗꯒꯤ 10 ꯁꯨꯔꯁꯨ ꯑꯩꯈꯣꯏ 13 ꯑꯗ 19 ꯍꯥꯏꯔꯒꯇ ꯌꯥꯒꯗ꯭रा ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯑꯦꯛꯁꯤꯗ ꯄꯜꯂꯤꯕꯁꯦ ꯑꯍꯥꯟꯕꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯤꯕꯁꯦ ꯑꯉꯥꯡꯗꯨꯅ ꯑꯍꯥꯟꯕ ꯅꯁꯔꯤ ꯇꯝꯕꯗ ꯑꯦꯅꯣꯟ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯇꯣ ꯃꯗꯨꯗꯒꯤ ꯂꯧꯅ ꯍꯥꯏꯕ ꯑꯅꯤꯁꯨꯕꯗ
ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ आधार कार्ड हजिक याम सेमदोक्नबगी लाकपनी सहीसे अदगी सहीसे आइदि असेंग असेंग खरा हाइगले हाइतारे अदुम अखोई हुरानबी गाता ओइरब्रा हाइबसे इसा इसानजु खंबम थोबनी सही मतंगस मेट्रिक परीक्षा था मतमदा सही 15 दा 13 सुबगा सही थागदबनी हाइरे इसा नुपा नत्रगे इसा नुपीदुना 53 सुरकांदा हेक थाबी चटनबीसे अखोइदा तौरी अदुना अइना अखोइ हुरानबा नत्रगे हुरानबी गाता गाइरब्रा सही मतंगसिदा नाइस आई इसादी अदुम हेक याबा मीगिना तौरकांदना मोइदो अदु 53 सुरमनी कैसु मोइदो मेट्रिक थाबदा 35 सु पांजबो वानीने हाइबा मदुगुम्बसे अखोइगी चटनबीसिदा लैरी मसीसे सेंदोकपम संगेबा मेट्रिक थाबदा डायरेक्ट 53 सुरगन 53 सुरगन 53 अदुमाइना थाबगी चटनबीसिमा लैहनबा चुम्मे मसीगी एज फैक्टर से सागी अहानबा अखोइना स्कूल की हेक मिंगचन मदा मधुदुना लौगदबनी हाइदो मधु लेत्रे मेट्रिक थाबगी दुना हजिक लौनरिस सही लेपिसे मेट्रिक थाबदुने मरमदुना सही 53 सुरबा अंगांग अमा सही 35 मेट्रिक थारे हंदक मेट्रिक थाबा लोइबगा चेलबदी मार्क सही 30 अदुदा लेपबनिना सही 30 तुक्तंगाइरे सही 30 तक ओइदी पोक्सोगी मनुंगदा चल्ले 53 मखानिना अदुबदी महाकु चेलिबा नुपादो महाकु नमजान नमथेक नमम तारगदी मार्क सेक्शन 4 नत्रगा 6 नत्रगा अदुदुदा लाखु मतमदा मार्क तो सोइदन कैसुम संगदा संगदनिङै वाफम जे सुंगलै एक लैतब अदुना अइना साथीबा एलाइस तमथीबा नाइ नाइजरेइस हौजिक हाइबा आंगांग सिंगसिदा करी करी मखोइदा प्रोटेक्शन तौरीगे अना हाइतागदी मसिगी एक्ट से 2012 द सेमे अदुबु हंदक 2019 जिदा 2019 जिदा श्री नरेंद्र मोदी की अखोइगी पार्लियामेंट माकी सरकार सिना मु एमेंड तौरे एमेंड तौबजिदा अहानबददी अखोइ सेक्शन 4 जिदा कनागुम्बा सेक्शन 4 सिदा हाइरमिसे सेक्शन 4 दा हाइरिसे अखोइ punishment for penetrative sexual assault nebako haidi kanagumba se kudam oina phajaba language da ina haija taragadi sahi 19 gi makhada leiba nupi macha amada phamlan biba phamdinnaraba masagi ayaba yaudana ko adun sahi 19 makhada leibadi masagi ayaba consent aji ju leite mayamna khangbigadabana सही 19 की मखादा लेब अंगांग मना आई इसागी अयाब यारुगा चेनबनी का से आइन यादे सनदे सीमा अदु मसागी अदुगुम्बा नमजान नमथेकनरे हाइरकांदा अदुगुम्बा नुपी मचादा फमलानबा नत्रगा फमदिनबा पेनिट्रेटिव सेक्सुअल एक्सुअल से हेक तौरुबा तारबदी हाइरिबा मियोइदो हायंग मार्क से मदुदो हेक चेनरबा कमाइन तौगेदा मदु अहानबददी अखोइना सही 5 दगी तादना हाइरमबदो हौजिकती कयादा लाआगेदा हौजिकसे हाना सही 3 दगी मखादा तादना मार्क्स दंदी पीगेदबनी अदु तौगदबनी 10 इयर्स दगी हेना पीरमबदो हौजिकती 20 इयर्स ता लाए मदु हेक सेनबदा नुपा मचादो सही 10 दगी तादना मार्क्स कैसुम संगदा जेलदा लैगेदबनी हाइरे नत्रगना माकी थौगोक्तुना हेनबा तारबदी मपुंजि सुपा माक जेल लैब याय अदुगा फाइन जु थियन बा याय हंदक 2019 की अमेंडमेंट सिना हाइरेइस हानदी माक से नॉट लेस देन कोई 10 इयर्स हाइरमबदो हजिकती 20 इयर्स ता लाबने सुमाइना सही 5 खतंग हाइरम 3 तक लाखपसिंग से हजिक सही 10 दा हंदक 2019 दगी कमाइन तोगेदा 2014 दा निर्भया केस ना दिल्ली दा गैंग रेप तौगिबा बस मनुंगदा अथेंबा हिंगदा चटपा नुपी मचामदा मखोइ 5 चंगकांदा मखोइ तरुक चंगकांदा अदुमाइना गैंग रेप तौरे अदुगा नुपी मचा की प्राइवेट पार्ट ता चैना योना थिंजनदना तरुमबदगी सिंगापुर दा पुदना कोतना लायेंगा कांदा लैगिद्रे लाइबक थीनरा निर्भया मदुगी गैंग रेप तो मदुदा चेनबा डाइवर्डुना मतोमदा थौरी यालगा जेल मनुंगदा सिरमे मदुदा जुवेनाइल ओइबा सही 19 की मखादा लैबा अंगांग नुपा मचाम यावरमे मदुदी सही 3 मार्क्से जेलदा थमकांदा मागी अखोई ऑब्जर्वेशन होम स्पेशल होम न लै जुवेनाइल ओइबनिना मागी खरा रिलैक्स तौरे मागी थादोखरकांदा हौजिक लेमौरिबा मखोई मरीदो ngasi तारीख 10 ga mari ni dana तारीख 12 da ओरमगनी सुप्रीम कोर्ट ना
ꯐꯪꯁꯤ ꯇꯧꯔꯒ ꯍꯦꯡ ꯇꯧꯗꯣꯏꯅꯦꯕ ꯇꯤꯍꯥꯔ ꯖꯦꯜꯗ ꯂꯥꯛꯏꯕ ꯇꯥꯔꯤꯛ 22ꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯋꯥꯡꯃꯗ ꯑꯗꯨꯃꯥꯏꯅ ꯒꯦꯡ ꯔꯦꯞ ꯇꯧꯕꯤꯔꯦ ꯐꯝꯂꯥꯟꯕꯤꯔꯦ ꯑꯗꯨꯒ ꯇꯝꯊꯤꯅ ꯍꯥꯠꯄꯤꯔꯤꯕ ꯃꯈꯣꯏ ꯃꯔꯤꯗꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯗꯨꯒꯨꯝꯕ ꯑꯣꯔꯗꯔ ꯑꯃꯅ ꯇꯥꯡ ꯂꯥꯛꯏꯕ 22ꯁꯤꯗ ꯃꯍꯥꯛ ꯐꯪꯁꯤ ꯇꯧꯔꯒ ꯃꯈꯣꯏ ꯃꯔꯤ ꯍꯥꯠꯂꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯁꯦꯅꯥꯄꯇꯤꯗ ꯃꯦꯗꯥꯝ ꯅꯥꯎꯇꯣꯅꯦꯁꯣꯔꯤꯒꯤ ꯀꯣꯔꯠ ꯑꯃꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯒ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛ ꯑꯄꯤꯜ ꯆꯠꯇꯕ ꯍꯥꯏ ꯀꯣꯔꯠꯇ ꯇꯧꯕꯗꯨꯗꯤ ꯈꯪꯗꯦ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯁꯟ ꯖꯖꯅ ꯉꯔꯥꯡꯗꯁꯨ ꯃꯦꯗꯥꯝ ꯃꯦꯝꯆꯥꯒꯤꯗ ꯑꯣꯖꯥ ꯑꯃ ꯑꯉꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯇꯥꯡꯗ ꯑꯉꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯠꯇꯕ ꯂꯝꯆꯠ ꯆꯠꯂꯨꯕꯒꯤ ꯁꯦꯟꯇꯦꯟꯁ ꯍꯤꯌꯥꯔꯤꯡꯗꯤ ꯇꯧꯗꯔꯤ ꯉꯔꯥꯡ ꯈꯛꯇꯗ ꯂꯥꯎꯊꯣꯛꯏꯅꯤ ꯀꯟꯚꯤꯛꯁꯟ ꯄꯤꯔꯕꯅꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯆꯍꯤ ꯀꯌꯥꯅꯣ ꯂꯩꯒꯗꯧꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯀꯤ ꯃꯍꯥꯛꯀꯤ ꯁꯦꯟꯇꯦꯟꯁ ꯍꯤꯌꯥꯔꯤꯡꯗꯨꯗ ꯁꯣꯏꯗꯅ ꯂꯥꯛꯑꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯄꯣꯛꯁꯣ ꯑꯦꯛꯁꯤꯅ ꯑꯣꯖꯥꯁꯤꯡꯅ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯇꯥꯛꯏꯕ ꯑꯉꯥꯡꯁꯤꯡꯅ ꯁꯦꯠꯁꯥ ꯑꯉꯥꯡꯗꯒ ꯊꯥꯔꯨꯔꯒꯁꯨ ꯑꯉꯥꯡꯗꯨꯅ ꯑꯣꯟꯈꯠꯂꯀꯥꯟꯗꯀꯣ ꯃꯍꯥꯛꯅ ꯑꯣꯖꯥꯁꯤꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯀꯥꯟꯅ ꯍꯥꯏꯔꯒꯗꯤ ꯑꯦꯛꯁꯤꯗ ꯆꯦꯟꯅꯕ ꯌꯥꯕ ꯐꯤꯕꯝ ꯂꯩꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯥꯊꯤꯕ ꯑꯦꯂꯥꯏꯁ ꯇꯝꯊꯤꯕ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯒꯤ ꯀꯁꯇꯗꯤꯗ ꯂꯩꯕ ꯃꯇꯝꯗ ꯄꯨꯂꯤꯁꯁꯤꯡꯅꯒꯁꯨ ꯍꯦꯛ ꯇꯧꯔꯨꯔꯒꯁꯨ ꯃꯁꯤ ꯑꯦꯛꯁꯤꯅ ꯄꯨꯂꯤꯁꯀꯁꯦ ꯅꯥꯟꯊꯣꯛꯄ ꯌꯥꯗꯕ ꯂꯣꯏ ꯐꯥꯖꯕ ꯌꯥꯕ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤ ꯁꯥꯕꯤꯗꯅ ꯃꯅꯦꯅꯤ ꯀꯥꯅꯀꯣ ꯇꯧꯔꯀꯥꯟꯗ ꯆꯍꯤ ꯁꯨꯗꯕ ꯑꯃ ꯆꯦꯜꯍꯜꯂꯨꯔꯦꯅꯦ ꯆꯦꯜꯍꯜꯂꯨꯏꯕ ꯁꯦꯝꯕꯤ ꯁꯥꯕꯤꯔꯤꯕ ꯃꯤꯁꯨ ꯑꯦꯕꯦꯠꯃꯦꯟ ꯏꯟꯁꯤꯟꯕꯒꯤ ꯑꯦꯛꯁꯤꯅ ꯍꯦꯛꯇ ꯀꯣꯟꯁꯤꯟꯕ ꯐꯥꯔꯀꯥꯟꯗ ꯃꯥꯁꯨ ꯗꯟꯗꯤ ꯍꯦꯛꯇ ꯄꯤꯕ ꯌꯥꯕ ꯑꯩ ꯏꯆꯥ ꯅꯨꯄꯤꯁꯦ ꯆꯦꯜꯂꯦ ꯃꯍꯥꯛꯅ ꯅꯝꯖꯥ ꯅꯝꯊꯦꯡꯅꯕꯤꯔꯦ ꯅꯨꯄꯥꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯦꯟꯕꯤꯕꯅꯤ ꯅꯨꯄꯥꯁꯤ ꯃꯊꯛꯇ ꯄꯣꯛꯁꯣꯁꯦ ꯄꯥꯟꯁꯤꯜꯂꯀꯥꯟꯗ ꯃꯗꯨ ꯆꯦꯟꯕ ꯈꯣꯠꯄ ꯑꯣꯏꯔꯝꯗꯕ ꯂꯥꯟꯅ ꯄꯥꯎ ꯔꯣꯡꯂꯤ ꯔꯤꯄꯣꯔꯠ ꯇꯧꯕ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯂꯥꯟꯅ ꯄꯤꯔꯤꯕ ꯃꯤꯗꯣ ꯑꯗꯨꯒꯤꯁꯨ ꯍꯦꯛꯇ ꯑꯦꯛꯁꯤꯅ ꯀꯣꯟꯁꯤꯜꯂꯤꯕ ꯗꯟꯗꯤ ꯄꯤꯅꯅꯕꯒꯤ ꯀꯣ ꯗꯣꯛꯇꯔꯅ ꯈꯪꯗꯦ ꯑꯃꯅ ꯈꯪꯗꯦ ꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯏ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯨꯠ ꯀꯞꯄ ꯂꯩꯔꯝꯃꯦꯅ ꯈꯜꯂꯁꯦꯕ ꯃꯍꯥꯛꯁꯦ ꯀꯅꯥꯒꯨꯝꯕꯅ ꯐꯝꯂꯥꯟꯕꯤꯔꯦꯅ ꯈꯜꯂꯁꯦꯕ ꯂꯤꯁꯟ ꯀꯤꯌꯔꯐꯨꯜꯂꯤ ꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯆꯥ ꯊꯩꯕ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯡꯁꯨ ꯑꯗꯥꯒꯤ ꯊꯪꯅꯕꯗꯨꯗ ꯏꯆꯥꯅꯨꯄꯤ ꯑꯃ ꯁꯨꯠ ꯀꯞꯄ ꯀꯥꯟꯗ ꯀꯞꯄ ꯂꯩꯔꯝꯃꯦꯅ ꯈꯜꯂꯒꯁꯦꯕ ꯋꯥꯠ ꯇꯨ ꯗꯨ ꯗ ꯖꯁ ꯃꯣꯃꯦꯟꯗꯨꯗ ꯑꯩ ꯀꯩꯗꯧꯒꯗꯒꯦꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯪꯇꯛ ꯁꯨꯛꯇꯛ ꯇꯧꯕ ꯅꯨꯄꯤ ꯃꯆꯥꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯏ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡꯅꯤ ꯃꯧꯄ꯭ꯋꯥꯅꯤ ꯇꯥꯗꯅꯤ ꯃꯥꯝꯃꯅꯤ ꯀꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯕꯨ ꯍꯟꯊꯅ ꯈꯟꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯐꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯇꯧꯕꯇꯕꯨ ꯅꯨꯄꯥꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯁꯅꯦꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯂꯩꯕꯅ ꯑꯅꯝꯕ ꯑꯣꯏ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯝꯒꯅꯤ ꯁꯥꯗꯨꯁꯨ ꯃꯇꯝꯗꯨꯒꯤ ꯃꯥꯒꯤ ꯇꯟꯖꯥꯕꯨ ꯐꯪꯉꯗꯤ ꯍꯨꯔꯥꯜꯂꯦꯅ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯌꯥꯎꯔꯛꯏꯗꯅ ꯌꯥꯎꯗ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯝꯂꯥꯟꯕꯤꯔꯦꯅ ꯈꯜꯂꯁꯤ ꯑꯩꯈꯣই ꯀꯩꯗꯧꯒꯗꯒꯦ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯤꯅ ꯆꯩꯁꯟꯕꯤꯕ ꯌꯥꯗꯦ ꯐꯨꯖꯟꯕꯤꯕ ꯌꯥꯗꯦ ꯅꯪꯅ ꯑꯗꯨꯗ ꯀꯩꯗꯧꯕꯩ ꯆꯠꯂꯨꯏꯅꯣ ꯃꯥꯅ ꯀꯧꯕꯗ ꯆꯠꯀꯅꯨ ꯍꯥꯏꯗꯅ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯐꯨꯔꯤꯠ ꯂꯤꯠꯂꯤꯅꯣ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯇꯝꯃꯨ ꯍꯥꯏꯌꯨꯅꯦ ꯀꯥꯟꯅ ꯊꯥꯖꯟꯗꯅ ꯐꯨꯖꯟꯗꯅ ꯅꯣ ꯃꯗꯨ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯍꯥꯟꯕꯗ ꯌꯥꯝ ꯐꯖꯅ ꯊꯦꯝꯃꯀꯥꯟꯗ ꯃꯤꯗꯣ ꯃꯉꯣꯟꯗ ꯐꯠꯇꯕ ꯂꯝꯆꯠ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯗꯧꯅꯦ ꯑꯍꯥꯟꯕꯗ ꯇꯧꯗꯣꯏꯁꯤ ꯖꯁ ꯑꯗꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯒ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯩꯈꯣꯏ ꯁꯥꯔ ꯍꯣꯏ ꯃꯦꯗꯥꯝ ꯍꯣꯏꯗ ꯖꯁ ꯃꯤꯀꯞꯇꯨꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯀꯥꯟꯗ ꯀꯧꯔꯀꯥꯟꯗ ꯃꯤꯗꯣ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯥꯃꯤꯟꯅꯔꯀꯥꯟꯗ ꯃꯗꯨ ꯅꯤꯌꯔꯦꯁ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯒꯗꯕꯅꯦ ꯑꯗꯨꯅ ꯁꯤꯗ ꯃꯣꯕ ꯂꯤꯟꯆꯤꯡꯒꯤ ꯃꯇꯥꯡꯗ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯈꯖꯤꯛ ꯁꯨꯝ ꯁꯝꯖꯜꯂꯛꯀꯦ ꯑꯦꯛꯁꯤꯒ ꯁꯨꯝ ꯃꯔꯤ ꯂꯩꯅꯔꯛꯄ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯃꯣꯕ ꯂꯤꯟꯆꯤꯡꯁꯦ ꯌꯥꯝꯅ ꯂꯥꯛꯏ ꯃꯔꯝꯗꯤ ꯀꯅꯥꯒꯨꯝꯕ ꯏꯆꯥꯅꯨꯄꯤꯅ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯀꯞ ꯂꯩꯔꯝꯕ ꯃꯇꯝꯗ ꯁꯦꯟꯇꯤꯃꯦꯟꯅ ꯏꯃꯣꯁꯟꯅ ꯍꯦꯛꯇ ꯊꯨꯝꯃꯠꯈ꯭ꯔꯀꯥꯟꯗ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯌꯨꯝꯗꯨꯒꯤ ꯆꯠꯂꯣ ꯌꯨꯝꯗꯣ ꯃꯩ ꯊꯥꯗꯣꯛꯎꯁꯤ ꯊꯨꯒꯥꯏꯔꯨꯁꯤ ꯑꯗꯨ ꯃꯤꯗꯨ ꯄꯨꯊꯣꯔꯛꯎ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯈꯣꯠꯇꯣꯛꯀꯗꯕꯅꯤ ꯀꯥꯅ ꯍꯦꯛꯇ ꯖꯣꯇꯤꯛ ꯊꯥꯡꯗꯦꯛ ꯃꯌꯥꯝ ꯄꯥꯏꯔꯀꯥꯟꯗꯀꯣ ꯎꯇꯨꯞ ꯊꯥꯡꯗꯣꯛꯇ ꯄꯥꯏꯔꯀꯥꯟꯗ ꯆꯠꯄ ꯃꯌꯥꯝ ꯌꯨꯝ ꯁꯤꯗꯣꯛꯄ ꯃꯩ ꯊꯥꯗꯣꯛꯄ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯅꯣ ꯃꯗꯨ ꯇꯧꯒꯗꯕ ꯅꯠꯇꯦꯕ ꯃꯔꯝꯗꯤ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯇꯧꯕ ꯇꯥꯔꯕꯁꯨ ꯃꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯦ ꯃꯆꯟ ꯃꯣꯏ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯃꯃꯥꯁꯤꯡꯗꯨꯅ ꯏꯟꯁꯤꯜꯂꯒꯗꯤ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯈꯣꯏꯒꯤꯁꯨ ꯔꯥꯏꯠ ꯂꯩꯌꯦꯕ ꯃꯈꯣꯏꯒꯤꯁꯨ ꯍꯛ ꯂꯩꯌꯦꯕ ꯃꯤꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯅ ꯐꯥꯔꯀꯥꯟꯗ ꯃꯍꯥꯛ ꯑꯆꯨꯝ ꯑꯔꯥꯟ ꯃꯍꯥꯛꯁꯤ ꯕꯤꯆꯥꯔ ꯇꯧꯔꯀꯥꯟꯗ ꯂꯥꯜꯂꯒꯅ ꯀꯣꯔꯠꯅ ꯃꯥ ꯂꯥꯟꯕꯒꯤ ꯗꯟꯗꯤ ꯄꯤꯔꯛꯀꯗꯣꯏꯅꯦꯕ ꯃꯤ ꯑꯃ ꯐꯥꯕ ꯃꯇꯝꯗ ꯍꯦꯛ ꯐꯥꯕꯒ ꯃꯍꯥꯛ ꯃꯔꯥ ꯂꯩꯔꯦꯅ ꯂꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯀꯅꯥꯒꯨꯝꯕ ꯀꯣꯔꯠꯅ ꯀꯟꯚꯤꯛ ꯇꯧꯔꯕ ꯉꯁꯥꯏ ꯃꯦꯗꯥꯝ ꯃꯦꯝꯆꯥꯅ
आर के मेमचाना पीरीब मरा लेने लौथोकपदो अदुदि येस मरा लेने लौने कोर्टना फारकांदा पुलिस की कस्टडी थमकांदा कोर्ट पुथोकांदा जुडिशियल कस्टडी मा ट्रायल तौद्रिंगैदा जेल दा लेरबसु माक मरा लेने लौब सुंया यादे मा की हक लेजरीब मा थेंगनब आई इरा लेती हैदना थेंगनब मा की उकिल नेंगनबगी हक लेजरीब अदुमाइना मरा लई लेती है कोर्टना विचार तौरकांदा लाउथोकदबनी मदुगी मनुंगदुदा अखोइना चिंगनब मीदो फाबा ngambagi haktuदी CRPC दे दुम पीरीब इवन अखोइ लेमेन अखोइना मी फाबा याय पुलिस कतन मी फादो नतेब तौबदुबु मिकअप टू अखोइना नियरेस्ट पुलिस स्टेशन चलगा अखोइ सिनगने अदुमाइना कप्पमीबा लाउरमीबा अंगांगदुदा आई हंजलकेको कप्पमीबा लाउरमीबा अंगांगदुदा अखोइना मोलिमसिंग तौदना कोतना सोमनाकंदा तौद्रिंगैदा अंगांगदुदा फजना हंगबीरी हारकांदा अखोइ अंगांगदो इरुजा थोकपा यादी अंगांगदुना सेलमीबा मागी नुंगी फी हाइतारेको माकी खुंगाव अदगी माकी सेलमीबा फनेक नत्रगा माकी मेडी नुंगी अदुगुमबद वाश तौबा सुयादे मदुन एविडेंस होरकदोइने अदुना हाइरिबा अखोइ अगै नुपी मचा अदुगी अखोइगी वुमेन पुलिस की यूनिट टु लाकांदा पिकअप तोरिंग खलसी याम थुना अखोइ रिम्स ता फोरेंसिक साइंस ता पुरनी डॉक्टर नुपी मना सोइदन एग्जामिन तौरनी मदुदा मनेम नत्रगा मामा मागा कोइनदबा अंगांगदुगा इंटरप्रेट तौनबा हाइरकपदा सी हाइरिनी सी हाइरिनी नो खुमनबा म यावगनी अदुदा फंगकपा एविडेंस नु मरम ओइरकांदा फत्तबा अदुगुंबा मियोइदो दंडी पीदोइने मदुदा खंगदबिदा नुमित मंगा तुनि लेरगा हप्ता आम लेरगांदा अखोइना रिपोर्ट पिरकांदा तौरोगदि अखोइ एविडेंस तो मांगिनी फंगबंगा मोय पिनिंगिबा दंडी पिनिंगिबा मिदो अखोइ पीबंगा मोय मरमदुना सुथोक चामथोकपा इरुजा थोनबा याते कोना माकी लौब याबा माकी फिरोन लौसलनी फजना एग्जामिन तौरनी देन मा इरुजदबिदा फजना मेडिकल एग्जामिनेशन तौर मतुंदा कोन इरुजा हनगदबने सिने बकोइना सेक्शन गदबसे अहानबदा कोइना दंडी पिनिंगे हाइतारगदी सुमाइन तौदना अखोइना मॉब लिंचिंग ना लाइबा सुगुंबगी थौदोकसे लाकमतमदा अखोइना तौदबिदा फजना कनानो करीनो दो फजना तारे हारकांदा क्लब ना मैरा पाइबिना अखोइ स्वाइदी दुमाइना तौबा यादे मी फत्तदो अदुदंग फारकांदा पीसी ट्रायल तौलसी चथसी हाइदना कोर्ट थाजब थमकांदा मधु चथगदबने हाइरिबा द प्रोटेक्शन ऑफ चिल्ड्रन फ्रॉम सेक्सुअल ऑफेंस एक्ट से हाइरिबा सी 2012 एमेंडमेंट तौरिबा 2019 गिसिदा अखोइना नुपी मचासिंगदा नुपा मचासिंगसिना अखोइ मेसेज थारिने काना मेसेज ता अखोइ ताहिदबा अखोइगी अकामपेट हाइतारेको अदुगुंबजे थाबा यादे पिक्चर थाजन में यादे माँ की पिक्चर जो थाजन में यादे मधु तौरतारदी पिक्चर दो तौरकांदा पुलिस स्टेशन दा मधु माइन तौरप रिपोर्ट दो तौतादी माँ कंपलसरी पोक्सो जे पानगने याम सांगी एक सिदी संपत संपत आई जुम लीजगे समझम हाइरबदने स्वाइना चलीबा नुपी मचा हम लग्नरी ने कान तौरगा मिसीगा कसलुब याद्रबने हुजिक मान आइगोंदा केनोम तौदुरेना अदुगी वाकटप याबगी को फॉलो अप तौबा टीचिंग तौबा वाच तौबा मुन्ना सुम यंजन से हसमाई अयोन कौन तौदरेना इवन अखोई सार मैदाम पुलिस रिपोर्ट तौब याबगी हक तो सी एक्सद लेजै नंग कईदरीनो माउंड अन तौर फारगदी पोक्सोजे पानगरगदी हाइसे हयेंग कमाइन तो ट्रायल तौब मतमदा इंडियन पेनल कोड अन अखोई पेनाल्टी म पीनबा डूज एंड डोंट्स मसीबो तौब यादेको समाजसिदा मसी हेक तौरगदी नंग दंदी फंगदेबैना पेनल कोड म पीरे थमीदना एनाल पेनाल कोड निदना अखोइना कीरीसे मदुदा अंगांग सिंगसिदा एनाल पेनाल कोड सिना अखोइ खुदिमकी नंग सिबक तौरबदी साजै पारगा नंग दंदी पीदोइनिको हाइबगुमदुनेबा मदुदा मतमदुदा अखोइगी चौखटपगी थाकसे खेनबनिना अंगांग सिंगी दमकतो ओइबा सोशल लोइना मसुगुम्बा एक्से लेतबनिना अंगांग सिंगी प्रोटेक्शनगी दमकतो सेमैनेबा मसिग एक्से मरमदुना हाइरिबा एक्से एनाल पेनाल कोड का तुना चतोइने मसिग एक्से लापनुना एनाल पेनाल कोड पीरिबको रेप की हाइरसेबा रेप तौरे से सेक्शन 4 पाले खलसेबा 370 माइ 56 से अदुम इन अदुम लाने 375 से अदुम लाने अदुना नांतो पसुए अदब एनाल पेनाल कोड ददी प्रोसिक्यूशन ना मरम दी स्टेट की उकिल दुना अखोई सारोय केनो हैना अखोई स्टेट सिना अखोई चार्ज से थागत पाना मी अखोई 161 सीआरपीसी की मागी रिपोर्ट लेरोन स्टेटमेंट लौरनी 164 लौरगना अखोई जज न लौरनी रिकॉर्ड सिंग तौरकांदा ट्रायल कोर्ट से थागलने अदुदा
ꯂꯧꯈꯤꯕꯁꯤꯡꯗꯣ ꯍꯌꯦꯡ ꯇ꯭ꯔꯥꯏꯌꯦꯜꯗ ꯍꯪꯉꯛꯇꯣꯏ ꯅꯪ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕ ꯑꯥꯏ ꯋꯤꯅꯦꯁ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯇ꯭ꯔꯥꯏꯌꯦꯜꯗ ꯂꯣꯏ ꯂꯥꯛꯇꯣꯏꯅꯤꯗꯅ ꯑꯥꯏ ꯄꯤ ꯁꯤꯒꯤꯗꯤ ꯑꯗꯨ ꯀꯅꯥ ꯄꯨꯊꯣꯛꯏ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯁꯥꯏꯠꯅ ꯄꯨꯊꯣꯛꯇꯣꯏꯅꯤꯗꯅ ꯍꯌꯦꯡ ꯄꯣꯛꯁꯣꯗꯗꯤ ꯄꯣꯛꯁꯣꯁꯦ ꯏꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯤꯕ ꯃꯤꯗꯣ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯤꯕ ꯃꯤꯗꯨꯅ ꯍꯌꯦꯡ ꯑꯩ ꯁꯤ ꯇꯧꯗꯤꯌꯦ ꯑꯩ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯑꯩ ꯅꯨꯃꯤꯠꯇꯨꯗꯗꯤ ꯃꯐꯝꯗꯨꯗ ꯆꯠꯂꯨꯗꯤꯌꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯀꯗꯕ ꯑꯣꯏꯕ ꯃꯔꯝꯗꯨꯅꯅꯦ ꯑꯩꯅ ꯁꯤꯒꯤ ꯑꯦꯛꯁꯤꯅ ꯍꯦꯛ ꯀꯣꯟꯈ꯭ꯔ ꯇꯥꯔꯒꯗꯤ ꯃꯁꯤꯗꯤ ꯂꯤꯠꯐꯗꯅ ꯀꯣ ꯇꯧꯐꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯤ ꯃꯥꯗꯤ ꯂꯤꯠꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯉꯝꯒꯟꯗꯦꯕ ꯑꯩꯅ ꯆꯠꯇꯦ ꯑꯩꯒꯤ ꯄ꯭ꯔꯃꯥꯟꯗꯣ ꯀꯌꯥ ꯄꯨꯗ꯭ꯔꯒꯗꯤ ꯑꯗꯨꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯗꯗꯤ ꯁꯤꯒꯤ ꯑꯦꯛꯁꯦ ꯑꯩꯈꯣꯏ ꯂꯞ ꯃꯦꯔꯤꯖ ꯇꯧꯔꯀꯥꯟꯗ ꯆꯦꯟꯕ ꯆꯣꯡꯕ ꯌꯥꯝꯅ ꯇꯧꯅꯕꯅꯤꯅ ꯃꯁꯤꯒꯤ ꯑꯦꯛꯁꯦ ꯍꯦꯛꯇ ꯄꯥꯜꯂꯦꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯦꯀꯣ ꯅꯨꯄꯥꯅ ꯍꯥꯟꯅ ꯀꯦꯁ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯅꯨꯄꯤꯗꯨꯅ ꯑꯩꯕꯨ ꯆꯦꯟꯕꯤꯕꯅꯤ ꯑꯅ ꯅꯨꯄꯥꯗꯨꯅ ꯍꯥꯟꯅ ꯕꯕꯠ ꯆꯠꯂꯀꯥꯟꯗ ꯀꯦꯁꯁꯦ ꯇꯧꯔꯕ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨ ꯃꯗꯨꯗ ꯀꯦꯁ ꯍꯦꯛꯇ ꯇꯧꯗꯣꯏꯅꯤꯀꯣ ꯆꯤꯜꯗ꯭ꯔꯦꯟ ꯍꯥꯏꯕꯅꯤ ꯖꯦꯟꯗꯔ ꯃꯦꯜ ꯑꯦꯟ ꯗ ꯋꯨꯃꯦꯟ ꯕꯣꯏꯁ ꯑꯦꯟ ꯒꯔꯜꯁ ꯈꯥꯏꯗꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯦ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅ ꯈꯔ ꯀꯣꯕꯨꯗꯤ ꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯑꯩꯈꯣꯏ ꯁꯥꯔꯣꯏꯒꯤ ꯑꯣꯐꯤꯁꯇ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯑꯃ ꯂꯣꯟꯁ ꯊꯠ ꯂꯥꯎꯅ ꯅꯨꯄꯤꯗꯨꯅ ꯆꯦꯜꯂꯦꯅꯀꯣ ꯗꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯤꯗꯨꯁꯨ ꯗꯁꯥ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯅꯥꯄꯜꯂꯤ ꯀꯧꯕ ꯍꯥꯏꯗ꯭ꯔꯕꯥꯗ ꯁꯦꯀꯟꯗ꯭ꯔꯕꯥꯗꯀꯤ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯂꯩ ꯃꯗꯨꯗ ꯍꯥꯏ ꯄꯣꯄꯨꯂꯦꯁꯟ ꯃꯣꯏꯗꯤ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯁꯤꯇꯤꯅꯤꯗꯅ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯧꯅꯥ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯁꯤꯡꯅ ꯆꯠꯊꯕ ꯅꯨꯄꯥ ꯃꯆꯥꯗ ꯃꯧꯅꯥꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯁꯦꯛꯁꯨꯋꯦꯜ ꯑꯦꯁꯣꯜꯠꯁꯦ ꯇꯧꯕ ꯄꯦꯅꯦꯇ꯭ꯔꯦꯇꯤꯞ ꯁꯦꯛꯁꯨꯋꯦꯜ ꯑꯦꯁꯣꯜꯠ ꯇꯧꯕꯒꯤ ꯃꯣꯏ ꯇꯔꯥꯇꯔꯨꯛ ꯇꯔꯥꯇꯔꯦꯠꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯥꯅ ꯊꯥꯏꯌꯦꯕ ꯅꯨꯄꯤꯁꯤꯡꯗꯣ ꯑꯗꯨꯝ ꯖꯦꯜꯗ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯣꯏ ꯗꯟꯗꯤ ꯇꯧꯅꯕꯒꯤ ꯃꯣꯏꯒꯤ ꯇ꯭ꯔꯥꯏꯌꯦꯜꯗꯨ ꯆꯠꯊꯩꯌꯦꯕ ꯅꯨꯄꯥꯅ ꯇꯧꯕꯁꯨ ꯌꯥꯏ ꯅꯨꯄꯤꯅ ꯇꯧꯕꯁꯨ ꯌꯥꯏ ꯃꯔꯝꯗꯨꯅ ꯅꯨꯄꯤ ꯈꯛꯇꯅ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯕꯁꯤꯗ ꯃꯔꯝꯗꯨꯅ ꯑꯩꯅ ꯄꯟꯖꯔꯕꯗ ꯁꯥꯒꯩ ꯑꯅꯤ ꯌꯨꯝ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯃꯄꯥ ꯌꯥꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯤꯅꯗꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯆꯦꯜꯂꯦ ꯑꯗꯨꯗꯤ ꯑꯅ ꯍꯥꯏꯕ ꯃꯇꯝꯗ ꯆꯍꯤ ꯁꯨꯔꯝꯗ꯭ꯔꯕꯗꯤ ꯄꯣꯛꯁꯣꯁꯦ ꯑꯗꯨꯝ ꯏꯟꯅꯔꯛꯑꯅꯦꯕ ꯑꯗꯨ ꯄꯣꯛꯁꯣꯗꯣ ꯏꯟꯅꯔꯛꯄ ꯇꯥꯔꯕꯗꯤ ꯅꯨꯄꯥꯗꯣ ꯃꯥꯅ ꯈꯜꯂꯝꯕ ꯑꯩ ꯑꯥꯏ ꯑꯦꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯒꯦ ꯑꯩ ꯑꯥꯏ ꯄꯤ ꯑꯦꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯒꯦ ꯑꯩ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯑꯃ ꯑꯣꯏꯒꯦ ꯑꯩ ꯑꯐꯥꯎꯕ ꯂꯝꯗꯝꯁꯤꯒꯤ ꯑꯏꯕ ꯑꯃ ꯑꯣꯏꯒꯦꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯖꯔꯝꯕ ꯑꯁꯥ ꯄꯔꯤꯡ ꯑꯃ ꯁꯥꯒꯠꯆꯔꯝꯕꯗꯣ ꯃꯥꯡꯗꯣꯏꯅꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯗꯣꯏꯅꯦ ꯃꯔꯝꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯕꯣꯔꯥ ꯐꯦꯁꯇꯤꯚꯦꯜꯗ ꯇꯤꯜꯂꯤꯕ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯀꯣ ꯏꯆꯥꯅꯨꯄꯤ ꯄꯨꯗꯨꯅ ꯂꯥꯛꯏꯕ ꯈꯨꯠ ꯁꯝꯃꯒ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯅꯦꯝꯁꯤꯡ ꯃꯨꯟꯅ ꯈꯟꯕꯤꯔꯣ ꯏꯆꯥꯅꯨꯄꯤꯅ ꯃꯤꯉꯣꯟꯗ ꯏꯟꯚꯥꯏꯠ ꯇꯧꯕ ꯌꯥꯕ ꯃꯥꯒꯤ ꯕꯣꯗꯤ ꯊꯨꯡꯗ ꯅꯝꯗ ꯁꯦꯠꯄ ꯑꯗꯨꯒꯨꯝꯕ ꯁꯦꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯦꯛꯁꯜꯂꯤꯕ ꯈꯣꯠꯆꯜꯂꯤꯕ ꯃꯌꯥꯝꯗꯣ ꯃꯤꯅ ꯎꯏꯌꯦꯅ ꯍꯦꯜꯂꯛꯅꯕ ꯌꯥꯕ ꯇꯧꯕ ꯃꯇꯝꯗ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗ ꯑꯩ ꯏꯕꯦꯝꯃ ꯅꯪ ꯁꯦꯠꯀꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯇꯦ ꯐꯤꯖꯦꯠ ꯆꯛꯆꯥꯗ ꯂꯩꯕꯅꯤꯀꯣ ꯃꯤꯅ ꯂꯛꯅꯅꯤꯡꯕꯁꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯪ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯄꯥꯟꯕ ꯌꯥꯗꯦꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤꯗꯨ ꯁꯥꯗꯧꯅꯦꯕ ꯅꯨꯄꯥ ꯃꯆꯥ ꯄꯣꯛꯏꯕ ꯃꯕꯣꯛꯁꯤꯡ ꯃꯁꯨ ꯑꯣꯏꯔꯤꯕꯁꯤꯡ ꯃꯕꯣꯛꯁꯤꯡꯅ ꯃꯁꯨꯗ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯅꯪ ꯆꯍꯤ 12 ꯁꯨꯗ꯭ꯔꯕꯗꯤ ꯅꯪ ꯌꯨꯝ ꯄꯥꯟꯕ ꯌꯥꯗꯦꯀꯣ ꯅꯪ ꯂꯛꯅꯔꯨꯅꯨꯀꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯑꯉꯥꯡꯁꯤꯡꯗ ꯁꯨꯒꯨꯝꯕ ꯁꯦꯁꯥ ꯊꯥꯗꯅ ꯀꯥꯔꯟ ꯇꯧꯗꯅ ꯁꯨꯒꯨꯝꯕ ꯇꯧꯕ ꯌꯥꯗꯦꯀꯣ ꯅꯪ ꯄꯣꯛꯁꯣ ꯍꯥꯏꯕ ꯑꯦꯛꯁ ꯑꯃ ꯂꯩꯀꯣ ꯃꯁꯤꯕꯨ ꯍꯦꯛ ꯅꯪꯉꯣꯟꯗ ꯇꯧꯔꯕꯗꯤ ꯅꯪꯅ ꯁꯥꯒꯠꯆꯔꯤꯕ ꯑꯁꯥ ꯈꯨꯗꯤꯡꯃꯛꯇꯣ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯗꯣꯏꯅꯤꯀꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯪꯒꯣꯏꯅꯗꯅ ꯍꯥꯏꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯈꯔꯗꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕꯁꯦ ꯄꯨꯂꯞ ꯆꯥꯃꯤꯟꯅꯗꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯃꯥꯏ ꯊꯣꯛꯄ ꯊꯤꯗꯣꯛꯑꯀꯥꯟꯗ ꯆꯥꯅꯕꯒꯤ ꯑꯃ ꯊꯝꯃꯤ ꯃꯗꯨꯃ ꯄꯨꯂꯞ ꯏꯃꯨꯡꯁꯤꯡꯁꯦ ꯄꯨꯂꯞ ꯆꯥꯔꯀꯥꯟꯗ ꯆꯥꯃꯤꯟꯅꯔꯀꯥꯟꯗ ꯏꯃꯨꯡꯗꯨꯒꯤ ꯄꯨꯂꯞ ꯇꯥꯟꯅꯃꯤꯟꯅꯕ ꯈꯣꯠꯅꯃꯤꯟꯅꯕꯒꯤ ꯍꯦꯕꯤꯠꯁꯤꯃꯁꯨ ꯂꯩꯒꯗꯕꯅꯤ ꯕꯥꯏ ꯗ ꯕꯥꯏ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯈꯨꯗꯤꯡꯃꯛꯇ ꯁꯨꯃꯥꯏꯅ ꯍꯟꯖꯟ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯗꯨꯅ ꯀꯩꯗꯧꯉꯩꯗ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯧꯔꯣꯏꯕ ꯑꯗꯨ ꯅꯠꯇꯗꯅ ꯍꯦꯛ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯋꯥꯇꯦꯝꯕ ꯀꯣ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯋꯥꯔꯛꯄ ꯋꯥꯇꯦꯝꯕꯁꯦ ꯋꯥꯠꯍꯧꯔꯕ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤꯒ ꯍꯦꯛ ꯄꯨꯜꯂꯨꯔꯕ ꯀꯣ ꯑꯩꯈꯣই ꯅꯨꯄꯤꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯦꯅ ꯅꯨꯄꯤꯗꯨꯁꯨ ꯍꯌꯦꯡ ꯀꯣꯔꯠꯇꯗꯤ ꯑꯗꯨꯝ ꯀꯥꯗꯣꯏꯅꯦ ꯃꯍꯥꯛꯀꯤ ꯑꯁꯥꯁꯤꯡꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯋꯥꯈꯜꯗ ꯑꯗꯨꯝ ꯃꯦꯟꯇꯦꯜꯂꯤ ꯑꯗꯨꯝ ꯍꯔꯥꯁꯃꯦꯟ ꯃꯉꯣꯟꯗ ꯄꯤ ꯂꯩꯔꯗꯣꯏꯅꯦ ꯍꯌꯦꯡꯅ ꯀꯩ ꯊꯣꯛꯄ ꯍꯪꯆꯤꯠꯅ ꯀꯩ ꯊꯣꯛꯄ ꯍꯌꯦꯡꯅ ꯀꯃꯥꯏꯅ ꯈꯨꯝꯗꯣꯏꯕ ꯀꯣꯔꯠꯇꯅ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯕꯅ ꯑꯗꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯦꯟ ꯃꯍꯥꯛꯀꯤ ꯇꯦꯟꯁꯟ ꯃꯌꯥꯝꯗꯣ ꯂꯩꯕꯗꯅ ꯑꯗꯨꯝ ꯋꯥ ꯂꯩꯗꯣꯏꯅꯦꯕꯀꯣ
ꯃꯔꯝꯗꯨꯅ ꯁꯨꯒꯨꯝꯕꯁꯦ ꯊꯣꯛꯍꯟꯒꯨꯝꯁꯦ ꯍꯥꯏꯇꯥꯔꯗꯤ ꯉꯁꯤ ꯅꯝꯕꯣꯜ ꯕꯣꯔꯥꯗ ꯂꯥꯛꯏꯕ ꯏꯆꯜ ꯏꯆꯦꯁꯤꯡ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯔꯦꯕꯤꯀꯥ ꯍꯣꯏꯁꯨ ꯌꯧꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯔꯦꯕꯤꯀꯥ ꯀꯣ ꯑꯩꯈꯣꯏ ꯆꯥꯏꯜ ꯂꯥꯏꯟꯒꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯜꯂꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯁꯟꯗꯣꯛꯃꯤꯟꯅꯕ ꯍꯥꯏꯃꯤꯟꯅꯕ ꯑꯩꯈꯣꯏ ꯖꯣꯏꯟꯂꯤ ꯑꯩꯈꯣꯏ ꯋꯥꯔꯛ ꯇꯨꯒꯦꯗꯔ ꯇꯧꯃꯤꯟꯅꯕ ꯑꯩꯈꯣꯏ ꯁꯟꯗꯣꯛꯃꯤꯟꯅꯕꯁꯦ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯦꯛꯁꯤꯅ ꯀꯣꯜꯂꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯐꯣꯇꯣ ꯌꯦꯡꯍꯟꯕ ꯚꯤꯗꯤꯑꯣ ꯊꯥꯖꯤꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯣ ꯚꯤꯗꯤꯑꯣ ꯊꯥꯖꯤꯜꯂꯛꯑꯦ ꯀꯥꯟꯗ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯃꯉꯣꯟꯗ ꯚꯤꯗꯤꯑꯣ ꯊꯥꯔꯨꯔꯦ ꯑꯩꯒꯤ ꯐꯣꯟꯗꯨꯗ ꯁ꯭ꯇꯣꯔ ꯇꯧꯁꯟ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯐꯥꯏꯟ ꯊꯤꯍꯟꯕ ꯌꯥꯔꯤꯌꯦ ꯁꯤꯗ ꯑꯗꯨꯝ ꯑꯩꯁꯨ ꯖꯦꯜꯗ ꯂꯩꯕ ꯌꯥꯔꯤꯑꯕ ꯑꯩꯒꯤ ꯐꯣꯟꯁꯦ ꯃꯤ ꯑꯃ ꯄꯥꯏꯔꯒ ꯅꯦꯀꯦꯠ ꯄꯤꯛꯆꯔ ꯑꯃ ꯃꯤ ꯑꯃꯗ ꯊꯥꯖꯤꯜꯂꯝꯃꯦꯅꯦ ꯑꯃꯗꯨꯗ ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯩꯒꯤ ꯐꯣꯟꯗꯩꯅꯦꯕ ꯍꯌꯦꯡ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯁꯠ ꯇꯧꯔꯒ ꯇ꯭ꯔꯦꯛ ꯇꯧꯔꯒ ꯐꯥꯔꯛꯑꯀꯥꯟꯗꯗꯤ ꯑꯩ ꯐꯣꯟꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯊꯥꯕꯅꯦ ꯑꯗꯣ ꯍꯌꯦꯡ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯎꯖꯗꯕ ꯁꯨꯡꯈꯪ ꯈꯪꯖꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯐꯣꯟꯒꯁꯦ ꯃꯤꯅ ꯇꯥꯞ ꯄꯥꯏꯍꯟꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦꯕ ꯑꯩꯁꯨ ꯌꯥꯎꯅ ꯆꯦꯟꯅꯕꯒꯤ ꯐꯤꯕꯝ ꯂꯥꯛꯄꯅꯤꯅ ꯑꯩꯒꯤ ꯐꯣꯟꯒꯁꯦ ꯃꯔꯝ ꯆꯥꯗꯅ ꯍꯦꯛꯇ ꯄꯥꯏꯍꯟꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝꯗꯨ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯕꯒꯤ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯇꯦꯟꯇꯛꯅ ꯑꯩ ꯂꯧꯖꯒꯦ ꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯁꯦꯛꯆꯨꯋꯦꯜ ꯑꯣꯐꯦꯟꯁ ꯑꯦꯛꯁꯦ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯗꯨꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯛꯄ ꯃꯈꯣꯏꯗ ꯁꯦꯛꯁꯨꯋꯦꯜ ꯑꯦꯛꯁꯣꯜ ꯇꯧꯔꯛꯄ ꯄꯦꯅꯦꯇ꯭ꯔꯦꯇꯤቭ ꯁꯦꯛꯁꯨꯋꯦꯜ ꯑꯦꯛꯁꯣꯜ ꯇꯧꯔꯛꯄ ꯑꯦꯒ꯭ꯔꯤꯕꯦꯇꯦꯠ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯦꯛꯁꯨꯋꯦꯜ ꯑꯦꯛꯁꯣꯜ ꯇꯧꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯛꯆꯔ ꯌꯦꯡꯍꯟꯕ ꯃꯦꯁꯦꯖ ꯊꯥꯖꯤꯟꯕ ꯂꯛꯅꯕ ꯇꯤꯆꯤꯡ ꯇꯧꯕ ꯌꯥꯝꯅ ꯃꯈꯣꯏꯗ ꯇꯥꯊꯤ ꯇꯥꯑꯣꯏ ꯇꯧꯕ ꯃꯌꯥꯝꯁꯦ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯁꯦꯛꯁꯨꯋꯦꯜ ꯑꯣꯐꯦꯟꯁ ꯑꯦꯛ ꯍꯥꯏꯗꯅ ꯃꯈꯣꯏꯗ ꯀꯟꯖꯅꯕ ꯑꯦꯛꯁꯤꯃ ꯊꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯅ ꯑꯦꯛꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇꯗ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯁꯤꯒꯤ ꯑꯦꯛꯁꯤ ꯀꯔꯤꯝꯇ ꯍꯦꯛ ꯂꯩꯍꯟꯗꯕ ꯁꯨꯡꯊꯣꯛ ꯊꯣꯛꯍꯟꯗ꯭ꯔꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯆꯥꯎꯈꯠꯄꯗꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯅꯠꯇꯗꯅ ꯑꯩꯈꯣꯏ ꯆꯍꯤ ꯁꯨꯗꯕ ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣই ꯆꯥꯏꯜ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅ ꯃꯇꯝ ꯆꯥꯗꯅ ꯌꯨꯝ ꯄꯥꯟꯕ ꯑꯗꯩ ꯈꯟꯅꯔꯛꯄ ꯑꯁꯨꯃꯥꯏꯅ ꯌꯥꯅꯗꯕꯗꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯣꯛꯁꯣ ꯄꯥꯟꯁꯤꯜꯂꯛꯄ ꯃꯌꯥꯝ ꯑꯃ ꯊꯥꯡꯉꯩ ꯁꯦꯡꯅ ꯏꯁꯦꯡ ꯁꯦꯡꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗ ꯅꯠꯇꯕ ꯂꯤꯆꯠ ꯁꯨꯃꯥꯏꯅ ꯆꯠꯄꯤꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯅꯤꯁꯨꯕꯗ ꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯋꯨꯃꯦꯟ ꯐ꯭ꯔꯣꯝ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯂꯦꯟꯁ ꯑꯦꯛ ꯍꯥꯏꯕ 2005ꯗ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯂꯦꯡꯕꯤꯔꯛꯏꯕ ꯏꯆꯜ ꯏꯆꯦꯁꯤꯡꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯊꯝꯕ ꯑꯦꯛ ꯑꯃꯅꯤ ꯆꯍꯤ 19ꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯏꯆꯟ ꯏꯆꯦꯁꯤꯡꯒꯤꯗꯃꯛꯇ ꯉꯥꯛꯊꯣꯛꯆꯅꯕ ꯅꯈꯣꯏꯗ ꯀꯅꯥꯒꯨꯝꯕ ꯗꯣꯃꯦꯁꯇꯤꯛ ꯍꯥꯏꯔꯗꯤ ꯌꯨꯝꯗ ꯂꯩꯖꯕ ꯑꯗꯨꯒꯅ ꯍꯦꯟꯅ ꯃꯔꯤ ꯂꯩꯅꯔꯦ ꯌꯨꯝꯗ ꯂꯩꯕꯗꯨꯅꯤ ꯃꯔꯝꯗꯤ ꯑꯗꯣꯝꯒꯤ ꯏꯅꯦꯝꯅ ꯑꯗꯣꯝꯒꯤ ꯏꯀꯨꯅ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯗꯣꯝꯗ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯇꯧꯔꯕ ꯑꯗꯣꯝꯗ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯦꯛ ꯑꯃ ꯂꯩꯌꯦ ꯃꯗꯨꯒꯤ ꯃꯃꯤꯡꯁꯦ ꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯋꯨꯃꯦꯟ ꯐ꯭ꯔꯣꯝ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯂꯦꯟꯁ ꯑꯦꯛ 2005 ꯀꯧꯋꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯉꯥꯛꯊꯣꯛꯅꯕ ꯑꯃ ꯄꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯒꯤ ꯃꯍꯨꯠꯇ ꯀꯣꯔꯠꯀꯤ ꯐꯣꯔꯝꯗ ꯀꯣꯔꯠꯇ ꯂꯥꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯖꯨꯗꯤꯁꯤꯌꯦꯜꯒꯤ ꯐꯣꯔꯝꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯅꯈꯣꯏꯒꯤꯁꯨ ꯍꯛ ꯐꯪꯒꯅꯤꯌꯦ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯄꯥꯎꯗꯝꯃꯤꯁꯦ ꯑꯗꯨꯗꯤ ꯀꯔꯤ ꯅꯈꯣꯏꯗ ꯑꯣꯠꯄ ꯅꯩꯕ ꯇꯧ ꯇꯥꯔꯕ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯦ ꯑꯣꯠꯄ ꯅꯩꯕꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯅ ꯃꯈꯜꯁꯦ 3 ꯊꯣꯛꯅ ꯂꯩ ꯃꯈꯜ ꯏꯍꯥꯟ ꯍꯥꯟꯕꯗ ꯐꯤꯖꯤꯀꯦꯜ ꯑꯦꯕ꯭ꯌꯨꯁ ꯇꯧꯕ ꯀꯤꯟꯅꯒ ꯃꯥꯏꯗ ꯄꯣꯛꯑꯣꯏ ꯊꯤꯟꯖꯤꯟꯕ ꯆꯩꯅꯒ ꯐꯨꯕ ꯀꯣ ꯊꯥꯡ ꯇꯦꯟꯅꯒ ꯇꯧꯗꯅ ꯁꯣꯛꯄ ꯄꯟꯕ ꯂꯩꯔꯕ ꯁꯝꯒ ꯐꯣꯏꯕ ꯈꯨꯄꯥꯛꯅꯒ ꯊꯥꯖꯤꯟꯕ ꯀꯥꯎꯁꯟ ꯊꯤꯟꯖꯤꯟꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯡꯁꯦ ꯐꯨꯔꯕ ꯍꯛꯆꯥꯡ ꯁꯣꯛꯄ ꯌꯥꯕ ꯈꯣꯡ ꯈꯨꯠ ꯇꯦꯛꯄ ꯌꯥꯕ ꯃꯥꯏ ꯀꯥꯏꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯍꯥꯔꯝ ꯑꯣꯏꯕ ꯗꯦꯟꯖꯔ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯣꯛꯍꯜꯂꯕ ꯐꯤꯖꯤꯀꯦꯜ ꯑꯗꯨꯃꯥꯏꯅ ꯑꯦꯕ꯭ꯌꯨꯁ ꯇꯧꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯃꯗꯨꯒꯨꯝꯕ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯊꯛꯇ ꯅꯈꯣꯏꯅ ꯀꯦꯁ ꯊꯥꯔꯀꯥꯟꯗ ꯃꯗꯨꯒꯤ ꯗꯟꯗꯤ ꯄꯤꯍꯟꯕ ꯌꯥꯏ ꯑꯅꯤꯁꯨꯕꯗ ꯁꯦꯛꯆꯨꯋꯦꯜ ꯑꯦꯕ꯭ꯌꯨꯁ ꯇꯧꯔꯕ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯃꯤꯟꯅꯔꯕꯁꯨ ꯅꯨꯄꯤꯗꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯣ ꯐꯝꯗꯤꯟꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ
ko aduna mahaki ayaba masangi maramduna mahangna yajadaba matamduda ai magi nupani natraga mahaki family gi mi jingni aduni adani haidan namjan namthekna biraba phamlan biraba madugumba miyoi singdo natraga nangonda molest tawba khangde ama khangde adumai na hek tawraba madugumba miyoi sinugi mathakta nahangna dandi pihanagna court chatpa yaye haibama aum subada wahina yamna thina ngangba leidana magi nupi da yam thina nganganba nupa mayamsu leibane se nambon gi bora se maisa maraksida haudana tawra leidoini do adum hauraga nambon bora haudana wana masa thakna ba masa laik tamna ba taliba inam isi mana leire magi nupa duna khudam moina ju thakchalaga nupi duna tanjara dongni na sadana adum yu no ngan numita bu yu thakchalakanda yumda la agana khana ba da hauba nangna kanaga misi khanai no kanaga yengino nang bora sum hau yadra kana pungpu de pujan ba pungsai de chaisan ba adumain tawdana sum torok pasidagi yam thina gek chaiba leidaina ko khudam moina akoi yam thina yam movie yamna tv na ton chaubi khongbi jau kan lawai maja kan leidana ko sabok tabi kana adumaina ka angang leitragana sumain tawdana yamna humility yatsan oiba yamna akhoi mingonda mingau thagau do oiragasu akhoi sa sanda kaudauba hui hodongda kaudauba do mangonda ge kauba khotpa madumaina yamna thina barbarely adumaina sairabado madugumba miyoi do maduda sunahang court ki de thong da sale hairakanda madugumba miyoi duda dandi pihannabagi wakatpa yai haibasima ai mayamda thamjage aum sugre mari subada economic abuse hadana ko economic abuse na malai economic abuse te kaino hai targadi sumaina nupa duna suppose thabak tawren khalasiba nupa duna thabak ti tawre akoi nupi si imung ki day to day life maintenance adum honaba magna paisa je chi launa nongmagi season agadaba khaji tang ma ki nongmagi season ab dudai hena lemje dana puri nam talejage phane am talejage natraga lipstick am talejage natraga kajan am talejage phawbo se paisa je sungpi pidraba nongmagi sam ta ayuk ta thakna bagi paisa bo sungkai dana yamna lik panupa leidana ko sungkai e kai thoktaba paisa nupa duna thoga nupi dun thokte na heta lakna biba adumaina tawba adugumba nupa sing dugi mathakta mahaki fruit macham da lejage boy sumbi pidraba man economically abuse toraba adugumba gi miyoi dugi mathakta na court ki thong da chale harakanda ko mahak adugumba tawba yade haibadu ma yai karigumba nupa nupi kaigumba khanarabadi nupa nang me haidana napam chalo kana tanthoi kana sigi exna napam chalo kana tanthoi kana dia de ai gi jiyum ni na ai gi ju ka ama logdabane na protection officer torakanda akoi court che tharakanda ka ama tangkhai ma lobu yai nupi gi hakse nupa sangan su yai ana nupi jing da leiba hakse ka du da nupa du na napam chalo kana kari nang napam chalo nang na sanda pola yum pan ba se nang chalo ga de sat kadra ai isa leiri isa leitrasu ai nang na lobani sigi kaje madi nang changandana aina leigane na adumain toroga leiba yai ba sumain tawdana kaigumba phuba seiba thobadi yamna thuna hospital da layeng akanda layeng man loba yai layeng mamatam amadi shu ingai matam duda nang na paisa tanjagadaba khotgadaba matam dugi earning gi nupa dugi tanba yai chana thangnaba maintenance su tanba yai sumain tawdana nupi oibi singda nupa jingna otpa neiba torokpa matamda kanthokchanaba adugumba thamba ekse nupi jingi damakta yamna kanaba ek amakhakni asumna akoi nupi oibisingda otpa neibase akoi nupa oibisingna hojikti khangbira kanda ko awaba se court ki thungda la kanda thengnaroge hai targadi akoi nupi ni agi nupi ni kana akoi pungchai de chaiba pungpu da phuba paisa aina kemta hek season na ba hek sumbi pibi da ba adugo pungchai de chaibi base yade hai base akoi nupa oibising je koi khangmina ba mathau tai hayeng adugumba khanguda da nek tawroba hayeng mana domestic violence ta tawruk targadi ko se mairik pidi majau bi hawena phai nang adudi khangni nang na court ta aibu court ta tawba na ma ka su ukil ni ani ukil jing mayam la ani adaidi
color mayam hapjalani ukil singi matang matang hapjanarani adi khaji 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 tobdi sum phangdorani adidi divorce torani adi kaina bado oire divorce torgadi divorce toruba imung akoi breakdown toroba adi broken family amatana samaj gi aphabase thokalakti mramdi adumaina broken family jidagi afaba angang tholakadaba samaj gi afaba tholakado broken family mama ga mapa ga tonga tonga le wakan manadre adu angang jing afaba wakal kamaina lakani afaba angang afaba yumbirel ma orekadaba jingdo maduna broken family je leheloi gun lehengum si afaba ngakta samaj ma ko lehen si shanti leina lehen chen nupa oiba kuchu mathau tab mramni nupi de sei daba taba hek sei ruba paisa sinaru daba phubu sei ba taruba sexual abuse toruba assault toruba to targadi akoisu thengnagani adugumba domestic violence ek haibam lei haibase nupa oiba akoisu khangmin si haibasema aigi appeal ni ngachin nambol bora swaina festival pangthoisi ai yamna appreciate tawjaningi yamna aikoi yamna thagat chaningi maramdi nambol bora hairakanda koi maming mayam ama tare namon bora da makan makan haubadagi koi chicken jibokta bora oina haurakanda chicken je koi chicken tandoori adu ada kana mayam leidana do adon koi gidi nambon bora china chicken je nambon bora oina puthorakpa koi adum thengnare makan makan mayam ama koi sigi local da thoiba koi pothok sing sigi pothok sing sina semjaba koi gi nambon bora haibasi koi tidim lambi da natana koi mapam kudim ta manipur gi anamana nambon bora sidum ta don lai sibo koi promote tawdana honabiriba kanglei eco koi tourism and development association ai appreciate am tawjaningi adu aina tabada nambon bora gi phamiriba stall jingse ngarang bokti yam tangam me na taeba कोर्ट सु सोइना हाइना नंबोन बुरा फेस्टिवल लोइ चतोइनी सोइन तवि हाइबदा अस मोइदो याम तांगमनि हाइबा प्लेट त क्याम तांगना पीरबनो अदो ngasiदगिदि याम होंगतु एना ताएबा याम होंगेना तारे अदो फेस्टिवल म तौबदा फेस्टिवल लाइन कमर्शियल ngaktada पैसा सेंदान लंबिनी याम लहौरगे काना हे खंदब सु फैये हाइदि से लाइरिक की मेला तौरिदना को लाइरिक मेला तौबदा 15% ऑफ तौरिएबा अखोई सिटीडम ग्राउंड बुक फेयर तौबसिदा सुमाइन तौदना अखोइसु परसेंटेज सिबोक्ति अखोई ऑफ तौजरिए सिबोक्ति अखोई कंसेशन पीजरिए काना ngasiदगिदि तौरेना ताई अदु याम थागतचनेंगे मथंग याम होंग पीदना मयाम जे त लाखंदना नंबोन बोरा की महाउसे खल्ले खंगल्ले हरकंदा फेस्टिवल तौरे हरकंदा अखोई अखोई मपुंग फाना मयाम दा अखोई तौबगिदमक्ता आई हनन थागतचरी स्टॉल हांगिबसिंग सिनबिरिबसिंग सिगे इरोइनना अखोई solid waste management nama lai 2016 gi rules ama madugi batungena di sumaina ka koi mela tawdurgadi municipality degi ayaba ka lawraga sigi saithomba mayam ama ka se sumaina hek thammane ba do sigi yamna phajabam khangna sigi dustbin je mai magi stall singi mamangda dustbin thamba je simdi I very I yamna phajana ai koi chana thamba jamdi I'm very glad and appreciate this. Sigi akoigi dustbin masa sema kana thamise sumaina akoigi loiraba asida akoigi dispo mayam ama tonga khanto kanda disposable oiba akoi mayam ama adagi akoigi mana masingi mayam ama dumaina khanto kanda thamma kanda mafam cha loir kanda yamna thambi bagidamata aina aigi taraptagi jonan thagar sab phondokchari and solid waste management gi sida aikoi adum nong topic ama time matang chabada adum laujage si yam kanna ba haitare lakadori ba angang singsida nambol se koi city mani city jidagi tholeiba waste mayam je kadai da pora kanda aikoi ar mari khak layeba ko recycling reuse refuse ana torakanda adumaina aikoi kadai da thamgani aduga kamai tawdana aikoi recycling tawrakanda ke kanagadage haiba angang singsi tambigeda ba haitare engineering je thamakanda kodom da puthokhe jige aikoi gi waste mayam se outlet kodom da thamsige sin energy kamai puthok sige ana adum nainabagi achouba topic am lei
ꯃꯗꯨꯒꯤꯁꯨ ꯃꯇꯥꯡ ꯂꯥꯛꯆꯒꯤꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯁꯕꯤꯟ ꯑꯃꯃꯝ ꯃꯌꯥꯝ ꯃꯐꯝ ꯆꯥꯅ ꯊꯝꯕꯁꯤꯃꯛꯇꯤ ꯁꯣꯂꯤꯠ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯑꯃꯅꯤ ꯁꯤꯗꯤ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯄꯨꯡ ꯐꯥꯅ ꯃꯊꯪꯒꯤ ꯆꯍꯤꯗꯁꯨ ꯍꯦꯟꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯂꯥꯛꯄꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗꯒꯤ ꯈꯪꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯕꯁꯨ ꯑꯩꯅ ꯈꯪꯖꯕꯒꯩꯗꯤ ꯑꯩ ꯈꯨꯝꯖꯔꯝꯒꯦ ꯀꯣꯏꯁꯟ ꯍꯪꯕꯤꯅꯤꯡꯕ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎ ꯑꯦꯅꯤ ꯇꯣꯄꯤꯛꯁꯤ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯩ ꯇꯣꯄꯤꯛꯇ ꯑꯣꯏꯔꯕꯁꯨ ꯂꯣꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯩꯅ ꯈꯪꯕꯒꯦ ꯍꯪꯖꯒꯦ ꯈꯪꯗ꯭ꯔꯒꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯩꯈꯣꯏ ꯂꯥꯏ ꯒꯨꯔꯨ ꯑꯍꯜ ꯂꯃꯟꯁꯤꯡ ꯖꯖꯦꯁꯁꯤꯡ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯪꯉꯀꯥꯟꯗ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯄꯤꯖꯒꯦ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯖꯔꯒ ꯑꯩ ꯇꯦꯟꯇꯛꯅ ꯁ꯭ꯋꯥꯏꯗ ꯍꯥꯏꯖꯔꯒ ꯑꯩ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯧꯖꯒꯦ ꯊꯦꯡꯛ ꯌꯨ Thank you, sir. Thagachari. Ngasigi awareness program asida the Protection of Children from Sexual Offences Act 2012 aduga the Protection of Women from Domestic Violence Act 2005 sida special oina koi nainabi khiba kai khumnajariba advocate Sri T.H. Hemchandra Maitei ngasigi sigumba awareness program asida yamna marik chumba yam aware oiraba adugumlaba koina micham amoina khangbada kanaraba adugumlaba wafam kaya ain gi oiba dandi phangningai oiba amati tungda horaiba naha singda kari kari section thorang lokhat kadage haibagi akupa warol kaya thambikre tabiriba stall singdagi amati lakpiriba phambiriba bora chabiriba kwai punamuktagi karigma doubt leiba sarna haijagiba matamda mapung phanati tabadi ngamhogdaba charangnabadagi aduga adugumba karigumba hena important oiba khangningba area leiragadi thonglauna hangduna thamjari ꯑꯩꯈꯣꯏꯗ ꯋꯥꯍꯪ ꯑꯩꯈꯣꯏ ꯁꯥꯔ ꯂꯦꯡꯁꯤꯟꯕꯤꯔꯤꯉꯩꯁꯤꯗ ꯍꯪꯕꯤꯅꯤꯡꯕ ꯀꯌꯥ ꯍꯪꯕꯤꯕ ꯌꯥꯒꯅꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯕ ꯖꯥꯠꯂꯣ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯪꯅꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯥꯔꯅ ꯂꯦꯡꯕꯤꯔꯛꯇꯨꯅ Manipur State Legal Services Authority ki akoigi Bishnupur ki oiba branch asigi oina lengbiratuna expert oina ngasigi asigumba awareness program asida saruk yabibagi damakta sarbu thagachari aduga mathang sidi akoigi special guest oina daisa lengsan biriba kai khumna jaribi ASI Nambol PS ki ming panjarabada Sri T.H. Radhesana Madamna ngasigi topic asiga mari lenaba wafam khardang thambinaba ketagi maikai dagi amadi ngasi tinbiriba kwai punamaki maikai dagi koksinjari thank you ahan bamakta da lamdam asibu konbiriba khori phabe pai bungu nolokna khuramjari tarik 10 dagi chatharakliba akogi Bora Festival businbiriba akogi Kanglei Ecotourism Development Association kedda Nambol buju hanna asiguma thauramasi pangthok pibagi damaktazu thagachari loina na ngasigi thokdoga thauramasida akogi Tamo Hemchandra Advocate Bishnupur amadi ai colleagues Falguna loina na thauramasibu festival asibu yengba lakpiriba punamakpasu ikoknona taramna kurumjari ngasigi awareness program asida akogi kanona Tamo Hemchandra ayamba sarukti loina takpikhre thoine hena ngang ningai budi kesu laijadre ang khanjai aduba aina supplement oina akogi station da thana da thengnariba thokdok wathok singsida kharakhak wari oina lijabagi aduguma mongdo in chathajarage legal gi matang da amadi ek ki matang da di ayamba loina hujik chithadana takpi khare tamona
ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯊꯅꯥꯗ ꯊꯦꯡꯅꯖꯕ ꯑꯋꯥꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯅ ꯄꯣꯛꯁꯣ ꯀꯦꯁꯄꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯞ ꯀꯦꯁ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯃꯦꯅꯦꯖꯃꯦꯟ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄꯤꯔꯣꯟ ꯏꯕꯤꯗꯦꯟꯁ ꯑꯣꯏꯕ ꯄꯣꯠꯁꯦ ꯏꯕꯤꯗꯦꯟꯁ ꯑꯣꯏꯕ ꯄꯣꯠꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯅꯥꯒꯤ ꯊꯕꯛꯇꯗꯤ ꯏꯕꯤꯗꯦꯟꯁꯁꯤꯅ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯑꯣꯏꯔꯛꯇꯣꯔꯤꯕꯅꯤ प्रजा मियामनदी अखोगी केस अमा थांकलनी अदुगा मी सिंगचे हेक्ता मपुंची चुपा जेल दा थमगदबनी अदु तोगदबनी हेक्ता हायबा अदुबु मसिगी पोतसे अखोई ग्राउंड दा फील्ड दा लाकपा कांदा लोगी आइन की थोंगदे यादबा एविडेंस से यावद्रगदी अखोई कोर्ट थागतपा कांदा फेल ओइरे अदुना मसि कमायना तौरगा मपुंची चुपा जेल दा माई मागी थोइबा क्राइम दुगी मतुंगिना पनिशमेंट सु खेतनै मयामनदी हेक्ता मपुंची चुपा जेल दा क्राइम अमा थोकदा मपुंची चुपा जेल दा थंबे हेक्ता हायबा अदु यादबा लै अदुना अखोइना थौदोक अमा थोकपा मतमदा रेप केस मक नत्रगसु मर्डर केस पु ओइरगसु क्राइम सीन से फजना मैनेज तौबियो मयामना अखोइगे लैकायदगी नागेतगी संजलगा हेक्ता डिस्ट्रॉय तौबिबदो तौबिगनु कोइसलगा अखोइगी क्राइम सीन सिदा कनाना मागी हालिबा मी ओइरगसु रेप तौरिबा मी ओइरगसु अनआइडेंटिफाइड ओइदोरिन मागी आई कार्ड पु ओइरगसु करिगुम्बा खरा तारम्बा खोलम्बा अदुगी जो अखोइना लोइना थिगलबा मतुंगदा कुपना यंगा अकांदा अखोइगी हुजिकी एविडेंस सिंगसे कलेक्ट तौरकदोरिबनी मरोइना सिगी एविडेंस कलेक्ट तौबगी मतंग सिदा अखोइ थानाना तौबा याबा खत अदुगी फोरेंसिक टीम अमा लै फोरेंसिक टीम से अखोइना कौरगा हाबि क्राइम सीन गिजे अखोइना फजना मखोइगा लोइना तौरगा कुपना यंगा कांदा अखोइगी मदुदगी पोतु थिगलअगा अखोइना सस्पेक्ट ओइबा मी लैबसु याय सस्पेक्ट लैरिबा मी से करिनो अखोइना पोतु फंगिबा करिगुमा खरा फंग तारगदी अदुदगी थिगलअगा अखोइना एविडेंस से कलेक्ट तौगदोरिबनी अदुना प्रजा सिंगदा अदि लेंबिरक्लिबा मयाम सिंगदा आइना हाइजनिंगिगदी अखोइगी क्राइम सीन गिजिमा फजना मैनेज तौबिबा अखोइगी ngसागी थौदो अमा थोअगा मोपलोमदा हेक्ता थुगाय खोकायबा अदुगी थबक्तुमसु तौबिदबा अदुगा अखोइगी कनोसे पोक्सोगी ओइरगसु रेप केस की ओइरगसु कंप्लेन से पोक्सोददी अयाम्बा इन टाइम ओइना दुम लाकनबा माली कंप्लेन से अदुगा अखोइगी मेजर ओइरबा मतम हाइदि सही जे सुरबा मतमदा निपि नुपा से खंगनरे मखोइजे चेले कोइनरा काना मखोइजे पामक्तरे और नुपा लेरम नुपि लेरम्बा नत्रगा मचा मसु लेरम्बा असि यामना थेंगनै अखोइदे थेंगनजबसे मदुना मु कुमाई तौरनी मखोइना फाजन बनी खंगदे हाइदोक लाकपदा फाजनबा अदुगुमा मयामम तौरनी अदे मखोइ मा सेंजेमु यानाद्रे अहनजिंगिना पामनाद्रे निपि मसानो और नुपा लेरम्बदगी पामनादब ओइरबा अदुगुमा कंडीशन सिदा अहल मसिन से मु मखोइगी पैसागी मतांगदा मु हाइनरने इज्जत दाबी न मु हाइनगरने इज्जत दाबी जे हाइनरबा मतुंग सिदा मु इज्जत दाबी जे मु पीबा ngamdre नुपा मयुमसिना अदे मतम से यामना गेप से याम लैग्रब मतुंगदा मखोइना मु केस से कोर्ट की तौरगा खोइ स्टेशन सिदा ओसिदा थादरनी अदुना आइना हाइजनिंगिबदी ngसागी अखोइना तौगदबा एविडेंस कलेक्ट तौगदबदो अदुगी लाप्सेसति लैरे हाबा अदुना मतम चाना अखोइगी कंप्लेन तौबजिमसु यामना मरु ओय कैगुनो हाबदा मी अमा पनिश तौबा हाबसे अखोइ एविडेंस यावद्रगदी थानागिददी खितंग अवाबा ओय अदुना मतम चाना रिपोर्ट तौबिबा मखोइना कनोंदा था अनिहु मतुंगदा रिपोर्ट लानी ngसागी विक्टिम की अखोइगी मेडिकल की टेस्ट तौगदबा कोकदबा अदुदी लोइना सोइरने हाबा अदुना मतम चाना रिपोर्ट तौबिबा असिमैना मयामदा हाइजनिंगी अदु अखोइगी हुजिकी पोक्सोगी मतंग सिदा पेरेंट्स सिंगसिगी जु दायित्व से यामना चावी हाइना थमजगे अंगांग सिंगसी कुमाइना हुजिकांदि चाखलकपै मतुंगिना फोन से यामना सिजिनरे फोन से मोइना येंबा याबा यादबा टीन एज सी एडोलेसेंट एज सी पुनमके लोइना अदुम लोइ मियोय खुदिमक से एडोलेशन की मतम सिदा अखोइगी वाखन से चरांगनबा अदु सिदी हाइनद्रसु लोइना खंगबा पोनी अदुना ngसाइ तामु हेमचनना ताकपिख्रिबा ममा मपा सिंगसिना अंगांग सिंगचे सक्चाबा मतम दुरगसु वारी साबिबा अदु यामना फै अदुगा अखोइगी फोन पाइबा मतमदा खरा चेक्सिनना इचा सिंगजे करम मोंगदा तौबगे हाबजे ममा मपागी यामना दायित्व यामना चावी हाइजनिंगे अइना सिगी मतंग सिदा इचा नुपीबी ओरगसु ड्रेस कोड ओरगसु अखोइगी ड्रेस कोड सिना मीजे इनवाइट तौबसु लै ngसागी अमुक नुपा खतना अरानबा अमुक ताहनबसु लै नुपी सिनादी
irang je horoga nupa da aran bata akoi pokso case sidane akoi gi kano gi sida nupa sing se ayamba awa bata ba habidi moi masa je sumna dum accuse oi basu dum thengnai haba nupi masa sing sinna namdana ko to adu bunga sagi tamona habi gi pokso je pan gara gadi ma masa summa go leng ba lit ba ya da ba matang ama oi ba aduna isa nupa pokpa singsu mama mapa sing sinna aigi isa nupa ni ke chuk kano to waningai leite nupi nate adu haibe ya adu maina khanba ya de aduna isa nupa si so khoina section yengjin bi ba ma darkar loi mana loina riba mama na ba singse kana no mana loina riba nupi sina kana no komai to nupi no kadai dagi karam imung manung gi no adu akhoina madum su yengchin bi ba ma darkar oi yam chauna mama mapa gi dai ta lei aina masigi matang sida haijaningi aduga pokso gi matang sida ai wari amakak lijagem aigi imanabi ama lei masu kanoni mache my family my husband je naba matam sida maje layeng badi sataba yadra outside ta macha apikpa mazulei macha amana below 3 years ni ko asemba wari ni macha ji di animakti pubang amne maje macha nipi ahan se mapam da thambada su kitang angang jina leminau yadaba magi guard mapando jing hai tare ko makhoi ga lemin gena lemin hore hojiki couple sinadi layeng bagi outside ta sale yam thajana sinaraga tawni yamna thajadaba adugane kamai to ga bidu ngasagi matai dugi macha nupa madu matam da class 8 khata tami hai angang jina nupi macha jina sahi ani makhai adai mu oibane sanabi bakanda angang je sexually kano tawbireba mama mapa sina di khara di dum halakpa matam da khara di singna ba adu angang duna di sai nupa macha duna di mama mapa lai tingai di advantage to sum lowe haba adu ko na di phana rak tana dumana case lokhati masigi matang sida ina haijaningi sina akoi gi ojadana bi lai samna angang je phahan ge hai taraga di mama mapa se yamna nungsina biu romantic yam oibiu na hayaba yam phayeba se adaina sida supplement tawningi sina karino habada hojiki aigi case ama haigi biduda class 8 tami ba angang mana adu yamna kamai to buno na haya ba aina hangba kan sida ngasagi kano se smai hare imana bisina mama ga mapa ga do irang yam tawbune aduna adu karino habada angang duna magi adolescent age kim leijagre mama mapa na tawriba adagi mapi marom mathong marom khang adugum badagi angang dija magi mama mapa gi attitude to angang du surakba aduna wrong sense ta dum chatpa angang duna kari tawri ju yengbidaba asina aduna mama mapa nongchina ba habaje respective way da angang chingchida habadi makhoi da matau tamjaning hai oiba mo ongda irang lom da nataba romantic way na irang lom chatlaga di angang soiningai masak oi mama mapa gi imung manung amada akoina tabada akoi gi mau thiba kanda mama yengaga thiyo na haina ba matai aduna imung manung amada mama mapa gi matau se haurak liba macha masu singsina adum tambani mama na mapai seba tawni khangdaba nigi mapa na ju mama da thin tawba ase macha da ju dum lowi mama gi character se macha nupi su dum lowbani mama je dum phaba macha nupi je adum macha nupi je na mama character je khara di dum lowbani aduna nupa sungaire aduna aina sigi matang sida haijaningi se angang danga ta su taina gumsi mama mapa gi asauba daitani mobile phone section na pai bataraga su matam limited time da senabi batare masima haijaningi aduga loina na akhoi gi domestic violence ki matang da samlapa amaka haijarakem domestic violence se akhoi gi sangsar sida domestic nupi je handana yengbagi ama adum lei handana yengbasi karam kandagi haure habada luhongbagi akhoi gi luhongba thilakpagi dari ka badai haure ba akhoi gi irang je mane pona khungbi netpa dari ahan ba ka ba sidagi dum haure adui makha dara ko damu chak chaba matam da nupa gi aremba chak chaba kitang da oru chaw haiba adu male madugi system de ge adum hau gore haba mache yaraga dine tawbi da ba wakhan je khok chaw thokna bana phai haba wakhan pikpana sigumba domestic violence ki kano se adum haure ni ai se mayam loina mak thengnaram gani loina thengnabiri ba ngatani mauna loi tawda yade haiba gi pot ama leibagum tawe haba macha nupi su leiba mau su leiba imung ama khatang du da
ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯗꯨꯗ ꯃꯆꯥꯅꯨꯄꯤꯁꯤꯅ ꯄꯨꯡ 7 9 ꯇꯨꯝꯃꯒ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯝꯅꯤꯅ ꯃꯣꯕꯥꯏꯜꯁꯨ ꯂꯩꯔꯝꯃꯤ ꯅꯨꯡꯉꯥꯏꯔꯦ ꯐꯃꯨꯡꯗ ꯑꯗꯨꯝ ꯃꯤꯀꯞ ꯊꯣꯛꯑꯒꯁꯨ ꯁꯥꯟꯅꯔ ꯂꯩꯔꯅꯤ ꯃꯧꯗꯨꯅꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯕꯛꯇꯨ ꯇꯧꯔꯅꯤ ꯂꯣꯏꯅꯃꯛ ꯅꯪꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯤꯇꯪ ꯍꯦꯛ ꯁꯣꯏꯔꯛꯄ ꯀꯥꯟꯗ ꯃꯧ ꯐꯠꯇꯦꯅ ꯑꯃꯨꯛ ꯍꯥꯏꯒꯅꯦꯕ ꯑꯗꯨꯗ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯃꯨꯛ ꯃꯧꯁꯤꯅ ꯑꯃꯨꯛ ꯋꯥꯔꯀꯤꯡ ꯊꯕꯛ ꯇꯧꯕ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯊꯕꯛꯁꯨ ꯃꯇꯝ ꯆꯥꯅ ꯆꯠꯇꯕꯁꯨ ꯌꯥꯔꯣꯏ ꯍꯜꯂꯛꯑꯒꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯨꯛ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯅꯨꯄꯥ ꯈꯛꯇꯒꯤꯁꯨ ꯑꯃꯪꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯁꯦꯟ ꯃꯔꯛꯇꯁꯨ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯑꯗꯨꯃꯛ ꯂꯩ ꯃꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯄꯣꯛꯄꯨ ꯑꯣꯏꯔꯒꯁꯨ ꯃꯆꯟꯕꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯃꯌꯨꯝꯅꯦꯅ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯄꯣꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯁꯤꯒꯤ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯑꯁꯤꯒꯨꯝꯕꯁꯤꯁꯨ ꯇꯧꯒꯨꯝꯁꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯄꯨꯛꯆꯦꯟꯁꯦ ꯃꯅꯦꯝꯄꯣꯛꯇꯨꯅꯁꯨ ꯑꯣꯔ ꯃꯆꯟꯅꯨꯄꯤ ꯑꯣꯔ ꯃꯥꯏ ꯅꯨꯄꯥ ꯃꯀꯨꯕꯣꯛ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡꯁꯤꯗ ꯗꯣꯃꯤꯅꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯕ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅꯁꯤ ꯃꯧꯗꯨꯒꯤꯁꯨ ꯃꯥꯏ ꯑꯄꯥꯝꯕ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯅ ꯑꯄꯥꯝꯕꯁꯤꯡꯁꯦ ꯁꯨꯝ ꯑꯉꯝ ꯇꯥꯟꯅꯔꯒꯗꯤ ꯀ꯭ꯔꯥꯏꯝꯗꯤ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯑꯗꯨ ꯄꯨꯝꯅꯃꯛꯁꯦ ꯐꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯦꯝꯄꯣꯛꯄꯨ ꯑꯣꯏꯔꯁꯨ ꯍꯁꯕꯦꯟꯕꯨ ꯑꯣꯏꯔꯒꯁꯨ ꯃꯀꯨꯕꯣꯛ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯧ ꯃꯁꯥꯃꯛ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯁꯦ ꯄꯨꯛꯆꯦꯟꯁꯦ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅꯕ ꯈꯤꯇꯪ ꯍꯟꯗꯣꯛꯅꯔꯕ ꯍꯦꯛ ꯃꯥꯟꯅꯕꯗꯅꯦꯕ ꯈꯨꯕꯥꯛꯁꯦ ꯅꯥꯝꯃꯅ ꯈꯨꯕꯗ ꯃꯈꯣꯟ ꯊꯣꯛꯇꯦ ꯈꯨꯕꯥꯛ ꯑꯅꯤ ꯃꯥꯟꯅꯔꯀꯥꯟ ꯈꯨꯕꯥꯛ ꯑꯅꯤꯁꯦ ꯈꯨꯔꯀꯥꯟꯗꯅ ꯃꯈꯣꯟ ꯊꯣꯛꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯚꯥꯏꯑꯣꯂꯦꯟꯁꯁꯤ ꯁꯨꯃꯥꯏꯅ ꯃꯥꯟꯅꯕꯤꯗꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯗꯨꯝ ꯑꯣꯏꯌꯦꯅ ꯈꯜꯂꯤ ꯀ꯭ꯔꯥꯏꯝꯁꯦ ꯍꯟꯊꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯁꯦ ꯅꯨꯄꯤ ꯃꯁꯦꯟꯕꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯟꯁꯦ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅꯕ ꯁꯤꯃ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯆꯥꯏꯜ ꯇ꯭ꯔꯥꯐꯤꯀꯤꯡꯁꯦ ꯉꯁꯥꯏꯁꯦ ꯀꯩꯅꯣꯗꯤ ꯇꯧꯗ꯭ꯔꯦ ꯍꯥꯏꯐꯦꯠꯇꯪ ꯆꯥꯏꯜ ꯇ꯭ꯔꯥꯐꯤꯀꯤꯡ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯁꯤꯗ ꯀꯩꯅꯣꯝꯇꯪ ꯄꯟꯖꯔꯝꯒꯦ ꯇꯦꯟꯇꯛꯅ ꯆꯥꯏꯜ ꯇ꯭ꯔꯥꯐꯤꯀꯤꯡꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗꯀꯣ ꯃꯌꯨꯝꯁꯦ ꯐꯤꯕꯝꯁꯦ ꯅꯥꯇꯩ ꯆꯥꯗ꯭ꯔꯦꯕ ꯅꯥꯇꯩ ꯆꯥꯗꯕꯗꯒꯤ ꯃꯃꯥ ꯃꯄꯥꯗ ꯅꯤꯡꯉꯥꯏꯁꯦ ꯇꯧꯔꯦꯕ ꯆꯥꯏꯜ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤ ꯈꯔꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯇꯥꯔꯕ ꯀꯥꯟꯗ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦꯕ ꯑꯃꯨꯛ ꯅꯪꯒꯤ ꯄꯣꯠꯇꯣ ꯂꯩꯕꯤꯒꯦ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯔ ꯄꯨꯔꯅꯤ ꯄꯨꯕꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯦ ꯅꯥꯇꯩ ꯆꯥꯗꯕꯔꯣꯝ ꯂꯝꯕꯤꯔꯣꯝꯗ ꯄꯨꯕꯤꯕ ꯑꯃ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯥꯎꯠꯁꯥꯏꯠ ꯂꯣꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯂꯝꯕꯤꯔꯣꯝꯗ ꯑꯃꯨꯛ ꯄꯨꯁꯟꯕ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯕꯤ ꯍꯥꯏꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅꯁꯨ ꯑꯉꯥꯡ ꯆꯩꯕ ꯊꯥꯡꯕ ꯊꯦꯝꯃꯒ ꯁꯤꯖꯤꯟꯅꯕꯒꯤ ꯇꯤꯟ ꯑꯦꯖꯐꯧꯗꯤ ꯊꯦꯝꯃꯒ ꯁꯤꯖꯤꯟꯅꯕꯤꯕ ꯇꯥꯏ ꯑꯗꯨꯒꯅꯦ ꯍꯧꯖꯤꯛꯅ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯅꯥꯁꯦ ꯊꯦꯡꯅꯖꯕꯁꯦ ꯃꯧ ꯃꯥꯡꯕꯁꯤ ꯃꯌꯥꯝ ꯇꯧꯔꯦ ꯍꯥꯏꯕ ꯃꯧ ꯃꯥꯡꯕꯁꯦ ꯍꯟꯗꯛ 2019ꯗꯀꯣ ꯑꯦꯕ꯭ꯔꯤ ꯃꯟ ꯃꯧ ꯃꯥꯡꯉꯦ ꯇꯣꯇꯦꯜ ꯃꯧ ꯃꯥꯡꯕꯁꯦ 12 ꯍꯦꯜꯂꯝꯒꯅꯦꯅ ꯈꯜꯂꯤꯗ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏ 12 ꯃꯟꯁꯅꯤꯗꯅ 12ꯁꯦ ꯍꯦꯜꯂꯝꯒꯅꯦꯅ ꯈꯜꯂꯦ ꯍꯟꯗꯛ 2019ꯗ ꯃꯧ ꯐꯖ ꯃꯥꯡꯈ꯭ꯔꯖꯥꯠꯅꯤ ꯃꯧ ꯃꯥꯡꯉꯤꯁꯦ ꯀꯩꯅꯣ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯑꯌꯥꯝꯕ ꯉꯥꯛꯇꯁꯨ ꯑꯣꯏ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯨꯝꯕ ꯇꯧꯕꯁꯦ ꯅꯨꯄꯥꯁꯤꯡꯁꯦ ꯑꯌꯥꯝꯕꯅꯗꯤ ꯐꯠꯇꯦ ꯉꯥꯎꯁꯟꯅꯕ ꯌꯨ ꯊꯛꯄ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯕꯨꯗꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯅꯨꯄꯥ ꯐꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯀꯥ ꯍꯦꯟꯖꯟꯕ ꯈꯔꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯂꯨꯅꯗꯤ ꯇꯧꯕꯤꯒꯗꯕꯅꯤ ꯇꯧꯕꯗꯕꯨ ꯅꯨꯄꯤ ꯂꯨꯅ ꯇꯧꯕꯗ ꯍꯦꯟꯇꯣꯛꯈꯤꯗꯅ ꯆꯦꯛꯁꯤꯟꯍꯧꯗꯗꯅ ꯀ꯭ꯔꯥꯏꯝ ꯑꯗꯨꯝ ꯊꯣꯛꯄꯁꯨ ꯌꯥꯎꯏ ꯅꯨꯄꯤ ꯂꯨꯅ ꯇꯧꯒꯗꯕ ꯃꯇꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯏꯍꯥꯡꯗꯤ ꯍꯥꯡꯕꯅꯦ ꯅꯨꯄꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯏꯆꯟ ꯏꯆꯦꯕꯨ ꯑꯣꯏꯔꯕ ꯅꯨꯄꯤ ꯌꯥꯎꯗꯕ ꯌꯨꯝꯗꯨꯗꯤ ꯃꯄꯨꯡ ꯑꯃ ꯐꯥꯗꯕꯅꯤ ꯑꯩꯈꯣꯏꯅ ꯀꯦꯁꯁꯤ ꯊꯦꯡꯅꯕ ꯀꯥꯟꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯀꯦꯁꯁꯤꯗ ꯑꯍꯟꯁꯤ ꯂꯩꯇꯦꯕ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯌꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯧꯅꯩꯁꯤꯗ ꯄꯩꯁꯥꯒꯤ ꯄꯤꯅꯕꯒꯤ ꯃꯇꯥꯡꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯍꯦꯜꯞꯀꯤ ꯃꯇꯥꯡꯗ ꯍꯦꯛ ꯉꯥꯡꯅꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯍꯦꯜꯞꯀꯤ ꯉꯥꯡꯅꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯟꯅꯤꯗ ꯄꯩꯁꯥ ꯀꯩꯁꯨ ꯈꯔ ꯇꯧꯔꯒ ꯑꯍꯟꯅꯤ ꯀꯩꯅꯣ ꯀꯔꯤ ꯇꯧꯈꯤꯗꯣꯏꯅꯣ ꯄꯩꯁꯥꯗꯣ ꯌꯥꯝꯗꯕꯤꯒꯤ ꯃꯑꯣꯡꯗ ꯄꯤꯅꯅꯕ ꯁꯨꯝ ꯍꯥꯏꯌꯦꯀꯣ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯔꯝꯕ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯣ ꯃꯧ ꯍꯧꯖꯤꯛꯀꯥꯟ ꯀ꯭ꯋꯥ ꯆꯥꯕꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯤ ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯅꯤꯗꯤ ꯈꯪꯗꯕ ꯀ꯭ꯋꯥ ꯆꯥꯕꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯤ ꯌꯨꯝꯒꯤ ꯊꯕꯛ ꯃꯅꯥꯝ ꯇꯧꯗꯕꯤ ꯃꯧ ꯅꯍꯥꯗꯨꯒ ꯌꯨꯝ ꯀꯣꯏꯔꯤꯕ ꯑꯍꯟꯗꯨꯒ ꯀꯔꯝꯕꯅ ꯐꯩ ꯌꯦꯡꯉꯨ ꯍꯥꯏꯕꯅꯦ ꯏꯃꯥ ꯂꯩꯇꯕ ꯀꯥꯟꯗ ꯌꯨꯝꯁꯤ ꯄꯨꯡꯍꯥꯡ ꯍꯥꯡꯉꯦꯕ ꯑꯩ ꯏꯁꯥ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯅꯥꯕ ꯂꯥꯏꯌꯦꯡꯕ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯍꯥꯟꯕ ꯑꯍꯤꯡꯁꯤ ꯏꯍꯥꯡ ꯍꯥꯡꯉꯦꯕ ꯑꯗꯨꯅ ꯅꯨꯄꯤꯁꯦ ꯂꯨꯅꯁꯨ ꯇꯧꯒꯗꯕꯅꯤ ꯅꯨꯄꯤ ꯃꯁꯥ ꯐꯍꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯤ ꯆꯠꯅꯔꯤꯁꯤꯗꯤ ꯆꯒꯥ ꯆꯖꯤꯛ ꯅꯨꯄꯤꯅ ꯆꯥꯅꯤ ꯉꯥ ꯃꯀꯣꯛ ꯐꯠꯇ ꯍꯥꯎꯗꯤ ꯅꯨꯄꯤꯅ ꯆꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕꯅꯤ ꯃꯣꯕꯥꯏꯜꯁꯨ ꯆꯥꯎꯈꯠꯂꯛꯑꯦ ꯇꯦꯛꯅꯣꯂꯣꯖꯤ ꯑꯉꯛꯄ ꯐꯪꯅ ꯆꯥꯎꯈꯠꯂꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯅꯨꯄꯤꯒꯤ ꯆꯥꯎꯈꯠꯄꯒꯤ ꯅꯨꯄꯤ ꯃꯁꯥꯁꯨ
ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯕꯒꯤ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨ ꯈꯔ ꯃꯦꯅꯦꯖ ꯇꯧꯖꯒꯗꯕꯅꯤ ꯅꯨꯄꯥꯗ ꯉꯇ ꯑꯍꯥꯎꯕ ꯄꯤꯖꯕ ꯅꯨꯄꯥꯁꯨ ꯆꯥꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯆꯥꯒꯗꯕꯅꯤ ꯁꯤ ꯈꯔ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤ ꯁꯤꯃ ꯍꯥꯏꯖꯔꯒꯦ ꯑꯗꯨꯒꯅꯦ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯑꯩ ꯇꯦꯟꯇꯛꯅ ꯈꯔ ꯍꯥꯏꯖꯒꯦ ꯕꯣꯔꯥ ꯅꯝꯕꯣꯜ ꯕꯣꯔꯥ ꯅꯝꯕꯣꯜꯁꯦ ꯐꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯅꯝꯕꯣꯜ ꯕꯣꯔꯥꯁꯤꯅꯤ ꯅꯝꯕꯣꯜ ꯕꯣꯔꯥꯁꯦ ꯀꯩꯊꯦꯜꯗ ꯆꯪꯉꯒ ꯕꯣꯔꯥ ꯆꯥꯕꯁꯦ ꯃꯍꯥꯎ ꯑꯃ ꯇꯣꯉꯥꯟꯅ ꯂꯩ ꯕꯣꯔꯥꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯁꯨꯝ ꯆꯥꯅꯔꯤꯕꯅꯤ ꯑꯗꯣ ꯅꯝꯕꯣꯜꯒꯤ ꯕꯣꯔꯥꯁꯤꯅ ꯃꯍꯥꯎ ꯑꯃ ꯂꯩꯌꯦꯅ ꯑꯗꯨꯝ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯕꯨ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯤꯔꯤꯕ ꯀꯦꯗꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯅ ꯑꯍꯥꯟꯕꯅꯤꯅ ꯈꯤꯇꯪ ꯁꯣꯔꯇꯦꯖ ꯑꯣꯏꯕ ꯈꯔ ꯂꯩꯌꯦꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯣ ꯃꯊꯪ ꯆꯍꯤꯗꯗꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯖꯩ ꯂꯣꯏꯅꯅ ꯏꯁꯇꯣꯜꯗ ꯐꯝꯕꯤꯔꯤꯕ ꯏꯆꯦ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯕꯤꯌꯨ ꯃꯊꯪ ꯆꯍꯤꯗꯁꯨ ꯂꯥꯛꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯜꯁꯨ ꯆꯥꯡ ꯑꯃꯗ ꯌꯦꯡꯉꯒ ꯃꯃꯜ ꯈꯛꯇꯁꯨ ꯅꯠꯇꯅ ꯈꯤꯇꯪ ꯍꯥꯎꯅ ꯑꯦꯔꯦꯟꯖ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯅꯤ ꯍꯥꯏꯔꯒ ꯄꯣꯠ ꯇꯥꯡꯕꯁꯨ ꯃꯤꯅ ꯆꯪꯅꯤꯡꯕꯁꯨ ꯋꯥꯠꯀꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯐꯖꯅ ꯃꯍꯥꯎ ꯂꯩꯅ ꯂꯨꯅ ꯅꯥꯟꯅ ꯃꯊꯪ ꯆꯍꯤꯗꯁꯨ ꯂꯥꯛꯅꯕ ꯕꯥꯇꯣꯟ ꯇꯧꯕꯤꯈꯣ ꯃꯊꯪꯗꯁꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯔꯦꯁꯅꯥꯅ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯈ꯭ꯔꯦ ꯁꯤꯗ ꯑꯩ ꯅꯦꯒꯦꯇꯤꯞꯇ ꯆꯠꯈꯤꯗꯅꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯀꯟꯚꯦꯟꯁꯟ ꯁꯤꯒꯤꯗ ꯈꯤꯇꯪ ꯑꯃꯈꯛꯇꯪ ꯑꯩ ꯁꯄ꯭ꯂꯤꯃꯦꯟ ꯄ꯭ꯂꯁ ꯈꯤꯇꯪ ꯄꯣꯖꯤꯇꯤꯚꯂꯤ ꯑꯝꯇꯪ ꯎꯅꯕ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯃꯦꯗꯥꯝꯅ ꯍꯥꯏꯕꯁꯤꯡꯗꯣ ꯂꯣꯏ ꯆꯨꯝꯕꯅꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯕꯨ ꯑꯣꯠꯄꯁꯤꯅ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯑꯣꯠꯄꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯑꯅ ꯑꯩꯈꯣꯏꯒꯤ ꯗꯥꯔꯋꯤꯟ ꯊꯤꯑꯣꯔꯤꯗ ꯍꯧꯗꯣꯡ ꯑꯅꯤ ꯈꯟꯅꯕꯅ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯈꯟꯅꯕꯗ ꯍꯦꯟꯅ ꯁꯥꯊꯤꯕꯗꯣ ꯍꯧꯗꯣꯡ ꯑꯅꯤ ꯀꯟ ꯆꯤꯈꯥꯏꯅꯗ꯭ꯔꯅꯦ ꯍꯨꯏꯒ ꯍꯧꯗꯣꯡꯒꯗꯤ ꯉꯥꯏꯍꯥꯛꯇꯪ ꯈꯟꯅꯔ ꯑꯗꯨꯝ ꯇꯣꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯤ ꯈꯟꯅꯕꯁꯤꯅ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯑꯣꯠꯄꯗꯒꯤꯗꯤ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯑꯣꯠꯄꯅ ꯍꯦꯟꯅ ꯁꯥꯊꯤ ꯃꯦꯗꯥꯝꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯁꯤꯗ ꯉꯁꯥꯏꯒꯤ ꯃꯦꯗꯥꯝꯅ ꯄꯟꯕꯤꯈꯤꯕꯗ ꯍꯦꯛ ꯁꯥꯒꯩ ꯑꯃ ꯂꯥꯜꯂꯛꯄꯗꯒꯤ ꯍꯧꯕꯁꯦ ꯗꯥꯔꯤ ꯀꯥꯕ ꯂꯨꯍꯣꯡꯕꯒꯤ ꯗꯥꯔꯤ ꯀꯥꯕ ꯄꯣꯠꯂꯣꯏꯒꯤ ꯗꯥꯔꯤ ꯇꯧꯕꯗ ꯃꯈꯣꯡ ꯊꯤꯔꯒ ꯅꯦꯠꯄꯗꯨꯗꯒꯤ ꯍꯧꯔꯦ ꯍꯥꯏꯕꯗꯨ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯥꯛꯅꯕꯗꯨꯁꯨ ꯃꯗꯨꯁꯨ ꯑꯟꯙꯕꯤꯁ꯭ꯋꯥꯁꯀꯤꯗ ꯑꯣꯏꯅ ꯇꯧꯅꯔꯕꯁꯨ ꯃꯗꯨꯃꯁꯨ ꯆꯨꯝꯃꯦꯅ ꯂꯧꯔꯁꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯆꯥꯔꯝꯕ ꯆꯥꯛ ꯑꯔꯦꯝꯕ ꯆꯥꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯗ ꯄꯣꯖꯤꯇꯤꯚꯂꯤ ꯎꯒꯗꯕ ꯑꯃꯇꯪ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯑꯃꯈꯛ ꯁꯨꯃꯥꯏꯅ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏ ꯍꯥꯏꯅꯔꯒ ꯂꯨꯍꯣꯡꯕ ꯉꯥꯛꯇꯅꯦꯕ ꯏꯃꯨꯡꯗꯨꯗ ꯀꯅꯥ ꯂꯩꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯅꯝꯕꯅ ꯈꯪꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤꯗꯅꯦ ꯑꯩꯈꯣꯏ ꯆꯠꯅꯔꯤꯁꯦ ꯀꯕꯨꯏꯗ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯡꯗꯨꯗꯗꯤ ꯑꯩꯈꯣꯏ ꯈꯪꯉꯨꯗ꯭ꯔꯦ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗꯨꯗꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯣꯁꯥꯏꯇꯤꯗ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯆꯥꯕ ꯂꯣꯏꯔꯛꯄꯒꯤ ꯆꯥꯛꯁꯤ ꯅꯨꯄꯤꯁꯨ ꯆꯥꯍꯜꯂꯤ ꯍꯥꯏꯕ ꯑꯃ ꯆꯠꯅꯔꯤ ꯃꯁꯤ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯑꯗꯨꯝ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯅ ꯅꯪ ꯁꯤ ꯆꯥꯗꯧꯅꯦꯅ ꯅꯨꯄꯥ ꯑꯝꯇꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯥꯛꯏꯅꯤ ꯁꯤ ꯄꯣꯖꯤꯇꯤꯚꯂꯤ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯌꯥꯝ ꯅꯨꯄꯤ ꯑꯃꯅ ꯑꯍꯥꯟꯕ ꯌꯨꯝꯗ ꯍꯣꯡꯖꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯍꯥꯛꯁꯦ ꯏꯀꯥꯏ ꯊꯤꯒꯟꯕ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯕꯒꯤ ꯁ꯭ꯇꯥꯏꯜ ꯌꯨꯝꯗ ꯇꯧꯔꯛꯄꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗ ꯆꯥꯒꯗꯧꯔꯤꯕ ꯑꯍꯥꯟꯕ ꯆꯥꯛ ꯆꯥꯒꯗꯧꯔꯤꯕꯁꯤꯒ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯗ꯭ꯔꯒꯗꯤ ꯇꯨꯝꯕ ꯌꯥꯔꯣꯏꯗꯧꯕ ꯈꯣꯠꯂꯣꯏꯗꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯃꯗꯨ ꯅꯍꯥꯛꯀꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯄꯨꯜꯂꯀꯥꯟꯗ ꯅꯍꯥꯛ ꯅꯨꯄꯥꯁꯤꯒꯤ ꯆꯥꯛꯁꯦ ꯅꯍꯥꯛꯁꯨ ꯆꯥꯒꯗꯕꯅꯤ ꯐꯠꯇꯕ ꯂꯨꯈꯥꯛ ꯑꯣꯏꯅ ꯎꯕ ꯅꯠꯇꯕꯀꯣ ꯃꯍꯥꯛꯀ ꯆꯥꯔꯝꯕ ꯆꯥꯛꯇꯣ ꯅꯨꯄꯥꯗꯨꯅ ꯆꯥꯔꯝꯕꯅꯤ ꯍꯥꯏꯔꯒ ꯆꯥꯔꯝꯕꯕꯨ ꯑꯣꯏꯒꯦꯔꯥ ꯆꯥꯗꯕꯨ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥꯗꯨꯅ ꯆꯥꯔꯝꯕꯅꯦꯅ ꯍꯥꯏꯔꯒ ꯑꯇꯣꯞꯄꯗꯒꯤ ꯑꯣꯏꯔꯁꯨ ꯍꯥꯞꯍꯜꯂꯀꯥꯟꯗ ꯆꯥꯍꯜꯂꯀꯥꯟꯗ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯆꯥꯕꯒꯤ ꯑꯍꯥꯟꯕꯒꯤ ꯆꯤꯟꯗꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯄꯣꯖꯤꯇꯤꯚꯂꯤ ꯑꯃꯈꯛ ꯂꯩꯔꯝꯕ ꯑꯃꯈꯛ ꯂꯩ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯃꯔꯤ ꯃꯉꯥꯔꯛꯇ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟ ꯈꯔꯈꯛꯅ ꯅꯦꯒꯦꯇꯤꯚꯂꯤ ꯎꯅꯅꯕ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯂꯥꯛꯄꯁꯤꯡꯗꯣ ꯑꯗꯨ ꯑꯇꯩ ꯑꯍꯜꯁꯤꯡ ꯊꯣꯛꯂꯛꯇꯅ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯍꯧꯖꯤꯛꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯨꯍꯣꯡꯕꯗꯅꯦ ꯑꯗꯨꯝ ꯅꯨꯄꯥꯗꯨꯒꯤ ꯑꯔꯦꯝꯕ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯅꯨꯄꯥꯗꯨꯅ ꯆꯥꯔꯝꯕꯅꯤ ꯅꯍꯥꯛꯁꯤ ꯆꯥꯗꯧꯅꯤ ꯍꯥꯏꯔꯀꯥꯟꯗ ꯅꯨꯄꯤꯗꯨꯒ ꯑꯃꯠꯇꯅꯤ ꯋꯥꯟꯅꯦꯁ ꯑꯣꯏꯕ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯑꯃ ꯐꯥꯔꯁ ꯁꯦꯀꯦꯟꯗ
ꯃꯍꯥꯛꯅ ꯍꯦꯛ ꯑꯍꯥꯟꯕ ꯆꯥꯛ ꯑꯗꯨꯅ ꯆꯥꯔꯝꯕꯗꯨ ꯆꯥꯗꯗꯤ ꯌꯥꯗꯦꯅ ꯍꯥꯏꯔꯕꯗꯤ ꯈꯔꯗꯨꯁꯨ ꯆꯥꯔꯀꯥꯟꯗ ꯅꯨꯃꯤꯠꯇꯨ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯕ ꯌꯥꯅꯕꯒꯤ ꯑꯃꯒꯁꯨ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯖꯤꯇꯤꯚꯂꯤ ꯎꯕ ꯆꯠꯅꯕꯤ ꯑꯃꯈꯛ ꯁꯨꯃꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯐꯖꯅ ꯉꯥꯛꯑ ꯊꯝꯃꯝꯃꯤ ꯍꯥꯏꯕꯁꯦ ꯑꯝꯇꯪ ꯑꯩ ꯃꯌꯥꯝꯗ ꯁꯤꯡꯇꯣꯛꯍꯧꯒꯦꯅ ꯇꯧꯅꯤ ꯊꯦꯡꯛ ꯌꯨ Thank you very much, sir. Nupa nupi anigi yumban minarpagi yamna asetpa relation do adonda ni oji sarna thami bado thoidongna ate ama magi akoi madam na takpiri tusu thoina kaiba leite adubu tobudobu nupa nupi anigi relation do amuk hena sesinaba mathak makha haibagi keno bududa kitang nupa ga nupi gi मधुगी थमजबनी अदु तसेंगनमक्ति पोइंटसिदा अमतंग हापचनजरगा अखोइगी लुहोंगबगी जत्रा पुबदा अखोइगी मचा नुपा पोकपा नुपीना जत्रा पुबा चुम्मेको सा मसे अदुम थिएबा मचा नुपी पोकपा ममानदी नुपीनदी जत्रा पुबा यादबरा सिसु असौबो क्वेश्चन नमो ओइदना अदुम लैरी अदुना नुपीबु हंथना येंबिबसे अखोइ येंबिररोइसि मखोइबु पुंगनिंग थगतसि भारत की प्राइम मिनिस्टर ओरंबी इंदिरा गांधी अखोइना अवेयरनेस खरा समझाबदा अखोइ नुपा नुपी सि खंगदोगा पुंगनुंग द लेरिंगेदा नुपीनी खंगगा हातोकपा अदुमबगी पॉडकास्ट अदुम अवेयरनेस मयाम अमा लेरि अखोइ सार होय यामना संबा ngasiगी ओइनति मतन सि लेतबनिना द हारियो पोसे भारत की प्राइम मिनिस्टर ओइरिबी इंदिरा गांधी से श्रीमती इंदिरा गांधी से नुपीनी ना मान पुंगनुंग द लेरिंगेदा नुपीनी खंगगा हातो मोने अदु तादि मा प्राइम मिनिस्टर ओइगिदरा अदु नुपीने तौबा ngamdaba थबक करिसु लेते नुपाना तौबा ngamba थबक खुदिमक नुपीनसु लोइना तौबा ngami अखोइ मियोइबा ngakतनी अखोइ नुपाना चाबा नुपीना तुम चाइ नुपीना चाबा नुपाना तुम चाइ थैंक यू वेरी मच थागचरी सर नुसीजरबा इरमदमसिगी अखोइगी बिष्णुपुर डिस्ट्रिक्ट की लीगल अवेयरनेस प्रोग्राम की पार्ट अमोइना अखोइगी मणिपुर स्टेट लीगल सर्विसेज अथॉरिटी की बिष्णुपुर ब्रांच की ओइना लेबिरिबा काइखुनजरिबा सर टीएस हेमचंद्र मैतै एडवोकेट अमदी मसिगी डाइस द लेंसिन बिरेबसिंग अखोइगी मिंग पंजरबदा अखोइगी फाल्गुना कोइजम SI नंबोल PS अदुगा मथंग लेंसिन बिरिबी TH राधेशना ASI नंबोल PS अचिन मतम काइथोकपिदुना ngasiगी केदाना सिंजरबा नंबोल बोला फेस्टिवल असिगी मनुंग चन्ना थमजरिबा असिगुंबा The Protection of Children from Sexual Offences Act 2012 aduga The Protection of Women from Domestic Violence Act 2005 इसके पार्ट अमोइना फेस्टिवल इसके पार्ट अमोइना अकोइना हापसबदा चिल्लबा मतम काइथोकपिदुना लेंसिन बिरक्तुना ngasiगी ममल यामलबा वाहे वारोल कया मियामदा अवेयर ओइनबा पाउताक पिबिरंबा असिगी दमकता हाइनिंगाइ लेतना थागचरी अनौबा पोक्सबा केदाने नौना अहान बोइना सिंजबनी हैता सिंजबनी मसिदा असोयंगाम कया यावख्रबसु सार अहुमना ngasiगी ketagi sinjalangjeri bisimbu ngakpigani adugo loinana ngasiगी festival asida mapung phan bigani haiduna lakpiriba lamlam kaya dagi lengbiraiba khwai punamakpusu ketana sinjaba ahan boina sinjariba namol bora festival asigi asoingam kibik ngakpigani matangi kumon matangi season da asingma bora festival asida amuke hena mapung phan abagi damakta phajaba hena pibiningba suggestion pibiramnabagi damakta ketagi maiketigi thonglauna हांगदुन थमजरी ngasiगी ओइनति अखोइगी फंक्शन फॉर्मल फंक्शन जी मतंग असिदा अवेयरनेस प्रोग्राम असि टेंशन जगे अदुगा कल्चरल अवेयरनेस प्रोग्राम असि मनुंग चन्ना अखोइ कल्चरल प्रोग्राम अखोइगी जगोई अमदि कवालिन सिंबा लेजरी मसिसु मया मिंग ताबिको थैंक यू हौजिकी ओइनति पुनमुक्ति कार्य याथंग निजरी थैंक यू वेरी मच
알았어. 아씨, 시부가 많이 짜두는 시부. 이마이부가 많이 짜두는 시부. 빠이놈이 아씨, 할아버지는 가야되나 하고 숨도 야구샤도가 많이 짜두는 시부. Kaidaurakin he, angang sin ngai tawri siwa. 얘 랑어버 야우다버기네 빠붕. Isi, onto kunida. 세세세 시가 싸러서. 아, 시부가 많이 짜두는 시부 이마. 아, 시부 시가 하고 싸러 숨도 못 달래봐. 시가 싸러봐. 자니 좋아도 많이 짜두는 시용네. 야구샤도 힘 누가 시용 누가. 당신. Akhoi matamdadi bora kangau khara yauradi lore. Masigi angang sigi. Kaido tema. 가리기 오이니기 싸버기니 가이니다나. 세세세 시운 자루세. 자닝게 봐. 제가 로이 자닝게 봐. 시영 항시영. 세 강딜 럭터릭 등가리 봐. 퐁퐁 잡은 넘볼 보라니. 이마 Ha. 남본 보라. Nambon bora. Oh, Kainun mani. hai sibo. Nambon bora. Nambon mani. bora. 하이마이마. 나 우리 산이네. 시무네. 하이마이마 가리 구사노. Tema lakliba January tang 10dagi 30 파우부세 지대시다 넘볼 하이어 세컨더리 그라운드 거의 풀업 짤루세. 남볼 하이어 세컨더리 그라운드 하이시 코리 파바기 그라운드 나트로. 마니 tema. 아두다 까이 레이기. aduda namol bora festival pangthokani ba Oh. aduda ne akoi tamune itaimane ibune akoi pulap chalorse ba 사시야이. Chalo he noidang. Aine number 1 chatuise. 아이쇼, 아다 접부 야구기고 부부야. awabang haktang pothanaba indigenous food item the base toba Nambol Bora Festival 2020. machu kayagi marakta ahau banamol gi bora sarusi 세 사치 사로스. 아씨, 시부가 많이 짜두는 시부. 이마이부가 많이 짜두는 시부. 빠이놈이 아씨, 할아버지는 가야되나 하고 숨도 야구샤도가 많이 짜두는 시부. Kaidaurakin he, angang sin ngai tawri siwa. 얘 랑어버 야우다버기네 빠붕. Isi, onto kunida. 세세세 시가 싸러서. 아, 시부가 많이 짜두는 시부 이마. 아, 시부 시가 하고 싸러 숨도 봐. 못 달래봐. 시가 싸러봐. 자니 좋아도 많이 짜두는 시용네. 야구샤도 힘 누가 시용 누가. 당신. Akhoi matamdadi bora kangau khara yauradi lore. Masigi angang sigi. kaido tema 가리기 오이니기 싸버기니 가이니다나. 세세세 시운 자루세 자닝게 봐. 제가 로이 자닝게 봐. 시영 항시영. 세 강딜 럭터릭 등가리 봐 퐁퐁 잡은 넘볼 보라니 이마 Ha. 남본 보라. Nambon bora. Oh, Kainun mani. hai sibo. Nambon bora. Nambon mani. bora. 하이마이마. 나 우리 산이네. 시무네. 하이마이마 가리 구사노. tema lakliba January tang 10dagi 30 파우부세 지대시다 넘볼 하이어 세컨더리 그라운드 거의 풀업 짤루세 남볼 하이어 세컨더리 그라운드 하이시 코리 파바기 그라운드 나트로. 마니 tema 아두다 까이 레이기. aduda namol bora festival pangthokani ba Oh. aduda ne akoi tamune itaimane ibune akoi pulap chalorse ba 사시야이. Chalo he noidang. Aine number 1 chatuise. 아이쇼, 아다 접부 야구기고 부부야. awabang haktang pothanaba indigenous food item the base toba Nambol Bora Festival 2020. machu kayagi marakta ahau banamol gi bora sarusi 세 사치 사로스. 아씨, 시부가 많이 짜두는 시부. 이마이부가 많이 짜두는 시부. 빠이놈이 아씨, 할아버지는 가야되나 하고 숨도 야구샤도가 많이 짜두는 시부. Kaidaurakin he, angang sin ngai tawri siwa. 얘 랑어버 야우다버기네 빠붕. Isi, onto kunida. 세세세 시가 싸러서. 아, 시부가 많이 짜두는 시부 이마. 아, 시부 시가 하고 싸러 숨도 봐. 못 달래봐. 시가 싸러봐. 자니 좋아도 많이 짜두는 시용네. 야구샤도 힘 누가 시용 누가. 당신. Akhoi matamdadi bora kangau khara yauradi lore. Masigi angang sigi. kaido tema 가리기 오이니기 싸버기니 가이니다나. 세세세 시운 자루세 자닝게 봐. 제가 로이 자닝게 봐. 시영 항시영. 세 강딜 럭터릭 등가리 봐 퐁퐁 잡은 넘볼 보라니 이마 Ha. 남본 보라. Nambon bora. Oh, Kainun mani. hai sibo. Nambon bora. Nambon mani. bora. 하이마이마. 나 우리 산이네. 시무네. 하이마이마 가리 구사노. tema lakliba January tang 10dagi 30 파우부세 지대시다 넘볼 하이어 세컨더리 그라운드 거의 풀업 짤루세 남볼 하이어 세컨더리 그라운드 하이시 코리 파바기 그라운드 나트로. 마니 tema 아두다 까이 레이기. aduda namol bora festival pangthokani ba Oh. aduda ne akoi tamune itaimane ibune akoi pulap chalorse ba 사시야이. Chalo he noidang. Aine number 1 chatuise. 아이쇼, 아다 접부 야구기고 부부야. awabang haktang pothanaba indigenous food item the base toba Nambol Bora Festival 2020. machu kayagi marakta ahau banamol gi bora sarusi 세 사치 사로스. 아씨,
시부 가만히 짜두니 시부. 이마 이부 가만히 짜두니 시부. ꯀꯩꯅꯣꯃꯤ 아씨 할아버지 가이드나 하우 숨도 야우샤도 가만히 짜두니 시부. ꯀꯩꯗꯧꯔꯒꯦꯅꯦ ꯍꯦ ꯑꯉꯥꯡꯁꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯁꯤꯕꯣ ꯌꯦꯟ ꯑꯉꯧꯕ ꯌꯥꯎꯗꯕꯒꯤꯅꯦ ꯄꯥꯕꯨꯡ ꯏꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯦ 시가 싸로세 시부 가만히 짜두니 시부 이마. 시부 시가 하우샤도 싸로 못달래봐. 시가 싸로봐 짜니 좋아도 가만히 짜두니 맛이 시부. 없네 야우샤도 그놈이 맛이 못달래봐. 양신 ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯕꯣꯔꯥ ꯀꯥꯡꯉꯧ ꯈꯔ ꯌꯥꯎꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯀꯩꯗꯧꯔꯤ ꯏꯇꯩꯃ ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯤ ꯆꯥꯕꯒꯤ ꯅꯤꯡꯉꯥꯏꯅꯤꯗꯅ ꯁꯦ ꯁꯤ ꯑꯣꯏꯅ ꯆꯥꯔꯨꯁꯦ 짜닝게봐. 제가 로이 짜닝게봐. ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨ लीगल अवेयरनेस प्रोग्राम हेक लोइखिबदगी अखोई एंटरटेनमेंट प्रोग्राम हौजगनी हाइदुना ngसाइदगी हना हना निंगसिंगजग्रबनी हौजिक लौबिरसे मिस्टर दीपक दगी अखोई डांस म्यूजिक डांस लोइना लोइना हैता हैता अहानबो इना सिंजरिबा नंबोल बोरा फेस्टिवल 2020
ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯑꯃꯃꯝꯇ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯗ꯭ꯔꯒꯁꯨ ꯁꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯇꯦꯡꯕꯥꯡꯕꯤꯔꯛꯈꯤꯕꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯀꯪꯂꯩ ꯏꯀꯣ ꯇꯨꯔꯤꯖꯝ ꯗꯦꯕꯂꯞꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯅꯝꯕꯣꯜꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯂꯨꯛꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡꯒꯤ ꯃꯈꯣꯏꯒꯤ ꯃꯄꯥꯟ ꯌꯥꯝꯅ ꯇꯥꯡꯉꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯏꯆꯦ ꯏꯆꯜ ꯏꯄꯥ ꯏꯄꯜ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯁꯤꯟꯖꯂꯥꯡꯖꯔꯤꯕ ꯀꯦꯗꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯗꯥꯟꯁꯀꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯡ ꯑꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯎꯕꯗꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏ ꯀꯦꯗꯥꯒꯤ ꯀꯦꯁꯤꯌꯥꯔ ꯑꯅꯛꯄꯗ ꯂꯩꯕꯤꯔꯒꯗꯤ ꯁ꯭ꯇꯦꯖ ꯂꯩꯔꯤꯕ ꯑꯣꯐꯤꯁꯦꯜ ꯂꯩꯔꯤꯕ ꯑꯣꯐꯤꯁꯀꯤ ꯃꯥꯏꯀꯩ ꯁꯣꯝꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏ ꯀꯦꯗꯥꯒꯤ ꯀꯦꯁꯤꯌꯥꯔ ꯑꯣꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯋꯥꯍꯦꯡꯕꯝ ꯔꯣꯃꯦꯁ ꯅꯍꯥꯛ ꯌꯥꯔꯕꯗꯤ ꯀꯥꯎꯟꯇꯔꯒꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯂꯪꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯀꯦꯜ ꯗꯥꯟꯁ ꯄꯔꯐꯣꯔꯃꯦꯟꯁ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯍꯧꯖꯤꯛ ꯃꯆꯤꯟ ꯇꯨꯝꯈꯠꯅ ꯆꯠꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯕꯦꯟ ꯀꯋꯥꯂꯤ ꯍꯥꯏꯔꯤꯕ ꯀꯋꯥꯂꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯥꯎꯊꯣꯛꯆꯕꯗ ꯑꯁꯣꯏꯕ ꯈꯤꯇꯪ ꯂꯩꯈꯤꯕꯗꯨ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯆꯒꯦ ꯀꯋꯥꯂꯤ ꯔꯍꯤꯝ ꯀꯜꯆꯔꯦꯜ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯒꯗꯕꯗ ꯑꯩꯈꯣꯏꯅ ꯔꯍꯤꯝ ꯐ꯭ꯌꯨꯖꯟ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯅ ꯍꯥꯟꯅ ꯂꯧꯖꯈꯤꯕꯅꯤ ꯑꯗꯨ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯔꯍꯤꯝ ꯀꯜꯆꯔꯦꯜ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯀꯋꯥꯂꯤ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯒꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯊꯪ ꯁꯦꯔꯤꯁ ꯅꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ ꯃꯔꯝ ꯑꯁꯤꯅ ꯑꯍꯥꯟꯕꯒꯤ ꯗꯥꯟꯁꯀꯤ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕꯤꯒꯗꯕꯗ ꯑꯩꯈꯣই ꯒ꯭ꯔꯨꯞꯀꯤ ꯇꯧꯒꯗꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁ꯭ꯇꯦꯖ ꯂꯩꯔꯤꯕ ꯅꯥꯀꯜ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯒꯤꯁꯤ ꯑꯩꯈꯣꯏ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤꯁꯤ ꯑꯅꯤꯁꯨꯕꯗ ꯑꯣꯏꯅ ꯎꯠꯂꯒꯦꯅ ꯍꯥꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯎꯠꯄꯤꯒꯗꯕ ꯑꯩꯈꯣꯏ ꯗꯥꯟꯁ ꯒ꯭ꯔꯨꯞ ꯗꯥꯟꯁ ꯑꯣꯏꯅ ꯇꯧꯕꯤꯒꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯐꯤꯁꯤꯌꯦꯜꯒ ꯑꯃꯨꯛꯇ ꯎꯅꯕꯤꯌꯨ It's a wonderful music.
Kanna ho ki wa kumyo. ꯂꯧꯔꯤꯁꯦ ꯃꯤꯁꯇꯔ ꯗꯤꯄꯛꯇꯒꯤ ꯑꯍꯥꯟꯕ ꯗꯥꯟꯁ ꯃ꯭ꯌꯨꯖꯤꯛ ꯗꯥꯟꯁ ꯃꯉꯥꯎꯊꯤꯗ ꯏꯕꯨꯡꯉꯣ ꯅꯤꯡꯉꯣꯜ ꯊꯋꯥꯏ ꯑꯣꯏꯕ ꯃꯉꯥꯎꯊꯤꯗ ꯏꯕꯨꯡꯉꯣ ꯅꯤꯡꯉꯣꯜ ꯊꯋꯥꯏ ꯑꯣꯏꯕ ꯃꯔꯧ ꯂꯩꯕ ꯏꯕꯨꯡꯉꯣ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯍꯨꯝꯕ ꯄꯟꯖ ꯆꯥꯝꯅ ꯆꯨꯈꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯅꯨꯡꯂꯤꯛꯅ ꯅꯨꯡꯁꯤ ꯂꯩꯌꯣꯟ ꯆꯣꯡꯂꯛꯂꯦ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯂꯥꯀꯥꯁꯦ ꯅꯨꯡꯉꯣꯜ
हेलो हेलो माना डांस है ना हाई तो कोई दी डांस है ना खल्लो बने तो वो माई जी जो थैंक यू मिस्टर दीपा थाका चली अखोई ngसाइदगी हनन लौजबदो कल्चरल प्रोग्राम की कोई मखा चसरक पोइना अनि मिंग दि पिखत पिरमनी अदुबो अनि सुब ग्रुप डांस की दो यौबिरक्तबन मरम ओरगा हौजिक मथंग असि अखोई मिनिट अमनेगी मनुंग द सुंसोय सोयदनमकी उबो फंगबिरगनी नहान गैदी फिल्म दा नत्रगना टीवी दा उबा हौजिंगना लाइव ओइना तौजगदोरिबा अदुगुलबा कव्वाली मणिपुरी कव्वाली मियामना ngayaki manungda sungsoy soydra miyeng taba fangbiragani Manipuri Kavali by Rahim Cultural Foundation hairiba group asina ngasigi asigumba cultural program plus entertainment program oina utpibada main maru oina thodang lau gadoriba adungba ngasigi Nambol Bora Festival 2020 gi Nimidang Wairongi Ahanba Fajaraba Adugumba program Oibigadorivini Maramasina Akoi with the Libiriba Isilena Sing Nixin Birtuna Hariba program Sibu Miang Tabio Housing Yaki Matunda Sujo Shoidna Ufang Biragani Kavali Manipuri Kavali Nung sinamthak tawadi na tiko Jam na
lam lan bi kanada yeng lu no komit nawa wahai amana thamoy do khangjare lam lan bi kanada yeng lu no komit nawa kallaba nungshige irai do na nange humdo na pubire panthung yaw na na kallaba nange nungshige irai do na humdo na pubire panthung yaw na na ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ ꯅꯪꯗꯤ aige pamubani nangde ꯑꯩꯒꯤ ꯄꯥꯝꯃꯨꯕꯤꯅꯤ ꯅꯪꯗꯤ aige nungshibani nangde aige nungshibani nangde हेलो 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 गुड इवनिंग एवरीबॉडी लोबिरसे हौजिक अखोई मियांगी मांग थमजरी रहीम कल्चरल फाउंडेशन हाइन खंगनरिबा अदुगुम मणिपुर की अहानबा मसिन तुमखुलगलिबा कवाली ngasi नंबोल बोरा फेस्टिवल असिगा मरी लेनेना अखोई एंटरटेनमेंट प्रोग्राम अने थमजरिबा रहीम कल्चरल फाउंडेशन हाइरिबा फाउंडेशन असिगी ग्रुपना कवाली हाइरिबा इसै अवाय अखुम तौनदन सकदोरिबा सि मणिपुरी कवाली अखोई रहीम कल्चरल फाउंडेशन लेंखत पिरगलिबा अखोई रहीम कल्चरल फाउंडेशन गी ग्रुप सिबो मियामना तरामना ऑफिसबो ओइना कुबाक हौबा मतंग खुबीना मनिंग सिंगजरी
Hello. Kanglei Eco Tourism Development Association Kedana Sinjaduna Pangtok Sariba Nambol Bora Festival Sahi Kutingi Leptana Laiba Season Sigumbada Pangtok Sarakadoriba Festival Sigi Andaki Sahi Wena Ahoboina January Tang Tara Dagina Taraga Teret Pauba Sata Jagadoriba Festival Sigi Manungda stall Hangbiribi Sing food item Nambol Boragi stall sing Mamang Tangbata Riba Atopa food item gi stall sing Amadi Ka Tangbata Riba commercial food item sing Isha Ishagi stall Mapada Center Press Maku Amadi Atopa plastic polum mineral bottle makhum amadi mineral bottle makhum dubu kupsan birakpa plastic machet se machet amat tahan biganu aduga mamang thangba food item leiriba hello stall khara se hello amtang mamang isa isa gi mapa do dustbin leiriba mapa do bawa yamna luna nana thambiu karigumba stall mapada Molam Batuavati, Equin Laga, Tinaragadi, Madukitanga, Waro Zagani, Luna Nana, San, and Nabaki Polam Hibashiti, Luna Nana, Labor Mapamda, me Changningani, Aduna, Ishana Kangna, Se Machet Amapauta Hanbidana, Taramagasu voluntarily, Kungat Piraga, Mamang the Tamzeri, but the Spinatu Tada Biduna, Yamataru Tananba, Yamalu Henba, Adumba. Festival ma wahan bina bagi damakta stall hangbiri ba singi pungning chingchinjari loina na commercial item gi oina hangbiri ba kha thangbada leibiri ba stall singsisu akoi isa isa gi stall mamangda amot pa amata tahan bigano akoi gasi volunteer khara wat pana marum warga sengdok sengchin amol kaida akoi da madugi kudong sa da kitang leijai aduna isa isa na lengbi reiba amati tanbiri ba stall hangbiri ba kwai punamagna voluntarily se machet amatang taramagasu kungat piraga mamangda thamjariba dustbin singasida hapsin birati kedan nambolna hainingai letana thagat jagani thank you Kawali ki item Sangnai Raba Sanalepak Manipur ki national namari international ki thakta performance kaya to birakraba Oza Rahim mahaki team hojik present to pinamaki dabakta Sam Saba loiduna on stage da laibire sigi thangnaba mikupta philda yama wangna chaliba mamangda yengbiu light thalaga wada karaga Sengak yaudana game mayama sanabiri mayambu attraction pibiri mahak ki maming Henry mahaki tokhaiba stage performance ngasigi kawali gi thoram siloiraga thamjagani madubusu miyamna mapung phana ming taminasi haujikti kawali gi thoram da mu mai onsin bigani aina haibada sithowa makak ningsing bire aigi marup Bisurjit mahakna nambol thongka da lebi ba mahakna
ꯑꯩꯅ ꯍꯥꯏꯕꯗ ꯆꯠꯊꯖꯍꯧꯕꯅꯤ ꯅꯝꯕꯣꯜ ꯕꯣꯔꯥ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯍꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯝ ꯂꯝꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯑꯃꯗꯤ ꯄꯤꯛꯏꯕ ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯂꯥꯛꯄꯤꯔꯤꯕ ꯕꯣꯔꯥ ꯆꯥꯕꯤꯔꯤꯕ ꯑꯆꯥꯄꯣꯠ ꯁꯥꯟꯅꯄꯣꯠ ꯂꯩꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯆꯥꯗꯅ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯆꯈꯥꯏꯔꯒ ꯊꯝꯕꯤꯗꯅꯕ ꯑꯩꯈꯣꯏꯒꯤ ꯗꯁꯕꯤꯟ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯊꯥꯗꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯁꯤꯃꯇꯪꯒ ꯚꯣꯂꯟꯇꯔꯤꯂꯤ ꯂꯦꯡꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯃꯁꯤꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯁꯤꯃꯇꯪꯒ ꯉꯥꯛꯅ ꯆꯠꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯦꯡꯛ ꯌꯨ Hello, hello. Hello, hello. Hello, hello. Hello, hello. Hello, check. Hello, hello. Hello, 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 hello. Check, check. Hello, check. Hello, hello. Hello, hello, hello. Hello, check. अहानबा मुक्तदा लाक्चरिबा रहीम कल्चरल फाउंडेशन की आर्टिस्ट की माइकीदगी नंबोल की हायर सेकेंडरी की असिगुमलबा पाक चाउरबा स्टेजेस दा केदौने सेनबिरिबा बोरा फेस्टिवल अखोइना मतम सांगना मियाम की संगाई फेस्टिवल नसिंगबा सिरोय फेस्टिवल नसिंगबा मखल मखल की तोंगान तोंगान बा मणिपुर की अचौ अचौबा फेस्टिवल सिंगदा कवाली की प्रोग्राम मयामदा नाथोक चरंग बसिंग मनुंगदा टॉप टॉप मथेल अमोइना ngasi नंबोल की इरमदम नंबोल की असुमलबा पाक चाउरबा स्टेज सिदा कवाली प्रोग्राम ममा असुमलबा बोरा फेस्टिवल का मरी लेना कवाली प्रोग्राम खरा पियु हाइदना ताफिरकपा सिगिदमक्तदो अइन ऑर्गेनाइजिंग कमिटी की माइकेदा थागत फोंदोकचरी हाइजनिंग बामना नंबोल की बोरा हाइबे सैखोइना अंगांग ओइरिङैदगी मैतै पांगल लमोइना आई इसागी सही हुमुनि थोइ सुरे आईगी नाकंद फंबिरिबी आईगी इसल रेशमा ऑल इंडिया रेडियो की सैसकपिनी मसामुग इसैगी लमदा निपुल जनरल लाइन दायरगा इसैगी मास्टरनी एमएनी आईगी इसल हेना थर्ड ईयर कोर्स नि मसामुग यूनिवर्सिटी दा स्टडी लोइरबा एमएनी आईगी नाकंद आईगी पोक्चबा इसा याइमा मियामना चैपलिन फागी याम तौ याइदिन हाइनै आईगी इसा बुरहानुद्दीन लोइनना आईगी मरुप एल कांता थोइदोक हेंदोकना
ꯀꯣꯡꯕꯗꯒꯤ ꯏꯁꯩꯒꯤ ꯂꯝꯗ ꯒꯤꯇꯔꯤꯁ ꯑꯃ ꯑꯣꯏꯅ ꯃꯦꯟꯗꯣꯂꯤꯁ ꯑꯃ ꯑꯣꯏꯅ ꯃꯃꯤꯡ ꯂꯩꯔꯕ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯃꯁꯛ ꯈꯪꯕꯤꯔꯕ ꯑꯩꯒꯤ ꯔꯥꯏꯠꯇ ꯈ꯭ꯋꯥꯏꯒꯤ ꯃꯇꯥꯏꯗ ꯐꯝꯕꯤꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯅꯣꯡꯃꯥꯏꯊꯦꯝ ꯒꯣꯖꯦꯟ ꯄꯔꯀꯁꯟꯗ ꯃꯃꯤꯡ ꯂꯩꯔꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯗ ꯁꯔꯨꯛ ꯇꯝꯕꯤꯔꯕ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯅꯥꯎ ꯀꯣꯡꯄꯥꯟꯗꯒꯤ ꯔꯥꯖꯥ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯅꯥꯎ ꯅꯥꯎꯕ ꯇꯕ꯭ꯂꯥ ꯇꯕ꯭ꯂꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯥꯟ ꯍꯥꯔꯃꯣꯅꯤꯌꯝ ꯄꯥꯏꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯁꯩꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯄꯥꯡꯊꯣꯛꯆꯒꯦ ꯂꯣꯏꯅꯅ ꯉꯁꯥꯏ ꯏꯁꯩ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯕꯣꯔꯥ ꯆꯥꯖꯩ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯏꯁꯩꯅꯤꯅ ꯌꯥꯝ ꯆꯥꯁꯤꯜꯂꯨꯔꯗꯤ ꯍꯣꯔꯦꯟ ꯏꯁꯩ ꯁꯛꯄꯗ ꯅꯨꯡꯉꯥꯏꯔꯣꯏ ꯏꯁꯩꯁꯤꯗꯤ ꯕꯣꯔꯥ ꯌꯥꯝ ꯆꯥꯁꯟꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯑꯩꯈꯣ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏ 5-10 ꯑꯩꯈꯣꯏ ꯑꯗꯥꯏꯒꯤ ꯃꯌꯥꯝ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡ ꯍꯧꯅꯔꯒ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯕꯣꯔꯥꯁꯤ ꯂꯨꯄꯥ 2,200-3,000 ꯄꯨꯔ ꯐꯖꯅ ꯆꯥꯗ꯭ꯔꯗꯤ ꯉꯁꯤꯒꯤ ꯏꯁꯩꯗꯒꯤ 30% ꯀꯥꯏꯊꯣꯛꯑꯒ खर खरोस पिरप अखोई के हाइते दाखिना खर कलकपदो तंखाय में काइथोगा हयेंदी काइथोगा बोरा चाजिना अखोई इचलनी से अखोई म्याम हाइनै याम नुंगाइबा मियाम दे यामना नुंगाइजबा फाउजबा दुंबा एंटरटेनिंग प्रोग्राम मसी के अखोई हाइजबनी तसेंगना हयेंसु लाक्सगनी अदना नबोल की बोरा ममिंग लैबा अखोई आंगांग ओइरिङैदगी ताजरकपा अहलमन की हक्तक्तगी तारकपा अदुंगलबा नंबोल बोरानी असगुमलबा नंबोल बोरागी फेस्टिवल असिदा ngasi अखोई लांथोक चकदोरिबा अहानबा अखोई साइखुमने इसै अखोई मैतै वाहिदा हायरगा अवाय खुमने अखोई मैतै पाइपोसिंगी लोन दा हायरगा तोंगाना खुनुंग इसै गायना अखोई नुपागा नुपिगा अखोई इसे मपतमा होय लमजाउ तोंबोय मयाम हुनबा दुम मुगे मखलगी इसैनी कवाली हाइबसी ngasiदगी मणिपुरदा मुस्लिम मोइना लाखिबा मैतै पांगलसिंग अखोई मैतै निंगोल पिबिदना इनिंग थौ खागेंबा महाराज की सना खागेंबा महाराज की हक्तक्तगी युम कुनिथोई कोक्तादा अहानबा ताखि हाय मैतै नु पिपिरगा अदुगी चारोल सुरोल ओइना मैतै की अखोई चादा नौदा अमा ओइना निंगोल मसा अमा ओइना अखोइना लेजरकपा मतमदा अखोई यामना अखोइना खंजरकपदगी अखोई तसेंगना बोरा से अखोई ममिंग तारपनी अदुना अखोइना असिंगलबा बोरागी फेस्टिवल अमदा इसै सक्चबा फंगजबसे अखोई थोइदोक हेंदोकना नुंगाइजबा अमनी हाइबा वाफम फोंदोकजबक लोइना अखोइना अहानबदा लांथोकसगदौरा कला अखोई कवाली असी लैखिद्रबा ऑल इंडिया रेडियो की सैरेंबा मोहम्मद गुलाम मोहम्मद शाह की मयकता पाखंग थमोय ngaहनबी हाइना समाइना सौबा कवाली की सैनी होजिक मियाम द खुदोल तमजरी थैंक यू पाखंग थमोय ngaunganbi sumhat yai pubi nakhoina पाखंग थमोय ngaunganbi sumhat yai pubi nakhoina matam sigi iranga matam sigi iranga tauri bara hayune 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 शहीद पाखंग शहीद पाखंग नखोइना रुजाई था मोय ngaunganbadi शहीद पाखंग नखोइना रुजाई था मोय ngaunganbadi kari laiwa ubano kari laiwa ubano kari laiwa ubano रुजाई था मोय ngaunganba पाखंग थमोय ngaunganbi sumhat yai pubi nakhoina शहीद पाखंग नखोइना रुजाई था मोय ngaunganbadi
lona lona yenglaga tumin tumin noklido lona lona yenglaga lona lona yenglaga tumin tumin noklido kariwabu hainaribano kariwabu hainaribano Shima shan khanglam loi puksil limdaba oiramni Shima shan khanglam loi puksil limdaba oiramni Nuzai puk ni pai jayni Nuzai puk ni pai jayni Nuzai puk ni pai jayni puksil limdaba oiramni 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 pakhang thamoi ngau gandi sumat yai pugi nakoina Shahin bapa khang na khoi na Nuzai tha moi ngau han badi Sinna parai thadok piro silai jakik piro Sinna parai thadok piro silai jakik piro pathang thawai hatsang se kathuk la bani naphamda Sinna parai thadok piro silai jakik piro pathang thawai hatsang se kathuk la bani naphamda kathuk la bani naphamda oh kathuk la bani naphamda Ngol oi mi pun si se pakhang gi oi u tam khabani Ngol oi mi pun si se pakhang gi oi u tam khabani Thawai hak chang thok chari Thawai hak chang thok li Thawai hak chang thok li pakhang gi oi u tam khaboi tam khaboi tam khaboi tam khaboi pakhang thamoi ngau gandi sumat yai pugi nakoina pakhang thamoi ngau gandi sumat yai pugi nakoina matam sigi iranga matam sigi iranga dauri bara ayune 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 Shahin bapa khang Shahin bapa khang na khoi na Nuzai tha moi ngau han badi Shahin bapa khang na khoi na Nuzai tha moi ngau han badi Kari lai wang pu banu Kari lai wang pu banu Kari lai wang pu banu Nuzai tha moi ngau han bang ngau han bang ngau han bang ngau han bang pakhang thamoi ngau gandi sumat yai pugi nakoina Shahin bapa khang na khoi na Nuzai tha moi ngau han badi pakhang thamoi Shahin bapa khang Shahin bapa khang pakhang thamoi Shahin bapa khang thank you aroibada mathanggi ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ
ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯑꯋꯥꯏ ꯑꯈꯨꯝ ꯁꯩꯈꯨꯝꯅ ꯏꯁꯩ ꯑꯁꯤ ꯁꯦꯈ ꯃꯣꯏꯕꯨꯂꯥ ꯆꯤꯁꯇꯤꯅ ꯃꯥꯒꯤ ꯃꯆꯤꯟ ꯊꯧꯔꯕ ꯀꯣꯂꯣꯝꯗꯒꯤ ꯇꯥꯕꯤꯔꯛꯄ ꯃꯌꯦꯛꯅꯤ नसक नसक फजबने राशि न राशि लेबने था जमाना कैदौरुनी सहेन भी नंगी नमांगदा नसक नसक फजबने राशि न राशि लैबने था जमान कैदौरुनी सहेन भी नंगी Namanda फजई है नुंद नुंशी है फद फजई है नुंद नुंशी है येंग बगी पेन बनाई दरे मित हम होंबा या दरे Noi bom noi nam noi nam ki phajaba kari gumba o kari
Manggranabi kuchu nangi maithongda soijaina na tariba nangi samlana Manggranabi kuchu nangi maithongda soijaina na tariba nangi samlana hoina hena phajariba yengbagi penba naidare Naidare, naidare, naidare. Kari gumba, kari gumba, misina marut hoklam lava. Kari gumba, misina marut hoklam lava. Habagi loi bam, nairam loi nangi bhajaba. Kari gumba, kari gumba. Saithaningi aroi akham naidana Saithaningi aroi akham naidana nang gi phajaba wakhal gi iro nungda ayek paman panasaktu yang ningin mitpam dana इफद भजई है ओहो इनुग नुशी है ओहो इफद भजई है ओहो इनुग नुशी है नुशी है नुशी है भजई इनुग नुशी yang pagpian banai नाइदरे 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 करी गुम्बा ओ करी गुम्बा मिसीना मरुत होगम लबा करी गुम्बा मिसीना मरुत होगम लबा थाबगी लोई बम नाइरम लोई नंगी भजबा करी गुम्बा ओ करी गुम्बा मिसीना मरुत होगम लबा करी गुम्बा मिसीना मरुत होगम लबा थाबगी लोई बम नाइरम लोई नंगी भजबा बम बम करी गुम्बा ओ 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 करी गुम्बा थैंक यू mathangda aikoina miyamda khudol tamjagadori ba kawali asi awai akumi sei si aikogi manipurda maitai pangalna muslim moina iramdam manipur sida ining thau khagemba sana haktakta sanong baigai haina khangnariba hi kai khibagi matangdagi machin manau hi tanabada hi kai bigi matangdagi manau sanong bana ining thogi mathakta
ꯂꯥꯟ ꯍꯧꯔꯛꯇꯅ ꯂꯝꯗ ꯄꯥꯡꯕ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯨꯁꯂꯤꯝꯁꯤꯡ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯃꯩꯇꯩ ꯅꯨꯄꯤ ꯂꯧꯗꯨꯅ ꯆꯥꯗꯥ ꯅꯧꯗꯥ ꯊꯝꯗꯅ ꯂꯩꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯉꯜ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯃꯩꯇꯩ ꯅꯨꯄꯤꯗꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯤꯡ ꯑꯗꯨꯗ ꯏꯄꯨꯁꯤꯡ ꯑꯗꯨꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯣꯏꯕꯤ ꯃꯩꯇꯩ ꯅꯤꯡꯉꯣꯜꯁꯤꯡ ꯑꯗꯣ ꯃꯇꯝꯗꯨꯗ ꯐꯅꯦꯛ ꯑꯗꯨꯝ ꯁꯦꯠꯅꯔꯝꯃꯤ ꯁꯜꯋꯥꯔꯁꯨ ꯁꯦꯠꯂꯤ ꯏꯄꯥꯁꯤꯡꯗꯨꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯐꯅꯦꯛꯁꯤꯡꯁꯨ ꯁꯦꯠꯂꯤ ꯏꯟꯅꯐꯤ ꯑꯩꯈꯣꯏꯅ ꯄꯥꯉꯟꯒꯤ ꯋꯥꯍꯩꯗ ꯈꯨꯗꯩ ꯈꯪꯅꯩ ꯈꯨꯗꯩ ꯏꯟꯅꯐꯤꯁꯨ ꯑꯗꯨꯝ ꯏꯜꯂꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯤꯌꯥꯡꯊꯥꯡꯗ ꯍꯤꯌꯥꯡꯊꯥꯡ ꯄꯥꯉꯟ ꯇꯔꯥꯍꯤ ꯈꯨꯜ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯈꯥꯒꯦꯝꯕ ꯁꯅꯥꯍꯛꯇꯛꯇ ꯏꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯅ ꯃꯌꯥꯝ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯗ ꯍꯜꯂꯣ ꯑꯩꯈꯣꯏꯗ ꯅꯈꯣꯏ ꯌꯨꯝ ꯄꯥꯟꯕ ꯇꯥꯔꯦ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯦꯇꯜ ꯇꯧꯗꯨꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯍꯟꯕ ꯇꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯅꯤꯡꯊꯧꯒꯤ ꯋꯥꯍꯩ ꯌꯥꯊꯪ ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯏꯟꯕꯤꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯃꯨꯁꯂꯤꯝꯁꯤꯡ ꯑꯗꯨꯗ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡ ꯑꯗꯨꯗ ꯌꯨꯝꯕꯥꯟ ꯕꯤꯈꯤꯕꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯃꯥ ꯏꯗꯣꯜꯁꯤꯡ ꯑꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯎꯠꯆꯕ ꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯅ ꯁꯥ ꯂꯥꯟ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄꯥꯉꯟ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯕꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯁꯥꯕ ꯗꯣꯂꯥꯏ ꯐꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯥꯉꯟꯗ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯄꯥꯉꯟꯒꯤ ꯑꯗꯨꯒꯨꯝꯂꯕ ꯗꯣꯂꯥꯏ ꯐꯤꯗꯨ ꯃꯆꯦꯠ ꯑꯃ ꯀꯛꯑꯒ ꯁꯒꯣꯜꯗ ꯁꯥꯃꯨꯗ ꯍꯥꯞꯇꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯄꯨꯔꯒ ꯆꯠꯄꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯕ ꯏꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯃꯐꯝꯗ ꯂꯩꯕꯤꯈꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯝꯗꯨꯗꯒꯤ ꯆꯍꯤ 138 ꯅꯤꯌꯔꯂꯤ ꯆꯍꯤ 100ꯃꯨꯛꯀꯤ ꯅꯛꯌꯥꯗ ꯏꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗꯒꯤ ꯊꯤꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯁꯨꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯗꯨꯃꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯀꯥꯡꯕꯨꯁꯤꯅ ꯍꯦꯟꯅ ꯂꯤꯛꯅ ꯀꯨꯞꯅ ꯈꯪꯕꯤꯔꯝꯃꯅꯤ ꯆꯥꯎꯔꯥꯛꯄ ꯃꯣꯏꯅ ꯍꯥꯏꯕꯤꯕꯗ ꯑꯩꯈꯣꯏ ꯇꯥꯖꯕꯅꯤ ꯑꯩꯅ ꯑꯗꯨꯅ ꯃꯇꯝꯗꯨꯗꯒꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯒꯤ ꯂꯨꯍꯣꯡꯕꯗ ꯆꯠꯅꯔꯛꯄ ꯍꯥꯏꯕ ताई ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯟꯗꯣꯜꯁꯤꯡ ꯏꯄꯥ ꯏꯄꯜꯁꯤꯡꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯉꯟꯒꯤ ꯊꯣꯡꯒꯥꯜꯗ ꯑꯩꯈꯣꯏ ꯂꯐꯨ ꯑꯅꯤ ꯌꯨꯡꯉꯒ ꯋꯦꯜꯀꯝ ꯊꯥꯔꯒ ꯁꯥꯗꯤ ꯃꯨꯕꯥꯔꯛ ꯀꯥꯏꯅ ꯍꯦꯄꯤ ꯑꯩꯈꯣꯏꯒꯤ ꯃꯦꯔꯤꯖ ꯀꯥꯏꯅ ꯊꯥꯔꯒ ꯇꯧꯕ ꯑꯗꯨꯝꯕꯒꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯗ ꯆꯠꯅꯔꯝꯕ ꯋꯥꯔꯤ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯎ ꯁꯛꯅꯥꯏꯔꯕ ꯗ꯭ꯔꯃꯥꯇꯤꯁ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯀꯤ ꯅꯗꯥꯜ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕꯤꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯀꯣꯂꯦꯖꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯏꯅꯥꯎ ꯁꯦꯈ ꯗꯥꯛꯇꯔ ꯔꯍꯤꯖꯨꯗꯤꯟ ꯁꯦꯈ ꯃꯤꯌꯥꯝꯅ ꯍꯦꯂꯣ ꯁꯥꯃꯨ ꯍꯥꯏꯅ ꯈꯪꯅꯕꯤꯕ ꯏꯅꯥꯎ ꯑꯁꯤꯅ ꯃꯥꯒꯤ ꯃꯔꯤꯛ ꯆꯨꯝꯂꯕ ꯀꯣꯂꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩꯅꯤ ꯀꯅꯤꯌꯥꯕꯨ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯅ ꯒꯣꯏꯅꯥ ꯀꯧꯏ ꯑꯗꯨꯒ ꯕꯣꯔꯕꯨꯅ ꯑꯩꯈꯣꯏꯒꯤ ꯗꯥꯃꯟ ꯀꯧꯏ ꯗꯥꯃꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯉꯜꯁꯤꯡꯁꯨ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯜꯁꯤꯡꯅ ꯌꯦꯠꯅꯔꯝꯕ ꯀꯣꯌꯦꯠꯇꯣ ꯑꯗꯨꯃꯥꯏꯅ ꯌꯦꯠꯄ ꯃꯤꯌꯥꯝꯅ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯒꯤ ꯗꯥꯃꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯆꯤꯟ ꯑꯃ ꯁꯥꯡꯅ ꯇꯥꯔꯒ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯕꯦꯛ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯇꯥꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯌꯦꯠꯀꯤ ꯃꯆꯤꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯕꯨꯅꯤ ꯐꯤꯖꯤ ꯍꯥꯏꯔꯤꯁꯦ ꯗꯥꯃꯟ ꯍꯥꯏꯕꯁꯦ ꯐꯤꯖꯤ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯂꯨꯍꯣꯡꯕꯗ ꯆꯠꯅꯔꯝꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯑꯃꯅꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯤꯌꯥꯝꯗ ꯊꯧꯒꯜ ꯇꯧꯖꯒꯦ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯒꯤ ꯑꯣꯏꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯏꯁꯩꯅꯤ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯏꯅꯥꯎ ꯔꯍꯤꯖꯨꯗꯤꯟ ꯁꯦꯈꯅ ꯏꯕꯤꯔꯛꯄ ꯑꯦꯂꯦꯁ ꯁꯥꯃꯨꯅ ꯏꯕꯤꯔꯛꯄ ꯒꯣꯏꯅꯥꯒꯤ ꯁꯪꯒꯥꯏꯅꯤ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯂꯕ ꯊꯣꯡꯒꯥꯜꯗ ꯌꯨꯡꯂꯤꯕ ꯂꯐꯨ ꯑꯅꯤꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯑꯩꯈꯣꯏꯒꯤ ꯗꯥꯃꯟ ꯑꯁꯨꯝꯅ ꯁꯩꯍꯧꯋꯤ ꯃꯤꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ
कन्या की संगाईनी गोइना की संगाईनी निंगथीना लैतेंग लबा थोंगाल द युंगलिबा लफू अनीना तराम न ओकली अखोगी दामन लफू मरुंदई लिथोरप इनफी कुमित भाव कुपलीबा असंब सलवा संबान मचूगी अचोन कामीज संबान मचूगी अचोन कामीज कामीज दई लिथोरपा अंगौब खुच्छा तादगी लुहोंग यावरुबा मनाव मखना गोयनागी थोंगानदा लफू मरुंदुदगी लिथोरगा संगोम लानबदा संगोम लालिबी गोयनागी ममानबी गैनियागी ममानबी दु उरुबदा निका सोनबा लोयरगा लुहोंबगी लाइसोल लोयरगा थोलकपदा खोंबानदा येंगा येंगा तुंगाल थोरकपदा खोंबानदा पुत्तबगी वारिनी खुसादुना लालकपा संगोम की गिलास दामंदा लालकपा संगोम की गिलास दामन्ना हाय फेट चुपलग पिरकपा संगोम से किलोमीटर मंगा तरा लाख न लापनी न मते थोंगान द दोलाई दबु गोर के सगोल दबु चटबो के लाख न लापनी ना मते संगोम द लालकपदा खति थपदा मादी मबुक पूरा अबु का खतपदुन लइबनिना खति गोयनागी थोंगाल मनाक दु मान खत चुप्पगा खत सोगा ममान बदु लालकपनी अदुगी बारेनी कुसादुना लालकपा संगोम की गिलास दामंद लालकपा संगोम की गिलास दामन्ना हाय फेट सोकलग पिरकपा दामन्ना हाय फेट सोकलग पिरकपा मुरु थकचिलु दामन की संगोम थकलुब गया दामन की संगोम थकलुब गया गोयनागी थोंगालदा थमोय ताहौरे
samlang bukup liba asang ba juni juni na koi na yom libe mai thong ha taramari thajagum mithi bi mai thong jingjau gum lep liba mithi bi saba ahang gilas tu ok lagi matagum ngairi tingthok tuna ngaurabi khunchana adubu hanggat na yeng lui michana rui hanggat na yeng lui michana rui koirau nabi misnani tathak bi mit yeng hanggat na yeng lui yai purabi tanaubi mai thong nokpata kusilaba khajai ani khajai gi mayada amuba samru duna oire gaya gi kabar kabar haibadi mongpham buni urdu gi wahini aikhoina manipuri da sijina bani manipuri mai pangal singna ismat ai pubi mai thongdu uboduda sai polan bi gayagi kainiagi mamana bidugi saktam du ubuda magi thawai si mo ibuga chap manare haidan haibani michina haiphetan China hai phetan yeng lam laga
चिंबान मोमोन नोकलक्पा मिच्छियाव सिलक्पा ओइखे पाखंगी थमोइददी नोकथांग लिसिंग लिसिंगुम hak michana rupa mikupta thamoi di pikhe kana khanghanda ikai mithe duna salamba paukho phong lamdana han khare Potanti mati Loira dunan nika Hangat le dua Loira dunan nika Hangat le dua Goina ki thongal da Ngau khraba gaya Goina ki thongal da Ngau khraba gaya Taplap na bhamtaraga masi amada Hangat lima sukhudani duna dua tawi Adubu Yang nui thamoy dadi thongal lomda Masai pola na hubi Goina ki mama na bido Thank you. Apa nama ko? Mohon kuram jari.
ꯐꯅꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯣꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯩ ꯑꯃꯒꯨꯝꯇꯪ ꯇꯥꯔꯝꯈꯤꯁꯤꯔꯥ ꯍꯥꯏꯅ ꯑꯃꯇꯪꯗꯤ ꯍꯥꯞꯄꯝꯃꯣ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯦ ꯑꯗꯣ ꯏꯇꯥꯎ ꯔꯪꯒꯤꯂꯥꯜꯅꯗꯤ ꯑꯅꯤ ꯍꯥꯏ ꯀꯋꯥꯂꯤꯁꯤꯁꯨ ꯌꯥꯝ ꯌꯥꯝ ꯁꯥꯡꯕꯅꯦ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯑꯥꯙꯨꯅꯤꯛ ꯃꯇꯝ ꯏꯁꯩ ꯁꯛꯄꯗ ꯃꯤꯅꯤꯠ 5ꯗ ꯂꯣꯏꯁꯤꯟꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯅꯦꯕ ꯍꯥꯏꯗꯤ खितंग इंटरेस्टिंग लेरगदी खर नुंगाइरगदी पुंखाइ महौगसु खंगौदबा अदुगा मतम इसेदी मिनट 5 दनिना नुंगाइतसु 10 गिब खंगौ सांगिब खंगौदबनेबा अदु कवालिदी मिनट 38 29 कुंब सत्पनिना नुंगाइतरदी फंबा यापा खांग मंगाइबि यम वाबने अदुना सुमे सुमे इताव रंगीलाल की माइकी अखोगी फिल्म फोरम की अदुदगी ISTP की 16 फाउंडेशन देगी सिटी कन्वेंशन दा अतई दई दा तौखिबा मयाम दुदा कोई पांगन नुपी सिंगना मैतई नुपी दगी उनकी भी हाइबदाई फति फजतरे मयुम पान की भी अदुम लबा अखोगी पांगन निंगोल सिंह हाइजबा तारे होजी होजी की ओइनदी मोइना लुहोंगबा मतमदा सलवार सेट पसो अदुम यावी फनेक सदुम सेली इनफी सदुम इल्ली अदि कनागमना अखोगी अखोगी होजे मेकअप का गायना मती अमा लोलगा तौदि हतक तबु नौना बो सिनरपने अखोई चही कुंथानी फु यांखैगी ममांग अखोई अंगांग ओइनिंगदे उजहु मतमददी हयेंगसी बोर सानबा हाय तारे अखोई दामन सानबा नुपी नुपा लुहोंबगी नमिछि यौद्रिगेदा नमिनिनी हुमनिगी ममांगदगी गोइनागी युमदा लफु युमदना लेकाईगी अहल लमन पाखंग मयाम अमा लाक्तना अखोई टेप का चपतना अखोई करी हाइने अखोई चरुनगा खादना लेबा मनिंगदुदा पाखंग मचा यांखै चामनागा साइगी लैतुम मचागा पाइदना नुपी मचासिंगदु लाक्नदना याम नुंगाइबा सिनमा हाइजबा तारे अदु चनबी मोय ओइनदि अदु याम ट्रेडिशनल दैट मोइबा अदु अहल लमन सिंगनागा लांगनुने आंगांग सिंग नोइबु गाइना थाबल जोंबा ngasiगे लाइरि नंगजादा गाइन तबु नुपी अमना हल्लगा अदुम अखोई करी हाय तारे अखोई गोइना ओइरिबी लुहोंगदोरिबी कन्यादो अदुना याम नुंगसिबा वारी अमना आई सिमदंग पंजरम के होजकी अखोई फोकस मिनट 5 मुकी याम तेनबा मति अमा उत्तोइनि इसैदो अदु उत्रिंगी ममांगदा अखोई पांगन सिंगना लुहोंगबा मतमदा अखोई आई इचन सिंगदा हंजरमिबा कावगी नुपीनि न मोइना लैत्रियंग हाइदना अखोई मैथै नुपी सिंगना लुहोंगबदा कजिंग लैगा हाइब्रा कजिंग लै हाइबा माले लैत्रियंग ना अखोइबदो मदो अखोई इमा इंदोल सिंगना अखोइना खंगौबदा चही यांखै उमुगी ममांगदा अखोइना पेसक पिङेदि उरेएबा लुहोंगदा अखोई गोमिन गायना मतेक अदिगी अखोई मफुंग ओइबा मयाम खरा पिकपि नुपी सिंगदि गोमिनदि याम वांगबनिना मदुई मनुंगदगा फमजंगदि ngak phau pura ngak te yenu udabagasi yawi nongning machinju uhowi akoina khara wang chawu nupiduna adugi manungda phambadadi khitang sangna phut amani ga uba aduga atenba nupi sing khara nemba ko ichali sa sing de kup khidina swai boy ta lei bai dare aduma mayam du nongning machin ga chuning sing e aduna leitreng akogi kajeng leise luhongma matamda ining thauda hai ba moina अखोई दसु कजिंग नै सिपाउदी लेट्रिंग सिपाउदी उपगी अयाब मतंगदी पिबिउ न हाइबा मतंगदी इनिंग थौने याबी के नै इनिंग थौ सना जबले चेमना अखोई था खरगी ममांग द तौकीबा अखोईगी कॉन्फ्रेंस द मान पनबीबा अदुना मदगी उपगी चनबी से पांगन नोपिसिगना होजिकसु मरमत मयाम दम उबिगनी मतम खरगी ममांग दसि याम लरमे फनेक सेलगा नत्रग गोमिन अखोई तंखाय हाप तो सेलगा कजिंग नै अखोई लेट्रिंग सि उपगा जगोई सानरमी अद जगोई साबदुदा चनरंबा अदुगी इसैगी ट्यून मैतैगी फोकनी हैरांगोइनिदा चानबाहिनिदा गायना अखोगी सैबा इम्बोमिबे मा हैरांग साखिजि गायना अखोइना सेमदोगा सकनबा अदुगुंबा इसैगी याम तेनबा फोकस अमा खक्तंग असिगी यामना बोरा फेस्टिवल सिगा मरिनिना उनिंगबा मा फावे यंगोंदा अदुना इताव रंगिलालनसो हौदोपिरि ऐते तसेना काउजरुबनि इसै अमुकक सालगा लोसनजगे खनबनि मदुगी मिनट 2-3 दंग मयामदा फोकस तौजगे माइथक चिगों लेबा फिल्म दुददी अइना उनिंग मन खरदना अखोगी फिल्म की प्रोड्यूसर इताव इपुदा अइना पांगन जिंग मैदै पांगन जिंग सनरंबा इसै अमा लै अदो मतम इसै ngangबबुदी अदो अइना ngangगे अइना फिल्म की अहुम सुबा सिंदुदा ngangखिबने अदो अइगी चलनीना सानगे नुपीना सकदबने लोकताक पुखाइना हिहोनबा साबी इतै यावबरा निंगसी हिरानबिरमु पांगन नुपा अमना
मागी नुपी लेना लेना नुपी अनि अतोंबी अमा कोइबगी वारिनी अदुदा लोकताक पोखाइना हि होनबा साबी इतै यावबरा निंसी हिरान बिरमु हाइना हाइबा अदुदा नुपा अदुना मागी नुपी अहंद यावरमिना यावबगी मयावी अदुबु ngasidi sabi na jem yabrabunina ai ngammaroi haiba adudaida atombiduna sap torpagi warini aibu da lanbiroi khallagadi nungsi ipak iyai duda hiru hinau bonduna hira o na haibi sei tamgi khunu mai ngo baga to bai sei gi mathela makakni isalani digi tabisi matamda dari harmonium tabla yaurga sak अदबो ngasi gi oina di harmony na sum page de in bada chukai di haina khallaga sum ya honjabani akoi athaba thapda youtube kuma thagat piba like kum bato bibor ga di maitai pangal gi alaman singna kaino moin tawri sibo akoi gi tradition gi hobi sei du da harmony ga tabla ga yaudna harmony ga yaun tawri sibo kaina hayeng kona complain to bi raksi ai khoi da madu to bi rakta na ba situation sigi matungina miyam gi entertainment gi namta hapsabni haidani loktok sawri ngana
ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗꯒꯤ ꯆꯠꯅꯔꯝꯕ ꯃꯩꯇꯩ ꯂꯨꯍꯣꯡꯕꯗ ꯏꯃꯥ ꯏꯟꯗꯣꯜꯁꯤꯡꯗꯨꯅ ꯁꯛꯅꯔꯝꯕ ꯑꯗꯨꯒꯨꯝꯕ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯒꯌꯥꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯁꯛꯅꯔꯝꯕ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯖꯒꯣꯏ ꯌꯥꯎꯅ ꯁꯥꯕꯅꯤ ꯅꯨꯄꯤ ꯑꯍꯨꯝ ꯅꯨꯄꯤ ꯃꯔꯤ ꯃꯔꯤ ꯆꯠꯄꯤ ꯖꯒꯣꯏ ꯒꯥꯏꯅ ꯆꯤꯡꯌꯥ ꯂꯁꯤꯡ ꯇꯨꯅꯥꯟꯕꯤ ꯇꯝꯄꯥꯛꯀꯤ ꯂꯁꯤꯡ ꯃꯥꯏꯉꯧꯕꯤꯒ ꯃꯔꯤ ꯆꯠꯄꯤ ꯖꯒꯣꯏ ꯒꯥꯏꯅ ꯃꯩꯇꯩꯒꯤ ꯐꯣꯛ ꯁꯣꯡꯗꯒꯤ ꯂꯧꯕ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯋꯥꯔꯦꯗ ꯈꯨꯃꯟ ꯇꯣꯝꯕ ꯂꯥꯏꯔꯕ ꯑꯩꯗꯤ ꯋꯥꯔꯦꯗ ꯈꯨꯃꯟ ꯇꯣꯝꯕ ꯂꯥꯏꯔꯕ ꯅꯪꯁꯨꯡꯒꯤꯗ ꯂꯥꯡꯉꯤ ꯆꯥꯗꯕ ꯂꯥꯒꯨꯝꯅꯤꯗ ꯄꯥꯔꯦ ꯂꯩꯒꯨꯝꯅꯤꯗ ꯅꯧꯔꯦ ꯈꯨꯃꯟ ꯇꯣꯝꯕ ꯂꯥꯏꯔꯕ ꯑꯩꯗꯤ ꯋꯥꯔꯦꯗ ꯈꯨꯃꯟ ꯇꯣꯝꯕ ꯂꯥꯏꯔꯕ ꯆꯤꯡꯌꯥ ꯂꯁꯤꯡ ꯇꯨꯅꯥꯟꯕꯤ ꯇꯝꯄꯥꯛꯀꯤ ꯂꯁꯤꯡ ꯃꯥꯏꯉꯧꯕꯤ ꯆꯤꯡꯌꯥ ꯂꯁꯤꯡ ꯇꯨꯅꯥꯟꯕꯤ ꯇꯝꯄꯥꯛꯀꯤ ꯂꯁꯤꯡ ꯃꯥꯏꯉꯧꯕꯤ ꯆꯤꯡꯗꯅ ꯍꯧꯕꯤ ꯇꯣꯄꯔꯩ ꯇꯝꯗꯅ ꯍꯧꯕꯤ ꯄꯊꯥꯞꯂꯩ ꯆꯤꯡꯗꯅ ꯍꯧꯕꯤ ꯇꯣꯄꯔꯩ ꯇꯝꯗꯅ ꯍꯧꯕꯤ ꯄꯊꯥꯞꯂꯩ ꯄꯊꯥꯞꯂꯩ ꯃꯅꯥ ꯊꯥꯄꯒꯨꯝ ꯍꯥꯏꯕꯔꯥ ꯄꯊꯥꯞꯂꯩ ꯃꯅꯥ ꯊꯥꯄꯒꯨꯝ ꯇꯣꯄꯔꯩ ꯃꯅꯥ ꯇꯣꯄꯒꯨꯝ ꯇꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯔꯥ 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 Thank you. ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯝꯖꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯅꯔꯛꯄ ꯑꯁꯤꯒꯨꯝꯕ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯆꯠꯅꯈꯤꯕ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯁꯛꯅꯔꯝꯕ ꯃꯩꯇꯩꯒꯤ ꯐꯣꯛ ꯁꯣꯡꯗꯒꯤ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯟꯗꯣꯜꯁꯤꯡꯗꯨꯅ ꯁꯛꯅꯔꯝꯕ ꯃꯌꯥꯝꯅꯁꯨ ꯇꯥꯕꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯐꯣꯛ ꯁꯣꯡꯗꯨꯗꯒꯤ ꯁꯦꯝꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯆꯍꯤ ꯆꯥꯝꯃꯔꯤ ꯆꯥꯝꯃꯉꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯛꯈꯤꯕꯗꯒꯤ ꯆꯠꯅꯔꯝꯕ ꯏꯁꯩ ꯃꯤꯅꯠ ꯃꯔꯤ ꯃꯉꯥꯗꯪ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯉꯁꯤꯒꯤ ꯀꯋꯥꯂꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯝ ꯅꯛꯁꯤꯟꯅꯕ ꯏꯁꯩ ꯑꯃꯅꯤꯗꯪ ꯇꯦꯟꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯖꯔꯝꯕ ꯑꯗꯨꯕꯨ ꯏꯆꯜꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯒꯤ ꯆꯠꯅꯕꯤꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯈꯔꯒꯤꯗꯤ ꯚꯤꯗꯤꯑꯣ ꯀꯥꯞꯇꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯀꯥꯞꯇꯅ ꯑꯇꯩ ꯑꯇꯩꯔꯣꯝꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯗꯨꯅ ꯆꯠꯅꯈꯤꯕꯅꯦ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯁꯨꯝ ꯊꯥꯗꯣꯔꯛꯄꯗꯒꯤ ꯅꯧꯖꯔꯤꯕꯤ ꯏꯆꯜꯁꯤꯡꯁꯤꯗꯤ ꯇꯁꯦꯡꯅ ꯀꯥꯎꯔꯤ ꯑꯗꯨꯅꯅꯤ ꯃꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯕꯅꯤꯅ ꯑꯩꯅ ꯉꯁꯤꯒꯤ ꯏꯟꯇꯔꯦꯁꯁꯤꯗꯤ ꯇꯥꯎꯔꯪꯒꯤ ꯂꯥꯟꯅ ꯄ꯭ꯔꯄꯣꯁ ꯇꯧꯕꯤꯔꯛꯄꯗꯨꯗ ꯂꯥꯟꯊꯣꯛꯆꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯟꯁꯤꯟꯖꯅꯕ ꯑꯌꯥꯕ ꯑꯃꯇꯪ ꯂꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯔꯍꯤꯝ ꯀꯜꯆꯔꯦꯜ ꯐꯥꯎꯟꯗꯦꯁꯟꯅ ꯕꯣꯔꯥ ꯐꯦꯁꯇꯤꯚꯦꯜꯕꯨ ꯁꯤꯟꯕꯤꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯝꯃꯤꯇꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯕꯣꯔꯥ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯣꯂꯣꯛꯆꯔꯤ ꯃꯇꯨꯡ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯁꯨ ꯑꯃꯨꯛ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕꯒ ꯂꯣꯏꯅꯅ ꯑꯗꯣꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ
Hello. Thank you. Kangleipak Manipur Zati kaya na kundariba iramdam asigi tongan ba zati singi oiba program kaya ama thamnabagidamagta honajariba Kanglei Ecotourism Development Association keda nambol na sinjariba sida ngasi mag sathajariba haukiba January tang taradagi taratare phawba sathajagadaba Nambol Bora Festival 2020 ngasi mangani sa manumit asida yamna tangna yamna agak na ba matamda adugum ba Muslim singi oiba kawali haina khanariba isai sayak asigi ngasi mangani sa manumit asida kedana sinjariba Nambol Bora Festival asida Saru yabi babi damakta kay kunazaraba Oza Rahim Hana sinjalangjari basingi mai kay digi thagatsari ngasi mag hauji mag Nambol Bora bu yimbi Nambol Bora Festival bu Bora Saba masung tongan ba cultural program mo yeng maling bidag liba khwai puna magi maphamda kedagi mai kedigi han ningsing jabo pham khradang thamjage Nambol Bora Festival kedana haita Nambol Bora bu miyangi maphamda Manipur gi maphamda mapalang gi maphamda tongan ba jaga singda uhon ba phangliba ngasi mag live to up biriba sponsor media partner Kanglei Busu Hanana Thagasari Kanglei gi mateng na YouTube channel asina yutong khudimakta yingbi singbu singjalangjariba keta nambol gi makai tagi hanna kunonjari ngasi January tang tara dagi ngasi phawbada satha jarakliba Nambol Bora Festival wali matam phawba asida ngasi mag miyamna kedabu nungsibiduna Nambol Bora bu henna magul laina honabada wakal gi oiba pangal gi oiba sel gi oiba mateng tongan ba mateng singi manungda bibidam liba khwai punumakbu kedana hanna thagasari ngasi mag mangani sanba numil asip hawbada sel gi temang pirakpa sponsor tawbirakpa ngasidi aikoina kawali loibagi mathangi program hodingai matam sida miyamda amuktang lauthoksage mamangi matam festival asiba hodingai matamdagi pibirakpa sengi mateng lauthokchadingai matam aikoina stage asigi nakanda famlingaida aikoy nungsibiduna sengi mateng pibirakpa amukdang miyamda hana lauthokchage K.S. Kanta Bishnupur Municipality da e oina pubiba aigi nungsijarba oja K.S. Kantana lupa lising ama mateng pangbire oja Kanta si Nambol Fuijing makhadagini ojabu sinjalangjari maikaidagi hanna thagasari matung tarakpa matangi sahida ngasi ojana mateng pangbirba sigumna hena sawba ngamba oibiyo haiduna adongi punsida soida ngamdaba nada yektaba oibiyo haiduna ojabu sinjalangjari bisingi maikaidagi hanna ningsingjari mathang sina sengim timang bibirakpa amutan thamjage
ꯁꯦꯟꯒꯤ ꯇꯦꯡꯕꯥꯡ ꯄꯤꯕꯤꯔꯛꯄꯁꯤꯡ ꯂꯥꯎꯊꯣꯛꯆꯗ꯭ꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯂꯥꯎꯖꯔꯤꯕ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯀꯟꯁꯔꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯖꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃ꯭ꯌꯨꯖꯤꯛ ꯀꯟꯁꯔꯠ ꯑꯁꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯐꯤꯜ ꯃꯅꯨꯡ ꯑꯁꯤꯗ ꯑꯃꯁꯨꯡ ꯃꯄꯥꯟ ꯑꯁꯤꯗ ꯋꯥꯡꯅ ꯆꯠꯇꯨꯅ ꯃꯩ ꯉꯥꯟꯗꯨꯅ ꯇꯨꯞꯄꯤ ꯑꯁꯥꯡꯕ ꯎꯞꯇꯨꯅ ꯃꯃꯥꯏꯗ ꯌꯦꯛꯁꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯈꯤꯕ ꯃꯤꯁꯇꯔ ꯍꯦꯅꯔꯤ ꯊꯧꯕꯥꯜꯗꯒꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯟꯅ ꯎꯠꯆꯒꯅꯤ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯅꯝꯕꯣꯜ ꯕꯣꯔꯥꯅꯤ ꯅꯝꯕꯣꯜ ꯕꯣꯔꯥ ꯅꯝꯕꯣꯜ ꯕꯣꯔꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯝꯕꯣꯜ ꯕꯣꯔꯥ ꯅꯝꯕꯣꯜ ꯃꯥꯅꯦ ꯕꯣꯔꯥ ꯃꯆꯨ ꯀꯌꯥꯒꯤ ꯃꯔꯛꯇ ꯑꯍꯥꯎꯕ ꯅꯝꯕꯣꯜꯒꯤ ꯕꯣꯔꯥ ꯆꯥꯔꯨꯁꯤ ꯁꯦ ꯆꯥꯛꯁꯤ ꯆꯥꯔꯣꯁꯤ ꯑꯁ ꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯁꯤꯕꯣ ꯏꯃꯥ ꯏꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯁꯤꯕꯣ ꯀꯩꯅꯣ ꯃꯤ ꯑꯁ ꯌꯥꯔꯣꯏꯁꯤꯗꯤ ꯀꯥꯏꯗꯅꯣ ꯍꯥꯎꯕ ꯁꯨꯝꯇ ꯌꯥꯎꯗ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯁꯤꯕꯣ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯑꯉꯥꯡꯁꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯁꯤꯕꯣ ꯌꯦꯟ ꯑꯉꯧꯕ ꯌꯥꯎꯗꯕꯒꯤꯅꯦ ꯄꯥꯕꯨꯡ ꯏꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯦ siga saros. Ashibu kamay jadu nung sibu ima. Ashibu hausa da butal leba. Siga saroba. Chani jadu kamay jadu na tuwa. Yasu ya tuwa. ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯕꯣꯔꯥ ꯀꯥꯡꯉꯧ ꯈꯔ ꯌꯥꯎꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯀꯩꯗꯧꯔꯤ ꯏꯇꯩꯃ ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯤ ꯆꯥꯕꯒꯤ ꯅꯤꯡꯉꯥꯏꯅꯤꯗꯅ ꯁꯦ ꯁꯤ ꯑꯣꯏꯅ ꯆꯥꯔꯨꯁꯦ ꯆꯥꯅꯤꯡꯗꯦꯕ ꯆꯤꯀꯟ ꯂꯣꯏ ꯆꯥꯅꯤꯡꯉꯦꯕ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨ ꯁꯦ ꯈꯥꯡꯗ ꯂꯧꯊꯔꯛꯇ ꯉꯥꯏꯔꯤꯕ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯅꯝꯕꯣꯜ ꯕꯣꯔꯥꯅꯤ ꯅꯝꯕꯣꯜ ꯕꯣꯔꯥ ꯅꯝꯕꯣꯜ ꯕꯣꯔꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯝꯕꯣꯜ ꯕꯣꯔꯥ ꯅꯝꯕꯣꯜ ꯕꯣꯔꯥ ꯍꯩꯃ ꯑꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯩꯃ ꯀꯔꯤ ꯈꯨꯆꯥꯅꯣ ꯏꯇꯩꯃ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ ꯇꯥꯡ 10ꯗꯒꯤ 30 ꯐꯥꯎꯕꯁꯦ ꯁꯤꯗꯩꯁꯤꯗ ꯅꯝꯕꯣꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂꯨꯁꯦ ꯅꯝꯕꯣꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯒ꯭ꯔꯥꯎꯟ ꯍꯥꯏꯁꯤ ꯈꯣꯔꯤ ꯐꯥꯕꯒꯤ ꯒ꯭ꯔꯥꯎꯟꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯇꯩꯃ ꯑꯗꯨꯗ ꯀꯩ ꯂꯩꯒꯦ ꯑꯗꯨꯗ ꯅꯝꯕꯣꯜ ꯕꯣꯔꯥ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯀꯅꯤꯕ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅꯦ ꯏꯇꯩꯃꯅꯦ ꯏꯕꯨꯡꯅꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂꯨꯔꯁꯦꯕ ꯆꯠꯁꯤ ꯌꯥꯏꯌꯦ ꯆꯠꯂꯨꯍꯦ ꯅꯣꯏꯗꯪ ꯑꯩꯅꯦ ꯅꯝꯕꯔ 1 ꯆꯠꯇꯣꯏꯁꯦ ꯑꯩꯁꯨ ꯑꯗ ꯆꯠꯄ ꯌꯥꯎꯒꯦꯀꯣ ꯕꯨꯕꯨ ꯑꯋꯥꯕ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯕ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯑꯥꯏꯇꯦꯝꯗ ꯕꯦꯁ ꯇꯧꯕ ꯅꯝꯕꯣꯜ ꯕꯣꯔꯥ ꯐꯦꯁꯇꯤꯚꯦꯜ 2020 ꯃꯆꯨ ꯀꯌꯥꯒꯤ ꯃꯔꯛꯇ ꯑꯍꯥꯎꯕ ꯅꯝꯕꯣꯜꯒꯤ ꯕꯣꯔꯥ ꯆꯥꯔꯨꯁꯤ ꯆꯥꯛꯁꯤ ꯆꯥꯔꯣꯁꯤ ꯑꯁ ꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯁꯤꯕꯣ
이마 이거 가만히 짜도 너무 쉬워. 까이노미 아씨 할아버지는 가야잖아. 아우 숨도 야우셔도 가만히 짜도 너무 쉬워. 그래도그러긴 해. 안강신 니가 있다 우리 쉬워. 예 랑오바 야우다바기네 빠붕 이씨 온도군이다. 세세세 시가 싸로세 아 쉬고 가만히 짜도 너무 쉬고 이마. 아 쉬고 하우셔도 못 달래봐. 시가 싸로바 자니 좋아도 가만히 짜도 너무 쉬워. 야우셔도 너무 쉬워. ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯕꯣꯔꯥ ꯀꯥꯡꯉꯧ ꯈꯔ ꯌꯥꯎꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ 그래도 이때마 까리기 오이니기 싸부기 닝아이니다나 세세세 시운 자루세 짜닝게 봐 제가 로이 짜닝게 봐 시행항시 세 강딜 럭터릭 등가리바 퐁퐁 잡은 넘볼 보라니 남본 보라 남본 보라 그이문에 하시고 남본 보라 남본 보라 하이마이마 나 우리 시무네 하이마이마 까리 구사노 이때마 락리버 자누와리 땅 따라디기 따라tit 파우부세 지대시다 넘볼 하이어 세컨드리 그라운드 거의 풀업 짤루세 남볼 하이어 세컨드리 그라운드 하이시 코리 파바기 그라운드 나트로 마니 이때마 아두다 까이레이기 아두다 넘볼 보라 페스티벌 빵토까니바 오. 아두다네 거의 따모네 이때마네 이부모네 거의 풀업 짤루세바 사시야이 짤로해 노이당 아이네 넘버 1 짰두이세 아이쇼 아다 짭부 야우기고 부부아 ꯑꯋꯥꯕ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯕ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯑꯥꯏꯇꯦꯝꯗ ꯕꯦꯁ ꯇꯧꯕ ꯅꯝꯕꯣꯜ ꯕꯣꯔꯥ ꯐꯦꯁꯇꯤꯚꯦꯜ 2020 ꯃꯆꯨ ꯀꯌꯥꯒꯤ ꯃꯔꯛꯇ ꯑꯍꯥꯎꯕ ꯅꯝꯕꯣꯜꯒꯤ ꯕꯣꯔꯥ ꯆꯥꯔꯨꯁꯤ 세 사치 싸로세 아씨 시부가 많이 짜두니 시부 이마 이부가 많이 짜두니 너무 쉬워 까이노미 아씨 할아버지는 가야잖아 아우 숨도 야우셔도 가만히 짜도 너무 쉬워 그래도그러긴 해 안강신 니가 있다 우리 시부 예 랑오바 야우다바기네 빠붕 이씨 온도군이다 세세세 시가 싸로세 아 시부가 많이 짜도 너무 쉬고 이마 아 시부 하우셔도 못 달래봐 시가 싸로바 자니 좋아도 가만히 짜도 너무 쉬워 시무네 야우셔도 까이노미 너무 쉬워 항시 ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯕꯣꯔꯥ ꯀꯥꯡꯉꯧ ꯈꯔ ꯌꯥꯎꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ 그래도 이때마 까리기 오이니기 싸부기 닝아이니다나 세세세 시운 자루세 짜닝게 봐 제가 로이 짜닝게 봐 시행항시 세 강딜 럭터릭 등가리바 퐁퐁 잡은 넘볼 보라니 남본 보라 남본 보라 그이문에 하시고 남본 보라 남본 보라 하이마이마 나 우리 시무네 하이마이마 까리 구사노 이때마 락리버 자누와리 땅 따라디기 따라tit 파우부세 지대시다 넘볼 하이어 세컨드리 그라운드 거의 풀업 짤루세 남볼 하이어 세컨드리 그라운드 하이시 코리 파바기 그라운드 나트로 마니 이때마 아두다 까이레이기 아두다 넘볼 보라 페스티벌 빵토까니바 오. 아두다네 거의 따모네 이때마네 이부모네 거의 풀업 짤루세바 사시야이 짤로해 노이당 아이네 넘버 1 짰두이세 아이쇼 아다 짭부 야우기고 부부아 ꯑꯋꯥꯕ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯕ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯑꯥꯏꯇꯦꯝꯗ ꯕꯦꯁ ꯇꯧꯕ 남볼 보라 페스티벌 2020 मचु कयागी मरक्ता अहाउबा नंबोलगी बोरा चारुसी 세 사치 싸로세 아씨 시부가 많이 짜두니 시부 이마 이부가 많이 짜도 너무 쉬워 까이노미 아씨 할아버지는 가야잖아 아우 숨도 야우셔도 가만히 짜도 너무 쉬워 그래도그러긴 해 안강신 니가 있다 우리 시부 예 랑오바 야우다바기네 빠붕 이씨 온도군이다 세세세 시가 싸로세 아 시부 많이 짜도 너무 쉬고 이마 아 시부 하우셔도 못 달래봐 시가 싸로바 자니 좋아도 많이 짜도 너무 쉬워 시무네 야우셔도 까이노미 너무 쉬워 항시 ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯕꯣꯔꯥ ꯀꯥꯡꯉꯧ ꯈꯔ ꯌꯥꯎꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ 그래도 이때마 까리기 오이니기 싸부기 닝아이니다나 세세세 시운 자루세 짜닝게 봐 제가 로이 짜닝게 봐 시행항시 세 강딜 럭터릭 등가리바 퐁퐁 잡은 넘볼 보라니 남본 보라 남본 보라 많이. 그이문에 하시고 남본 보라 남본 많이. 보라 하이마이마 나 우리 시무네 하이마이마 까리 구사노 이때마 락리버 자누와리 땅 따라디기 따라tit 파우부세 지대시다 넘볼 하이어 세컨드리 그라운드 거의 풀업 짤루세 남볼 하이어 세컨드리 그라운드 하이시 코리 파바기 그라운드 나트로 마니 이때마 아두다 까이레이기 아두다 넘볼 보라 페스티벌 빵토까니바 오. 아두다네 거의 따모네 이때마네 이부모네 거의 풀업 짤루세바 사시야이 짤로해 노이당 아이네 넘버 1 짰두이세 아이쇼 아다 짭부 야우기고 부부아 ꯑꯋꯥꯕ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯕ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯑꯥꯏꯇꯦꯝꯗ ꯕꯦꯁ ꯇꯧꯕ 남볼 보라 페스티벌 2020 मचु कयागी मरक्ता अहाउबा नंबोलगी बोरा चारुसी 세 사치 싸로세 아씨 시부가 많이 짜두니 시부 이마 이부가 많이 짜도 너무 쉬워 까이노미
ꯑꯁ ꯌꯥꯔꯣꯏꯁꯤꯗꯤ ꯀꯥꯏꯗꯅ ꯍꯥꯎꯕ ꯁꯨꯝꯗ ꯌꯥꯎꯗ ꯀꯃꯥꯏꯅ ꯆꯥꯗꯣꯏꯁꯤꯕꯣ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯑꯉꯥꯡꯁꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯁꯤꯕꯣ ꯌꯦꯟ ꯑꯉꯧꯕ ꯌꯥꯎꯗꯕꯒꯤꯅꯦ ꯄꯥꯕꯨꯡ ꯏꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯦ siga saros ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯃꯤꯁꯤꯕꯨ ꯏꯃꯥ ꯑꯁꯤꯕꯨ ꯍꯥꯎꯖꯥꯕꯗꯕꯨ ꯇꯜꯂꯦꯕ siga saroba ꯆꯥꯏꯅꯤꯁꯨ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯃꯁꯤ ꯌꯥꯎꯁꯨ ꯌꯦꯡꯉꯨꯅꯦ ꯌꯥꯗꯕꯗꯨꯕꯨ ꯀꯩꯅꯣ ꯑꯗꯨꯕꯨ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯕꯣꯔꯥ ꯀꯥꯡꯉꯧ ꯈꯔ ꯌꯥꯎꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯀꯩꯗꯧꯔꯤ ꯏꯇꯩꯃ ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯤ ꯆꯥꯕꯒꯤ ꯅꯤꯡꯉꯥꯏꯅꯤꯗꯅ ꯁꯦ ꯁꯤ ꯑꯣꯏꯅ ꯆꯥꯔꯨꯁꯦ ꯆꯥꯅꯤꯡꯗꯦꯕ ꯆꯤꯀꯟ ꯂꯣꯏ ꯆꯥꯅꯤꯡꯉꯦꯕ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨ ꯁꯦ ꯈꯥꯡꯗ ꯂꯧꯊꯔꯛꯇ ꯉꯥꯏꯔꯤꯕ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯅꯝꯕꯣꯜ ꯕꯣꯔꯥꯅꯤ ꯅꯝꯕꯣꯟ ꯕꯣꯔꯥ ꯅꯝꯕꯣꯟ ꯕꯣꯔꯥ ꯑꯧ, ꯀꯩꯅꯣꯅꯦ ꯃꯥꯅꯤ. ꯍꯥꯏꯁꯤꯕꯣ ꯅꯝꯕꯣꯟ ꯕꯣꯔꯥ ꯅꯝꯕꯣꯟ ꯃꯥꯅꯤ. ꯕꯣꯔꯥ ꯍꯩꯃ ꯑꯁ ꯇꯧꯔꯤꯁꯤ ꯁꯥꯅꯤꯅꯦ. ꯌꯦꯡꯉꯨꯅꯦ ꯍꯩꯃ ꯀꯔꯤ ꯈꯨꯆꯥꯅꯣ ꯏꯇꯩꯃ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ ꯇꯥꯡ 10ꯗꯒꯤ 17 ꯐꯥꯎꯕꯁꯦ ꯁꯤꯗꯩꯁꯤꯗ ꯅꯝꯕꯣꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂꯨꯁꯦ ꯅꯝꯕꯣꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯒ꯭ꯔꯥꯎꯟ ꯍꯥꯏꯁꯤ ꯈꯣꯔꯤ ꯐꯥꯕꯒꯤ ꯒ꯭ꯔꯥꯎꯟꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯇꯩꯃ ꯑꯗꯨꯗ ꯀꯩ ꯂꯩꯒꯦ ꯑꯗꯨꯗ ꯅꯝꯕꯣꯜ ꯕꯣꯔꯥ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯀꯅꯤꯕ ꯑꯣ. ꯑꯗꯨꯗꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅꯦ ꯏꯇꯩꯃꯅꯦ ꯏꯕꯨꯡꯅꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂꯨꯔꯁꯦꯕ ꯆꯠꯁꯤ ꯌꯥꯏꯌꯦ ꯆꯠꯂꯨꯍꯦ ꯅꯣꯏꯗꯪ ꯑꯩꯅꯦ ꯅꯝꯕꯔ 1 ꯆꯠꯇꯣꯏꯁꯦ ꯑꯩꯁꯨ ꯑꯗ ꯆꯠꯄ ꯌꯥꯎꯒꯦꯀꯣ ꯕꯨꯕꯨ ꯑꯋꯥꯕ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯕ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯑꯥꯏꯇꯦꯝꯗ ꯕꯦꯁ ꯇꯧꯕ ꯅꯝꯕꯣꯜ ꯕꯣꯔꯥ ꯐꯦꯁꯇꯤꯚꯦꯜ 2020 ꯃꯆꯨ ꯀꯌꯥꯒꯤ ꯃꯔꯛꯇ ꯑꯍꯥꯎꯕ ꯅꯝꯕꯣꯜꯒꯤ ꯕꯣꯔꯥ ꯆꯥꯔꯨꯁꯤ ꯁꯦ ꯆꯥꯛꯁꯤ ꯆꯥꯔꯣꯁꯤ ꯑꯁ ꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯁꯤꯕꯣ ꯏꯃꯥ ꯏꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯁꯤꯕꯣ ꯀꯩꯅꯣꯃꯤ ꯑꯁ ꯌꯥꯔꯣꯏꯁꯤꯗꯤ ꯀꯥꯏꯗꯅ ꯍꯥꯎꯕ ꯁꯨꯝꯗ ꯌꯥꯎꯗ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯁꯤꯕꯣ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯑꯉꯥꯡꯁꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯁꯤꯕꯣ ꯌꯦꯟ ꯑꯉꯧꯕ ꯌꯥꯎꯗꯕꯒꯤꯅꯦ ꯄꯥꯕꯨꯡ ꯍꯦꯅꯔꯤ ꯑꯦꯔꯦꯟꯖ ꯇꯧꯕ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯍꯜꯂꯣ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯀꯧꯈꯠꯆꯒꯦ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡ ꯈꯣꯡꯂꯩ ꯈꯔ ꯊꯣꯕꯤꯌꯨ ꯅꯨꯡꯉꯥꯏꯔꯕ ꯃꯔꯛ ꯊꯠꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛꯇꯪ ꯍꯥꯞꯄꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯝꯖꯒꯦ ꯃꯁꯥ ꯄꯨꯝꯅꯃꯛꯇ ꯂꯥꯏꯠ ꯊꯥꯟꯗꯨꯅ ꯌꯥꯝꯅ ꯋꯥꯡꯕ ꯆꯩꯔ ꯎꯔ ꯀꯩꯅꯣ ꯈꯪꯗꯕ ꯄꯣꯠꯂꯝ ꯑꯃꯅ ꯆꯠꯄ ꯑꯁꯤ ꯃꯈꯣꯡꯅ ꯋꯥꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯕꯅꯤ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯍꯥꯛꯅ ꯁ꯭ꯇꯦꯖꯀꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯗꯨꯅ ꯂꯧꯖꯕꯅꯤ ꯀꯧꯈꯠꯆꯔꯤ ꯃꯤꯁꯇꯔ ꯍꯦꯅꯔꯤ ꯃꯤꯌꯥꯝꯅ ꯑꯍꯧꯕ ꯈꯨꯕꯥꯛ ꯈꯨꯕꯤꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯃꯈꯥꯗ ꯆꯠꯄ ꯃꯇꯝꯗ ꯈꯨꯕꯥꯛ ꯈꯨꯗ꯭ꯔꯒꯁꯨ ꯁ꯭ꯇꯦꯖ ꯑꯁꯤꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯑꯍꯧꯕ ꯈꯨꯕꯥꯛ ꯈꯨꯕꯤꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯒꯅꯤ
ꯇꯟꯖꯥ ꯑꯁꯤꯗ ꯉꯁꯤꯒꯤ ꯍꯧꯕꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯃꯁꯨꯡ ꯂꯣꯏꯕ ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯑꯩꯒꯤ ꯑꯣꯖꯥ ꯍꯦꯅꯔꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯦꯡꯌꯥꯟ ꯑꯃꯈꯛꯇꯪ ꯈꯨꯗꯣꯜ ꯇꯝꯕꯒꯤ ꯇꯟꯖꯥ ꯂꯧꯖꯒꯦ ngasi aigi mangda aigi nakta lection biriba henari gi damakta kudol pipi na damakta koksunjari Kangli Eco Tourism Development Association kedagi ngasi makkesa obiriba aigi yamba nungsijaraba wahemam Romesh pu sesa kokachari Mamang Thank you. Aza election si. Hello. Atang pamina tu na wari watai sana bagi tanza log jage. ngasi aigi nakta lection biriba mahagasi kadai dagino kanano mahangna torisu karino kari amamuk tawgudabno haibagi matangda yamna chapchaba kharadang lobagi tanjadu lomina bagi ngasi mahapu sesa kokusabani Kang review gi matengna yum da masung mobile yengbiriba singna punamak khangbi horo tongan ba ishagi tahunning ba adom gi jaga singda tahunning ba leraga su ngasi henari gi sabsaba details adu lominasi auza henari ngasi phamin ngai tanja lojaraga haukiba tang tara January dagi Nambolbara festival asida sana karigumba khara awang bada satuna miyam da nungaina bu honari basi aina ha mada khalui khong oi boi ninge du khong oi ramdre adubu si hangdinga mangoina oja kai lamdagino kai lekai dagino ming kai go imai baba gi ming habdo hab details samtang habitang haibiu ai thawal athokpom dagini ai gi leibam budi ai gi mingse Henry Lempopom Henry Maite aduga babagi mingna Lempopom Asokumar mamagi na Lempopom ungbi ibesa devi aduga aigi leibamna thawal athokpom maya lekai degini Henry thawal athokpom dagini haiba miyamna Henry gi masinagi tabire makatana Henry dagi ahakna khangning yusi Henry na hariba mafam masjid lakpa matamda akoigi ki haijabatare Nambolbara festival asi tawgani haina haiba matamda khalakpa wakhan mafam masjida oiramba wakhan hadu matem batang hana thambiramu akoi ai sigi program si aigi oja rangilana engonda samaina sugumba masin gadori haibudagi ai isana su sugumba dum program Manipur gi tourism na sinba Sangai festival Siroi festival da dum ai sharuk yai aduda oja hawi gu su thengnabdagi dumaina ojana habi rakuduga koi pose aina su dum samaina artist samoirom na entertainment program da isu dum mayam gi dum ket seba dum tawgi dum samai chatle haitare dum ado Nambolbara festival isana khalambu wakhanga si yaura ka khanbu wakhanga kenaba leibra adugi matang da matiam thambiu kenaba haje kashu leite da mafam plot yamba da ba budi matam dugi dum khra change ni go aduga
ꯅꯨꯡꯉꯥꯏ ꯃꯤ ꯃꯌꯥꯝ ꯂꯥꯛꯏꯕꯁꯦ ꯑꯉꯥꯡ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯩ ꯖꯣꯀꯔꯅꯤ ꯖꯣꯀꯔ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟ ꯇꯧꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯒꯤꯗꯤ ꯑꯗꯨꯒ ꯃꯦꯀꯞ ꯇꯥꯊꯣꯛꯈ꯭ꯔꯒꯗꯤ ꯑꯩ ꯃꯌꯥꯝꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯂꯩ ꯊꯦꯡꯛ ꯌꯨ ꯍꯦꯟꯅꯔꯤ ꯕꯣꯔꯥꯗꯤ ꯆꯥꯕꯤꯔꯕ꯭ꯔꯥ ꯑꯩ ꯉꯁꯤ ꯕꯣꯔꯥ ꯆꯥꯗ꯭ꯔꯤ ꯍꯥꯟꯅꯗꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯂꯥꯛꯄꯗꯒꯤ ꯕꯣꯔꯥ ꯆꯥꯕꯤꯔꯕ꯭ꯔꯥ ꯆꯥꯔꯦ ꯅꯍꯥꯟ ꯑꯍꯧꯕ ꯅꯨꯃꯤꯠꯁꯨ ꯆꯥꯏ ꯌꯥꯝ ꯍꯥꯎꯋꯦ ꯑꯩ ꯀꯔꯤ ꯊꯔꯣꯏ ꯕꯣꯔꯥ ꯆꯥꯔꯦ ꯑꯗꯩ ꯀꯔꯤ ꯃꯈꯜ ꯃꯌꯥꯝ ꯆꯥꯔꯦ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯍꯧꯈꯤꯕ ꯃꯇꯝ ꯅꯝꯕꯣꯜ ꯕꯣꯔꯥ ꯍꯥꯏꯕꯁꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯛꯄꯅꯤꯅ ꯃꯌꯥꯝꯅ ꯈꯪꯅꯔꯦ ꯍꯥꯟꯅ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯍꯧꯔꯤꯉꯩ ꯃꯇꯝꯗ ꯆꯥꯕꯒ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯆꯥꯕꯒ ꯃꯍꯥꯎ ꯈꯦꯠꯅꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯦꯠꯅꯕꯗꯤ ꯈꯔ ꯂꯩ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯅ ꯑꯃꯨꯛ ꯃꯈꯜ ꯃꯊꯦꯜ ꯂꯣꯏꯅ ꯁꯨꯅ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯅꯝꯕꯣꯜꯒꯤ ꯕꯖꯥꯔꯗ ꯌꯣꯜꯂꯤꯕ ꯕꯣꯔꯥꯁꯤꯅ ꯑꯃꯨꯛ ꯃꯈꯜ ꯃꯊꯦꯜꯁꯦ ꯈꯔ ꯁꯨꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯃꯜ ꯆꯥꯅꯕ ꯄꯣꯠꯇꯣ ꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯒꯤ ꯑꯗꯒꯤ ꯀꯩ ꯃꯌꯥꯝꯅ ꯃꯈꯜ ꯃꯈꯜ ꯃꯆꯜ ꯁꯨꯅ ꯂꯣꯏꯅ ꯇꯧꯕꯅꯤꯅꯀꯣ ꯃꯤꯛꯁ ꯕꯣꯔꯥꯗ ꯑꯗꯨꯝ ꯃꯈꯜ ꯃꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯍꯥꯎꯁꯤ ꯁꯨꯝ ꯅꯣꯔꯃꯦꯜꯒꯤ ꯆꯥꯈꯤꯕꯗꯨꯅ ꯑꯗꯨꯝ ꯍꯦꯜꯂꯦ ꯍꯦꯟꯕꯗꯤ ꯊꯦꯡꯛ ꯌꯨ ꯅꯝꯕꯣꯜ ꯕꯣꯔꯥ ꯐꯝꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯇꯩꯃꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡ ꯕꯣꯔꯥ ꯃꯆꯟꯅꯔ ꯊꯥꯎꯅꯔ ꯈꯨꯍꯧꯅꯔ ꯍꯧꯕ ꯃꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ꯭ꯔꯥ ꯍꯥꯎꯕ ꯍꯥꯏꯕ ꯕꯣꯔꯥꯒꯤ ꯃꯍꯥꯎ ꯑꯁꯤ ꯀꯩꯊꯦꯜꯗ ꯍꯧꯕꯗꯒꯤ ꯁꯤꯗ ꯍꯧꯕꯅ ꯍꯦꯜꯂꯦꯅ ꯇꯥꯛꯄꯤꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯪꯖꯔꯨꯕ ꯑꯃꯁꯨꯡ ꯍꯥꯏꯕꯤꯔꯝꯕꯁꯤꯡꯅ ꯑꯗꯨꯝ ꯇꯥꯛꯄꯤ ꯁꯤꯗ ꯍꯥꯎꯔꯤꯕ ꯑꯁꯨꯝꯅ ꯍꯌꯦꯡ ꯃꯅꯨꯡꯗ ꯍꯥꯎꯕ ꯑꯣꯏꯌꯨ ꯍꯥꯏꯅꯁꯨ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄ ꯍꯩꯅꯩꯗ ꯂꯥꯛꯆꯒꯦ ꯍꯦꯟꯅꯔꯤ ꯉꯁꯤ ꯏꯁꯥꯅ ꯁꯤꯗꯩꯗ ꯋꯥꯡꯅ ꯆꯠꯂꯀꯥꯟꯗ ꯃꯤꯌꯥꯝꯅ ꯆꯠꯂꯤꯕꯁꯤ ꯑꯗꯣꯝꯒꯤ ꯃꯈꯥꯗ ꯍꯥꯏꯕꯗꯤ ꯈꯣꯡꯒꯤ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯌꯥꯎꯔꯦ ꯑꯋꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯁꯤ ꯄꯣꯠꯁꯛꯁꯦ ꯀꯔꯤꯅꯣ ꯑꯗꯨ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯑꯩꯅ ꯆꯠꯂꯤꯕꯁꯤ ꯁꯨꯝ ꯎꯒꯨꯝꯕ ꯄꯣꯠꯅꯦ ꯑꯗꯨꯒ ꯑꯩ ꯁꯥꯟꯅꯕꯗꯤ ꯁꯤꯒꯤ ꯃꯁꯥꯟꯅꯁꯦ ꯑꯩ ꯍꯥꯟꯅ ꯁꯥꯟꯅꯔꯛꯇꯦ ꯑꯩꯗꯤ ꯒ꯭ꯔꯨꯞꯄꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯍꯥꯟꯅ ꯁꯥꯟꯅꯔꯛꯄꯅꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯒꯤ ꯁꯥꯟꯅꯕꯁꯤ ꯊꯥꯡ ꯇꯥ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯗꯒꯤ ꯁꯥꯟꯅꯔꯛꯄ ꯍꯧꯔꯛꯄꯅꯦ ꯑꯩꯁꯦ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯃꯁꯥꯟꯅꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯃꯄꯥꯟꯗ ꯑꯩꯒꯤ ꯑꯣꯖꯥ ꯀꯩꯔꯥꯎꯗꯒꯤ ꯍꯨꯌꯦꯜ ꯂꯥꯂꯣꯡꯒꯤ ꯑꯣꯖꯥ ꯃꯪꯒꯤꯅ ꯑꯃꯈꯛ ꯂꯩ ꯑꯣꯖꯥꯁꯤꯅ ꯑꯩꯕꯨ ꯄꯨꯁꯟꯕꯤꯕꯅꯦ ꯃꯄꯥꯟꯒꯤ ꯔꯥꯃꯣꯖꯤ ꯐꯤꯂꯝ ꯁꯤꯇꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯑꯩꯒꯤ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯗ ꯑꯩ ꯁꯥꯟꯅꯕꯒꯤ ꯑꯩ ꯐꯤꯂꯝ ꯏꯁꯇꯨꯗꯤꯑꯣꯗ ꯑꯩ ꯐꯤꯂꯝ ꯀꯩꯀꯩꯒꯤ ꯑꯗꯩ ꯁꯥꯟꯅꯕꯒꯤ ꯑꯗꯨꯝ ꯋꯥꯏꯜഡ് ꯋꯦꯁꯀꯤ ꯀꯩꯀꯩ ꯑꯗꯨ ꯂꯩꯔꯝꯕꯅꯦꯕ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅꯥꯁꯇꯤꯛꯀꯨꯝꯕ ꯑꯦꯀ꯭ꯔꯣꯕꯦꯠ ꯁꯣ ꯁꯤꯒꯨꯝꯕ ꯀꯩꯀꯩ ꯇꯧꯔꯝꯃꯦ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯒ꯭ꯔꯨꯞꯄꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯁꯦ ꯁꯨꯗꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯒ꯭ꯔꯨꯞꯄꯤꯡꯗꯤ ꯂꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯔꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯊꯧꯕꯥꯜꯗꯒꯤ ꯌꯥꯎꯔꯤ ꯅꯝꯕꯣꯜꯗꯒꯤ ꯌꯥꯎꯔꯤ ꯕꯤꯁꯦꯝꯄꯨꯔꯗꯒꯤ ꯌꯥꯎꯔꯤ ꯉꯥꯏꯈꯣꯡ ꯃꯌꯥꯝ ꯂꯩꯔꯦꯅ ꯑꯗꯨꯅ ꯒ꯭ꯔꯨꯞꯄꯤꯡ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯉꯁꯥꯏ ꯃꯍꯥꯛꯅ ꯈꯣꯡꯗ ꯍꯥꯞꯄꯤꯕꯗꯨ ꯎꯅꯤ ꯍꯥꯏꯕ ꯇꯥꯛꯄꯤꯔꯦ ꯑꯗꯣ ꯁꯤ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯇꯒꯤ ꯁꯨꯃꯥꯏꯅ ꯈꯣꯡꯗ ꯎ ꯍꯥꯞꯄꯒ ꯆꯠꯄꯁꯤꯁꯨ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯃꯈꯜ ꯑꯃꯅꯤ ꯊꯥꯡ ꯇꯥꯗꯒꯤ ꯅꯥꯊꯩꯔꯀꯥꯟꯗ ꯈꯣꯡꯗ ꯎ ꯍꯥꯞꯄꯒ ꯑꯃꯁꯨꯡ ꯋꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯍꯣꯡꯉꯛꯄꯁꯤꯗ ꯁꯤꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤ ꯑꯩꯈꯣꯏꯅꯒ ꯇꯧꯕ ꯀꯥꯟꯗꯤ ꯍꯣꯔꯦꯟ ꯇꯝꯃꯒ ꯍꯌꯦꯡ ꯍꯦꯛꯇ ꯍꯩꯗꯧꯖꯥꯠꯂꯥ ꯀꯩꯅꯣꯅꯤꯗ ꯁꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯅꯕꯨ ꯈꯪꯖꯗꯦ ꯁꯨꯈꯪ ꯈꯪꯗꯕꯤ ꯑꯩꯁꯨ ꯃꯄꯥꯟꯗ ꯑꯩꯅ ꯑꯩ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯃꯇꯨꯡꯗ ꯃꯨꯝꯕꯥꯏꯗ ꯁꯤꯜꯂꯦꯕ ꯃꯨꯝꯕꯥꯏꯒꯤ ꯐꯤꯂꯝ ꯏꯁꯇꯨꯗꯤꯑꯣ ꯂꯩꯕ ꯀꯥꯟꯗ ꯑꯩ ꯔꯣꯁꯤꯌꯥꯟ ꯃꯆꯥꯁꯤꯡ ꯃꯣꯏꯒꯤꯗꯤ ꯁꯤꯒꯨꯝꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨꯝ ꯇꯧꯋꯦ ꯎꯇꯨꯄꯤꯌꯥ ꯃꯆꯥ ꯑꯐ꯭रिꯀꯥ ꯃꯆꯥ ꯃꯣꯏ ꯊꯦꯡꯅꯩꯌꯦꯕ ꯑꯗꯨꯗ ꯃꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯧꯕ ꯈꯣꯠꯄꯗꯣ ꯑꯋꯥꯡꯕ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯑꯐ꯭ꯔꯤꯀꯥ ꯃꯆꯥ ꯎꯇꯨꯄꯤꯌꯥ ꯃꯆꯥꯁꯤꯅ ꯌꯥꯝ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯅ ꯑꯋꯥꯡꯕ ꯃꯊꯛꯇ ꯂꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯖꯒ꯭ꯂꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯤꯅ ꯑꯃꯨꯛ ꯔꯁꯤꯌꯥꯟꯒꯤ ꯃꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯛꯄ ꯃꯇꯝ ꯁꯪꯉꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯉꯥꯏꯍꯥꯛ ꯁꯪꯕꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯇꯤꯟꯅꯔꯦ ꯈꯪꯅꯔꯦ ꯑꯗꯨꯗ ꯑꯩꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯣꯡꯈꯠ ꯀꯥꯈꯠ ꯁꯨꯝ ꯁꯥꯟꯅꯕꯗꯒꯤ ꯑꯗꯨꯝ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯑꯩ ꯁꯨꯝ ꯏꯁꯥꯅꯁꯨ ꯄꯥꯝꯖꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯒ꯭ꯔꯨꯞꯄꯤꯡꯁꯤꯗꯤ ꯍꯌꯦꯡ ꯄꯨꯟꯖꯟꯅꯕꯗ ꯋꯥꯏꯑꯦꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯍꯧꯕ ꯍꯥꯏꯕꯁꯤꯗꯤ ꯍꯌꯦꯡ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯇꯝ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯆꯠꯄ ꯈꯣꯠꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯄꯥꯟꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯂꯣꯏ ꯐꯪꯕ ꯍꯥꯏꯇꯥꯔꯦ
ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯇꯝꯒꯦ ꯈꯟ ꯇꯥꯔꯒꯗꯤ ꯁꯤ ꯊꯋꯥꯏ ꯌꯥꯎꯕ ꯑꯃꯁꯨ ꯆꯪꯉꯦꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯊꯋꯥꯏ ꯌꯥꯎꯕ ꯑꯃꯅ ꯇꯝꯕꯗ ꯃꯁꯤ ꯀꯔꯤ ꯀꯔꯤ ꯆꯪꯉꯤ ꯍꯦꯛꯇ ꯑꯩꯒꯨꯝꯕ ꯑꯃ ꯏꯆꯝ ꯆꯝꯕ ꯃꯤꯅ ꯍꯦꯛꯇ ꯀꯥꯈꯠꯂꯒ ꯇꯧꯕꯗ ꯕꯨꯛꯀ ꯇꯨꯔꯒ ꯁꯤꯗ ꯑꯩꯗꯤ ꯇꯥꯔꯒ ꯈꯣꯡꯒ ꯇꯦꯛꯀꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯄꯔꯐꯦꯛ ꯑꯣꯏꯕ ꯃꯇꯝꯗ ꯆꯍꯤ ꯑꯃꯃꯨꯛ ꯆꯪꯉꯤ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯑꯩ ꯋꯥꯔꯤꯕꯨ ꯉꯁꯥꯏꯒꯤ ꯑꯋꯥꯡꯕꯗꯨꯗꯤ ꯑꯗꯨꯝ ꯆꯦꯟꯕ ꯈꯣꯠꯄ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯅ ꯊꯥꯕꯜ ꯆꯣꯡꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯐꯥꯎ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯥꯟꯅꯔꯤ ꯄꯨꯠꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯐꯨꯠ 10 ꯇꯔꯥꯃꯔꯤ 29 ꯁꯨꯃꯥꯏꯅ ꯂꯩꯒꯅꯦꯕ ꯑꯗꯨ ꯃꯊꯛꯇ ꯑꯩ ꯃꯈꯥ ꯁꯨꯌꯦꯡ ꯌꯦꯡꯗꯕꯤ ꯉꯁꯥꯏꯒꯤ ꯕꯣꯟꯒꯨꯝꯕ ꯖꯒ꯭ꯂꯤꯡꯒꯤ ꯄꯣꯠꯁꯦ ꯑꯩꯒꯤ ꯄꯣꯠꯇꯤ ꯑꯩꯅ ꯂꯧꯔꯤꯁꯦ ꯕꯣꯟꯗꯣ ꯈꯛꯇꯅꯦꯕ ꯍꯥꯏꯕꯗꯤ ꯂꯪꯕꯗ ꯈꯨꯠꯁꯤꯒ ꯕꯣꯟꯁꯤꯒ ꯃꯤꯠꯅ ꯂꯣꯏꯁꯦ ꯃꯈꯥꯗꯤ ꯑꯩ ꯁꯨꯌꯦꯡ ꯌꯦꯡꯕ ꯅꯠꯇ꯭ꯔꯦ ꯄꯨꯔꯥ ꯅꯤꯟꯗꯅꯤ ꯑꯗꯨꯅ ꯇꯝꯕꯗ ꯌꯥꯝꯅ ꯃꯇꯝ ꯍꯣꯠꯅꯔꯒꯗꯤ ꯀꯩꯁꯨ ꯀꯨꯏꯕ ꯄꯣꯠ ꯅꯠꯇꯦꯗ ꯍꯧꯖꯤꯛ ꯑꯩꯅ ꯍꯪꯕꯗ ꯋꯥꯠꯍꯧꯕ ꯅꯍꯥꯟꯗꯤ ꯍꯥꯏꯐꯦꯠ ꯄꯟꯈꯤꯕ ꯑꯋꯥꯡꯕꯗ ꯆꯠꯄꯁꯤꯒꯤ ꯃꯃꯤꯡ ꯍꯧꯖꯤꯛ ꯍꯥꯏꯐꯦꯠ ꯄꯟꯕꯤꯈ꯭ꯔꯦ ꯁꯤ ꯑꯝꯇꯪꯒ ꯇꯥꯛꯄꯤꯌꯨ ꯑꯩ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯧꯗꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯜ ꯃꯦꯜ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯑꯗꯒꯤ ꯂꯣꯡ ꯃꯦꯜ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯜ ꯑꯣꯏꯅ ꯍꯥꯏꯅꯕꯗꯤ ꯇꯣꯜ ꯃꯦꯜ ꯍꯥꯏꯔꯒꯅꯤ ꯇꯣꯜ ꯃꯦꯜ ꯃꯌꯥꯝ ꯈꯪꯕꯤꯍꯧꯔꯣ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯁꯝꯖꯜꯂꯀꯥꯟꯗ ꯈꯣꯡꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯋꯦꯠ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯑꯃ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯁꯤꯁꯤ ꯀꯟꯇ꯭ꯔꯣꯜ ꯑꯗꯨ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯁꯨꯡꯍꯩ ꯍꯩꯇꯕ ꯃꯤ ꯑꯃꯅ ꯇꯝꯃꯒꯗꯤ ꯆꯍꯤ ꯑꯃꯃꯨꯛ ꯆꯪꯒꯅꯤ ꯑꯗꯨꯒ ꯊꯋꯥꯏ ꯌꯥꯎꯕꯅꯗꯤ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯥꯏꯅꯔꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯅ ꯄꯥꯝꯃꯝꯒꯗꯕꯁꯤ ꯉꯁꯥꯏ ꯑꯩꯅꯁꯨ ꯂꯥꯎꯊꯣꯛꯄ ꯌꯥꯎꯈ꯭ꯔꯦ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏꯕ ꯁ꯭ꯇꯦꯖꯀꯤ ꯑꯥꯏꯇꯦꯝ ꯈꯔ ꯊꯝꯒꯅꯤ ꯍꯥꯏꯕꯗꯨ ꯊꯝꯈ꯭ꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯁ꯭ꯇꯦꯖꯀꯤ ꯏꯁꯥꯅ ꯈꯪꯖꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯄꯜꯂꯒ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯇꯧꯅꯕꯒꯤ ꯃꯑꯣꯡ ꯀꯩꯅꯣꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯥꯝꯃꯦ ꯑꯩ ꯑꯗꯨ ꯁꯤꯗ ꯎꯠꯂꯤꯁꯤꯗꯤ ꯑꯃꯈꯛꯇꯅꯦ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯗꯤ ꯑꯩꯈꯣꯏ ꯁꯥꯏꯀꯂꯤꯡ ꯍꯥꯏꯇꯥꯔꯦ ꯁꯥꯏꯀꯜ ꯆꯀꯥ ꯑꯃꯈꯛ ꯄꯥꯟꯕ ꯄꯣꯠꯇꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯖꯣꯀꯔ ꯁꯥꯔꯒ ꯊꯧꯔꯒ ꯑꯗꯨꯝ ꯖꯒ꯭ꯂꯤꯡ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯥꯏꯀꯜꯁꯤ ꯑꯗꯨ ꯁꯥꯏꯀꯜꯗꯣ ꯌꯥꯎꯔꯤꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯩ ꯄꯣꯔꯛꯇꯦ ꯃꯌꯥꯝ ꯁꯥꯏꯀꯜ ꯆꯀꯥ ꯅꯥꯝꯃ ꯇꯧꯔ ꯊꯧꯍꯟꯕ ꯍꯥꯏꯁꯤ ꯃꯌꯥꯝ ꯇꯧꯍꯟꯁꯤꯔꯣ ꯍꯌꯦꯡ ꯍꯪꯆꯤꯠꯀꯨꯝꯕꯀꯣ ꯇꯧꯅꯕ ꯁꯤꯜꯂꯁꯤ ꯌꯥꯏ ꯑꯗꯣ ꯍꯦꯟꯅꯔꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯋꯥꯡꯅ ꯆꯠꯂꯒ ꯆꯩ ꯑꯃ ꯑꯃꯁꯨꯡ ꯕꯣꯜ ꯂꯪꯈꯠꯂꯒ ꯇꯧꯕꯁꯤ ꯁꯤꯒꯤ ꯄ꯭ꯔꯥꯛꯇꯤꯁꯁꯤ ꯆꯠꯄ ꯈꯛꯇꯅ ꯑꯗꯨꯝ ꯇꯧꯔꯒꯅ ꯍꯩꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯞꯄ ꯃꯇꯝꯗꯗꯤ ꯃꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈꯤꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯥꯎꯋꯦ ꯑꯩ ꯑꯋꯥꯡꯕ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯝ ꯁꯥꯡꯅ ꯑꯗꯨꯝ ꯇꯥꯔꯛꯑꯦ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯑꯗꯨꯝ ꯇꯨꯔꯦ ꯑꯩꯁꯨ ꯑꯗꯣ ꯑꯩꯒꯤ ꯌꯥꯝꯅ ꯗꯦꯟꯖꯔ ꯑꯣꯏꯕꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯣꯇꯣ ꯀꯥꯞꯄ ꯁꯤꯗꯅ ꯑꯃꯨꯛ ꯀ꯭ꯂꯣꯠꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯗꯨꯒ ꯁꯉꯥꯏꯒꯨꯝꯕꯗꯗꯤ ꯀ꯭ꯂꯣꯠ ꯌꯥꯝꯕꯅꯤꯅꯀꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯋꯥꯏ ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯐꯣꯇꯣ ꯀꯥꯞꯄꯛꯄꯗ ꯆꯨꯝꯅ ꯂꯦꯞꯄꯒ ꯈꯇꯪ ꯀꯥꯞꯄꯤꯕ ꯑꯣꯏꯔꯗꯤ ꯐꯕꯀꯣ ꯁꯤꯗ ꯂꯥꯛꯏꯕ ꯑꯥꯗ ꯐꯤꯂꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯃꯇꯝꯗꯗꯤꯀꯣ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯅꯥꯇꯩ ꯆꯥꯕ ꯆꯥꯗꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯣꯡꯅ ꯀꯣꯟꯁꯤꯜꯂꯛꯄ ꯌꯥꯎꯋꯦ ꯑꯩꯒꯤꯗꯤ ꯇꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯔꯤꯛꯁ ꯌꯥꯝ ꯆꯥꯎꯋꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯃꯥꯡꯅ ꯇꯨꯕ ꯌꯥꯏ ꯃꯅꯤꯡꯅ ꯇꯨꯕ ꯌꯥꯏ ꯑꯗꯣ ꯑꯩ ꯉꯥꯛꯄꯗ ꯈꯨꯠ ꯇꯦꯛꯄ ꯌꯥꯏ ꯀꯣꯛꯅ ꯌꯩꯈꯤꯕ ꯌꯥꯏ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦꯕ ꯑꯗꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯣꯛꯐꯝꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯟ ꯇꯧꯕꯤꯕꯁꯦ ꯇꯧꯕꯤꯗꯕ ꯁꯨꯝꯕꯁꯤꯃ ꯑꯩ ꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯩꯅꯔꯤꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯥꯏꯇꯦꯝ ꯑꯁꯤ ꯍꯩꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯠꯂꯦꯅ ꯇꯥꯛꯄꯤꯔꯤ ꯃꯄꯥꯟ ꯂꯝꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯆꯠꯄꯗ ꯌꯥꯎꯔꯕ꯭ꯔꯥ ꯆꯠꯂꯦ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝꯗ ꯂꯩꯔꯦ ꯌꯨꯝꯗ ꯂꯩꯔꯒ ꯑꯩ 10 days ꯀꯨꯝꯕꯒꯤ 5 days ꯀꯨꯝꯕꯒꯤ ꯑꯗꯨꯝ ꯆꯠꯂꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨ ꯅꯠꯇꯅꯗꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯠꯇ꯭ꯔꯦ ꯃꯄꯥꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩ 2011-12 ꯁ꯭ꯋꯥꯏꯗꯒꯤ ꯑꯩ ꯂꯩꯔꯛꯄꯅꯦ 16 ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯔꯛꯇ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯀꯥꯟꯗ ꯏꯁꯥꯅ ꯀꯤꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩ ꯑꯍꯥꯟꯕꯗꯤ 2011ꯗꯒꯤ ꯆꯪꯕꯅꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒ ꯌꯥꯅꯗꯕꯗꯒꯤ ꯑꯩꯁꯦ ꯌꯨꯝꯗ ꯍꯥꯏꯔꯝꯗꯕꯤ ꯂꯣꯟꯅ ꯆꯠꯄ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯊꯣꯛꯇꯕꯅꯦ ꯐꯅ ꯀꯨꯏꯅ ꯑꯗꯨ 2015ꯗ ꯊꯣꯛꯂꯛꯑꯦ ꯑꯗꯨ 15ꯗꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯣꯀꯦ ꯑꯗꯨ ꯍꯦꯅꯔꯤꯒꯤ ꯇꯣꯉꯥꯟꯕ ꯍꯦꯅꯔꯤ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯒꯤꯅꯤ ꯃꯥꯒꯤ ꯇꯝꯃꯛꯄꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯇꯥꯃꯤꯟꯅꯔꯦ ꯃꯈꯥ ꯇꯥꯕ ꯑꯁꯤꯗꯤ ꯍꯦꯅꯔꯤꯒꯤ ꯉꯁꯥꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯗ ꯆꯠꯂꯨꯕꯒꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ
ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝ ꯌꯥꯝꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯁꯤ ꯑꯩꯈꯣꯏꯅ ꯃꯤꯠꯌꯦꯡ ꯁꯨꯝ ꯈꯟꯕꯗ ꯌꯦꯡꯕꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯌꯥꯎꯔꯨꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯨꯡꯉꯥꯏꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯛꯇꯪ ꯇꯝꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ 2016ꯗꯒꯤ ꯌꯥꯎꯕ ꯍꯧꯕꯅꯦ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯑꯩ ꯏꯁꯥꯅ ꯑꯩꯁꯦ ꯌꯨꯝꯗ ꯊꯣꯛꯂꯛ ꯃꯇꯨꯡꯗ ꯑꯩ ꯇꯨꯔꯤꯖꯝꯗ ꯆꯠꯂꯒ ꯑꯩ ꯏꯁꯥꯅ ꯌꯥꯎꯒꯦꯅ ꯑꯩ ꯍꯥꯏꯖꯩ ꯑꯩꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯈꯤꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯗꯩ ꯑꯩꯒꯤ ꯐꯣꯇꯣꯁꯤꯡ ꯃꯣꯏꯗ ꯌꯦꯡꯍꯜꯂ ꯏꯁꯨ ꯇꯧꯔ ꯁꯕꯃꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯀꯛꯆꯤꯡꯗꯒꯤ ꯃꯦꯗꯥꯝ ꯑꯃ ꯑꯩ ꯃꯃꯤꯡꯗꯤ ꯀꯥꯎꯈ꯭ꯔꯦ ꯃꯥꯅ ꯂꯣꯏꯅ ꯁꯉꯥꯏ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏꯒꯤꯁꯨ ꯇꯣꯉꯥꯟꯅ ꯕꯖꯦꯠ ꯑꯃ ꯊꯣꯛꯑꯦ ꯑꯣꯔꯗꯔꯁꯦ ꯄꯥꯏꯗ꯭ꯔꯒꯗꯤ ꯑꯗꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯌꯥꯗ꯭ꯔꯒꯗꯤ ꯄ꯭रोग्राꯝꯁꯦ ꯄꯤꯕ ꯌꯥꯗꯦꯕ ꯑꯗꯨꯗ ꯃꯦꯗꯥꯝꯁꯤꯅ ꯅꯪꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯤ ꯃꯅꯤꯄꯨꯔꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯇꯅ ꯇꯧꯗ꯭ꯔꯤ ꯑꯗꯨꯅ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯃꯌꯥꯝ ꯁꯨꯝ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕ ꯈꯣꯠꯄ ꯇꯧꯃꯤꯟꯅꯅꯕ ꯃꯥꯅ ꯑꯩꯕꯨ ꯌꯥꯎꯍꯟꯕꯤꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯩꯗꯤ ꯑꯩ ꯑꯗꯨꯝ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯦꯞꯇꯕꯤ ꯏꯟꯚꯥꯏꯠ ꯑꯗꯨꯝ ꯐꯪꯉꯤ ꯑꯣꯀꯦ ꯃꯅꯤꯄꯨꯔꯒꯤ ꯒꯃꯦꯟꯅ ꯁꯤꯟꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯌꯥꯎꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯈꯪꯉꯝꯗꯕ ꯑꯗꯨ ꯃꯁꯥꯃꯛꯅ ꯌꯥꯎꯖꯒꯦꯅ ꯆꯠꯂꯨꯔꯒ ꯃꯗꯨꯒꯤꯁꯨ ꯃꯥꯒꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯝꯕ ꯃꯤꯅꯣꯅ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯥꯒꯤ ꯂꯩꯖꯕ ꯚꯤꯗꯤꯑꯣ ꯈꯔ ꯎꯠꯂꯀꯥꯟꯗ ꯌꯥꯝꯅ ꯋꯥꯅ ꯌꯥꯎꯈꯤꯕꯒꯤ ꯍꯧꯖꯤꯛ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨ ꯑꯗꯨꯝ ꯆꯍꯤ ꯌꯥꯝꯅ ꯆꯠꯊꯔꯦ ꯆꯠꯊꯔꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2016ꯗꯒꯤ ꯁꯤ ꯐꯥꯎꯕ ꯁꯨꯝ ꯆꯠꯊꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯅ ꯁꯤꯟꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯁꯨ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯤ ꯑꯗꯨꯗ ꯍꯦꯅꯔꯤꯅ ꯑꯍꯥꯟꯕ ꯆꯍꯤꯗ ꯄꯤꯕꯒ ꯃꯊꯪ ꯁꯤꯠꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯤꯔꯛꯄ ꯁꯦꯟꯐꯝꯁꯤ ꯐꯪꯕꯗ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦꯀꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯏ ꯇꯥꯛꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣꯅꯤ ꯑꯍꯥꯟꯕ ꯑꯩꯅ 16ꯒꯤꯗ ꯐꯪꯕꯁꯤ ꯑꯩꯅ ꯏꯁꯥꯅ ꯌꯥꯎꯒꯦ ꯍꯥꯏꯖꯩ ꯃꯦꯗꯥꯝꯗꯨꯗ ꯃꯦꯗꯥꯝꯁꯦ ꯌꯥꯝ ꯐꯩ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯨꯊꯣꯛꯑꯒ 10,000 ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯄꯤꯕꯤꯕ ꯁꯉꯥꯏꯒꯤꯁꯤꯒꯤ ꯒꯣꯔꯃꯦꯟꯒꯤ ꯊ꯭ꯔꯨꯗꯒꯤꯗꯤ ꯍꯥꯏꯕꯗꯤ ꯋꯥꯔꯗꯔ ꯆꯦꯁꯦ ꯂꯣꯏꯅ ꯍꯥꯏꯕꯗꯤ ꯏꯁꯨ ꯇꯧꯅꯕ ꯂꯣꯏꯅꯈꯤꯕꯗꯒꯤꯗꯤ ꯒꯣꯔꯃꯦꯟꯒꯤꯗꯒꯤꯗꯤ ꯐꯪꯗ꯭ರೆ ꯃꯥꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯄꯨꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯑꯩꯒꯤ 10 days ꯂꯤꯁꯤꯡ ꯑꯃꯃꯝ ꯁꯥꯔ ꯄꯤꯕꯤꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯑꯩ ꯋꯥꯔꯗꯔ ꯆꯦ ꯐꯪꯉꯤ ꯑꯗꯨꯗꯗꯤ ꯑꯩ ꯏꯁꯥꯅ ꯑꯩꯒꯤ ꯏꯁꯇꯤꯃꯦꯠ ꯆꯪꯒꯗꯕ ꯄꯩꯁꯥ ꯆꯪꯒꯗꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯑꯒ ꯃꯦꯗꯥꯝꯅ ꯊꯥꯒꯠꯄꯤꯔꯣ ꯑꯗꯨꯝ ꯊꯥꯒꯠꯂꯦ ꯑꯩ ꯑꯍꯥꯟꯕ ꯒꯨꯝꯗꯗꯤ 35,000 ꯐꯪꯉꯤ ꯑꯗꯨꯒ 18ꯒꯤꯗꯅ ꯑꯃꯨꯛ ꯑꯩ 50,000 ꯐꯪꯉꯤ ꯑꯗꯨꯒ ꯍꯟꯗꯛ 2019ꯒꯤꯁꯤꯗꯤ 80 ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯪꯉꯤ ꯑꯉꯛꯄꯅꯤ ꯍꯦꯅꯔꯤꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯊꯥꯛꯇ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯍꯦꯅꯔꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯦꯅꯔꯤꯒꯤ ꯌꯥꯝꯅ ꯇꯦꯂꯦꯟꯠ ꯑꯣꯏꯕ ꯃꯥꯒꯤ ꯍꯩꯖ ꯁꯤꯡꯖꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯊꯥꯖꯕꯤꯗꯨꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯇꯧꯖꯃꯟ ꯃꯄꯨꯡ ꯐꯥꯅ ꯐꯪꯉꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯊꯣꯏꯗꯣꯛꯅ ꯋꯥꯔꯧꯒꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯍꯦꯅꯔꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯗꯨꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯥꯡꯕꯨꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯦꯅꯔꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯅꯝꯕꯣꯜ ꯕꯣꯔꯥ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯏꯌꯥꯝꯕ ꯔꯪꯒꯤꯂꯥꯅ ꯄꯥꯎ ꯄꯤꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯕꯨꯁꯨ ꯈꯪꯅꯔꯛꯄꯅꯤ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕꯗꯤ ꯁ꯭ꯇꯦꯖ ꯐꯝꯃꯤꯟꯅꯕꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯖꯔꯨꯕꯗ ꯍꯦꯅꯔꯤꯁꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯧꯅ ꯁꯤꯟꯖꯕ ꯑꯣꯏꯕꯅꯤꯅ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯁꯨ ꯈꯔ ꯋꯥꯕꯅꯤ나 ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯅꯠꯇꯕꯅꯤꯅ ꯃꯗꯨꯃꯛꯇꯤ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯦꯅꯔꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕꯁꯤ ꯑꯌꯦꯡꯕꯁꯤꯡ ꯑꯃꯁꯨꯡ ꯑꯇꯥꯕꯁꯤꯡꯅ ꯌꯥꯝꯅ ꯋꯥꯔꯤꯔꯣꯝꯗ ꯆꯠꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯖꯔꯀꯥꯟꯗ ꯍꯦꯅꯔꯤꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯆꯠꯊꯕ ꯌꯥꯅꯤꯀꯣ ꯑꯣꯀꯦ ꯍꯦꯅꯔꯤꯒꯤ ꯁ꯭ꯇꯦꯖꯇ ꯂꯩꯅ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕ ꯌꯥꯕꯁꯤꯡ ꯃꯤꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯇꯧꯒꯤꯁꯦ ꯍꯦꯅꯔꯤꯒꯤ ꯍꯥꯏꯔꯤꯁꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯥꯒꯤ ꯑꯔꯤꯕꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯑꯣ ꯑꯗꯩ ꯈꯜꯂꯒ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯍꯦꯅꯔꯤꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯍꯟꯕꯁꯤ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯍꯦꯅꯔꯤꯁꯤ ꯑꯩꯅ ꯁꯨꯝꯅ ꯃꯥ ꯍꯥꯏꯕꯁꯤ ꯄꯔꯐꯣꯔꯃꯦꯟꯁ ꯃꯆꯥ ꯑꯃꯈꯛꯇꯪ
ꯇꯧꯅꯕ ꯍꯥꯏꯖꯕꯅꯦ ꯑꯗꯨꯕꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯛꯄꯁꯤꯗ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯈꯔ ꯍꯦꯟꯅ ꯇꯧꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯑꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯉꯥꯏꯅꯤ ꯃꯤꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯍꯧꯔꯛꯂꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ngasi Henarina magi punsida martial art-tagi hauraga ngasi miyamda nungai ba item kya ut phangiba loinana state level gi thakda siliba Manipur Sangai Festival da mahakna haijarubadagi government-na yamna nungsibiduna magi performance asi yamna phajai khanbiduna matang gi oiba khoi gi haitar awaman sen gi mateng magi tawjaman mapung phana pibira I haibagi wari miyam am tare miyam khoi punamakna magi tamjaningai oiba performance ngasi tamningba leiragasu ngasi aigi nakta lekselingai lengai matam asida puna mongonda contact tobi yagani mahak thoban athokpumdagini makha taba Henari gi program puna yingminasi nungainaba sigi teben masa si dang thangtuke ba Henry mang utan som da maya mang thego hojik Henry na tawgudori ba si plastic mali matun da chawtho ka makhok da pik ba paibam nungai do manba mi gi kok ta kallaga di yam na da mo mali Henry ado tawdingai mangoina na sigi paibi ba si kai maming ko we plastic na habdi myam su khangbi na mani khale kai maming ko we apita sigi maming se koi juggling gi blab hara khanai ko si pose koi India da dei phangde otoba country da gi chelaga koi season asabne okay hariba polamasi koi India da phangde na takpi yamna tangba pot amani maman yamna pijadrakasu India na sabangam da pola haibasi yamna tangmani dubu ngasi Nambol Bora Festival asida pubiraktuna Manipur gi jaga jaga kun satlu barsu Nambol da yorokpa asigi nungaiba ma faujai Henry performance mieng taminasi Miyamna ahowa khuwa khubiduna ngasai makai wangna lepakanda tauba adu hojikte nemna upasida hena nungaiba ma phobidabra miyamna ahowa khuwa khubiduna magi puning thogaminase Thank you. Hojik mathang ge si akhoi gi round am question li ado hana to holakan da horen loirakan da kaino hangjargi tobiro yar Miyam khubak akhoi na tawa ngamoidaba leiriba miyam singa haibadi yaubirambsu yai adubu Henry gi tongan performance ngasi di mana lepaga na khongna wet ani si lepang ngam matamna tawba ngami adubu u hapaga na tawba ngamba aduni hena monda hena akoina angningai oribasi adu Henry paibi policy kai koi ma on da yauri bisi kai no habet miyam da phongdok piyabra si koi gi fiber ne plastic ki ring ai ro khang nei khoi juggling da ring je sumaina dum sigi chang ji hoira dum langni Thank you mahakna pai basi manung gi fiber ni manung mathakta khoi gi fazana ba haiba tare khoi gi tongan ba sticker napsala kan da yamna
ꯅꯨꯡꯉꯥꯏꯅ ꯄꯥꯏꯕ ꯅꯨꯡꯉꯥꯏꯅꯕ ꯑꯃ ꯇꯧꯕꯤꯅꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯕꯣꯟ ꯃꯥꯜꯂꯦ ꯍꯦꯟꯅꯔꯤ ꯕꯣꯟꯅꯦꯅ ꯃꯥꯅ ꯉꯛ ꯅꯣꯝꯃꯕꯅꯤꯅ ꯕꯣꯟ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯀꯟꯐꯥꯔꯝ ꯇꯧꯖꯔꯒꯦ ꯌꯦꯡꯃꯤꯟꯅꯁꯤ ꯍꯦꯟꯅꯗꯤ ꯕꯣꯟ ꯑꯍꯨꯝ ꯇꯧꯕꯁꯤ ꯕꯣꯟ 10ꯃꯨꯛꯀ ꯇꯧꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯑꯣ 4-5ꯃꯨꯛ ꯌꯥꯏ ꯑꯗꯨ ꯕꯣꯟ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯑꯣꯀꯦ ꯕꯣꯟ ꯌꯥꯎꯔꯤ ꯍꯥꯏ ꯑꯗꯨ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯕꯣꯟ 5 ꯁꯨꯔꯦ ꯑꯩꯅ ꯄꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯂꯧꯈꯠꯆꯕ ꯌꯥꯒꯗ꯭ꯔꯥ ꯍꯣꯏ ꯑꯣꯀꯦ ꯕꯣꯟ 3ꯗꯒꯤ ꯕꯣꯟ ꯑꯃ ꯍꯥꯞꯆꯟꯗꯧꯔꯦ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯂꯥꯏꯠꯁꯤ ꯃꯤ ꯌꯥꯝ ꯊꯒꯠꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯣꯜꯂꯒ ꯑꯣꯏꯅ ꯁꯣꯝꯗꯁꯨ ꯂꯩꯕ꯭ꯔꯥ ꯃꯤꯠ ꯌꯥꯝ ꯊꯒꯠꯂꯦ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯂꯩ ꯍꯥꯏ ꯑꯗꯣ ꯃꯨꯠꯊꯈ꯭ꯔꯦ ꯂꯥꯏꯠ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯟꯕꯅꯤꯅ ꯃꯉꯣꯟꯗ 4-5 ꯁꯨꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯦꯅ ꯇꯥꯛꯄꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯅꯍꯥꯟ ꯑꯝꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯂꯥꯏꯠ ꯃꯝꯃꯁꯨ ꯌꯥꯗꯦ ꯉꯥꯟꯃꯜꯂꯁꯨ ꯌꯥꯗꯦ ꯆꯥꯡ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯗꯒꯤ ꯉꯥꯟꯕꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ ꯃꯤꯠ ꯃꯄꯥꯗ ꯊꯥꯖꯤꯜꯂꯛꯄꯁꯦ ꯑꯩꯉꯣꯟꯗ ꯂꯪꯕ ꯑꯝꯇ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯔꯤꯕ꯭ꯔꯥ ꯑꯣꯀꯦ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯇꯧꯅꯤꯡꯉꯦꯅ ꯇꯥꯛꯄꯤ ꯑꯗꯨꯕꯨ ꯂꯥꯏꯠꯁꯤꯡ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯐꯥꯎꯔꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯍꯌꯦꯡ ꯃꯍꯥꯛꯅ ꯑꯋꯥꯡꯕ ꯂꯦꯞꯄ ꯃꯇꯝꯗ ꯄꯔꯐꯣꯔꯃꯦꯟꯁ ꯃꯈꯥ ꯇꯥꯒꯦꯅ ꯇꯥꯛꯄꯤꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯦꯟꯅꯔꯤꯒꯤꯗꯃꯛꯇ ꯑꯍꯧꯕ ꯈꯨꯋꯥ ꯈꯨꯕꯤꯗꯨꯅ ꯍꯦꯟꯅꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯗ ꯀꯥꯕꯤꯔꯛꯅꯕ ngarang makha ta program sathajigai talak asida aikoi ground asida manungda ngarang mani bag ama khulli ngasina mobile ama khulli adu ngarang mani bag khulba dusu aikoi na lauthok jagre amukka hana thamjage ngasina mobile ama khulli mobile asi aina paire mobile asi gi maming de ribo adu mapu leragadi matik chaba praman haigadra aseng mapu thokpiro aduga money bag asi paisa khara su yawe nambol laiton jamdagini mamingna maitang kaisangba mohindro ngasi phawba mapu tholaktri kanagumbana mapu lakpa amasung
ꯃꯁꯥ ꯈꯪꯕꯤꯕ ꯌꯥꯎꯔꯒꯗꯤ ꯄꯥꯎ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯉꯔꯥꯡꯅ ꯃꯅꯤ ꯕꯦꯒ ꯑꯃ ꯉꯁꯤꯅ ꯃꯣꯕꯥꯏꯜ ꯑꯃ ꯃꯅꯨꯡꯗ ꯇꯥꯔꯝꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯀꯣꯏꯅ ꯆꯠꯂꯤ ꯑꯃꯁꯨꯡ ꯏꯁꯇꯣꯟꯁꯤꯡꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯍꯧꯕ ꯅꯨꯃꯤꯠꯇ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯃꯅꯤ ꯕꯦꯒ ꯑꯃ ꯈꯨꯜꯂꯤ ꯅꯨꯄꯤꯒꯤ ꯂꯨꯄꯥ 15,000 ꯌꯥꯎꯔꯝꯃꯤ ꯑꯩꯈꯣꯏ ꯃꯁꯥꯗ ꯁꯤꯟꯅꯈꯤ ꯇꯤꯟꯕꯤꯔꯤꯕꯁꯤꯡ ꯑꯁꯤꯅ ꯄꯣꯠꯂꯝ ꯇꯥꯍꯧꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯃꯁꯨꯡ ꯏꯁꯇꯣꯟꯁꯤꯡꯅ ꯈꯨꯟꯕꯤꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯁꯤꯅ ꯈꯨꯜꯂꯒꯗꯤ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯅ ꯈꯨꯟꯈ꯭ꯔꯒꯗꯤ ꯑꯩꯈꯣই ꯃꯗꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏ ꯃꯈꯥꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯁꯩ ꯍꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯃꯁꯨꯡ ꯏꯟꯈꯠꯂꯛꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯅꯝꯕꯣꯜ ꯕꯣꯔꯥꯕꯨ ꯈꯔ ꯍꯦꯟꯅ ꯃꯒꯨꯟ ꯍꯦꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯂꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯕꯁꯤꯡꯕꯨꯁꯨ ꯑꯩꯈꯣꯏꯅ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯍꯥꯞꯆꯒꯦ ꯃꯊꯪ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯁꯩ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯧꯈꯠꯆꯒꯦ ꯉꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯁꯤ